ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜ ꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯥꯏ ꯃꯧ, ꯏꯃꯥ ꯅꯪꯉꯣꯟꯗꯅꯦ ꯊꯕꯛ ꯑꯝꯇ ꯁꯤꯟꯅꯒꯦ ꯂꯥꯛꯑꯣ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯇꯞꯅ "ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯀꯌꯥꯃꯨꯛꯇ ꯄꯣꯊꯥꯕ ꯌꯥꯔꯣꯏꯕ, ꯑꯩꯅ ꯄꯣꯊꯥꯕ ꯎꯕꯁꯦ ꯃꯉꯣꯟꯗ ꯆꯤꯛꯄ꯭ꯔꯥ ꯀꯩꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯛꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯋꯥꯈꯜ ꯇꯥꯕꯤ ꯍꯥꯏꯕ ꯏꯟꯕꯤ ꯃꯧꯁꯥꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯅ ꯐꯝꯂꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ?" "ꯏꯃꯧꯒꯤ ꯊꯧꯒꯜꯁꯤꯗꯅꯤ ꯅꯃꯥ ꯑꯩꯅꯅꯦ ꯍꯦꯛꯇ ꯄꯥꯡꯊꯔꯤꯁꯤ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ "ꯄꯥꯡꯊꯅꯤꯕ, ꯌꯥꯝ ꯄꯥꯡꯊꯅꯤꯕ. ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯔꯥꯏꯕ ꯍꯅꯨꯕꯤꯗꯤ ꯅꯠꯇꯦ. ꯏꯇꯞ ꯇꯞꯁꯤꯟꯅꯔꯒ ꯅꯧꯊꯁꯤꯟꯅꯗꯅ ꯈꯣꯟꯁꯦ ꯃꯤꯌꯦꯡꯅ ꯃꯤ ꯁꯤꯖꯤꯟꯅꯕ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ." ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯗꯦ꯫ ꯆꯥꯎꯕꯤꯁꯨ ꯃꯃꯧꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯗꯕ ꯃꯥꯟꯕꯗꯨꯗ ꯏꯇꯞ ꯇꯞꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯁꯤ ꯇꯥꯔꯤꯕ꯭ꯔꯣ?" "ꯑꯧ, ꯇꯥꯖꯔꯤ ꯏꯃꯥ, ꯅꯃꯧ ꯇꯥꯖꯔꯤ." "ꯋꯥ ꯍꯥꯏꯒꯦ, ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯣ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛ ꯇꯧ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨ ꯍꯥꯟꯅ ꯏꯕꯦꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯗꯕꯨ ꯀꯅꯥ ꯂꯩꯗꯧꯔꯤꯕꯅꯣ?" ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯍꯟꯖꯤꯟꯗꯨꯅ "ꯑꯩꯅ ꯇꯧ ꯍꯥꯏꯁꯤꯗ ꯇꯧ. ꯋꯥ ꯄꯥꯈꯪꯗ ꯍꯪꯒꯅꯨꯀꯣ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯁꯦꯡꯗꯣꯛꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯀꯥꯗꯨ ꯁꯦꯡꯗꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯃꯧꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯃꯈꯣꯏ ꯃꯄꯥꯅ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯀꯨꯞꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯅꯤ. ꯂꯝꯗ ꯂꯧꯔꯒ ꯊꯝꯂꯝꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯈꯨꯝꯒꯗꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯣꯟꯅꯕꯤ ꯃꯆꯥꯗꯨ ꯂꯥꯛꯅꯅꯤ ꯈꯟꯕꯗ ꯍꯨꯃꯥꯡꯅ ꯅꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯕꯦꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯇꯥꯁꯤꯟ ꯇꯥꯁꯤꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ "ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯧꯗꯤ ꯃꯤꯇꯣꯞꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ. ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯗꯧꯅꯤ, ꯑꯁꯤꯇꯅꯤ ꯈꯜꯂꯤꯁꯤ. ꯑꯁꯣꯝꯗ ꯏꯄꯥꯝꯗ ꯆꯠꯂꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤ. ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗꯀꯣ, ꯇꯣꯜꯂꯤꯗꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯅ ꯂꯝꯗꯨ ꯇꯥꯁꯤꯜꯂꯛꯄꯗ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯗꯨ ꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯇꯥꯕꯨꯗꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯕꯨꯗꯨ ꯍꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯗꯨꯅ ꯇꯥꯕꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯕꯨ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯎꯐꯨꯜꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯋꯥꯔꯝꯃꯤ꯫ "ꯑꯁ, ꯎꯐꯨꯜꯁꯤꯗꯤ ꯑꯁꯤꯗꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯇꯥꯕꯨꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯕꯨꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯁꯤꯗꯤ ꯃꯤꯡꯁꯦꯜꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯇꯝꯗꯤ ꯇꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯣꯏꯅ ꯇꯥꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ "ꯏꯃꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯡꯁꯦꯜꯗꯨ ꯃꯈꯨꯠꯇꯒꯤ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯁꯨ ꯃꯃꯧꯅ ꯂꯥꯎꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗꯧ ꯇꯧꯕꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯜꯂꯞꯅ "ꯍꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ?" ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕ ꯀꯤꯗꯨꯅ "ꯏꯃꯥ, ꯎꯆꯤ ꯂꯥꯛꯄ ꯑꯗꯨꯒꯤꯅꯦ." "ꯏꯍꯦ, ꯅꯣꯏꯁꯤꯗꯤꯕ ꯀꯤꯒꯟꯈꯤꯕꯁꯤꯅ."
ꯎꯆꯤꯗ ꯐꯥꯎꯕ ꯍꯦꯛ ꯀꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯁꯤꯡ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯈꯪꯗꯤ ꯈꯪꯗꯅ ꯑꯈꯪ ꯁꯥꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯤꯡꯁꯦꯜꯗꯨ ꯌꯣꯝꯂꯝꯕ ꯐꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯣꯝꯁꯤꯜꯂꯒ ꯇꯥꯕꯨꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯣꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ꯭ꯋꯥꯏꯗ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯤꯀꯞ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡ ꯐꯝꯌꯥꯏꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯤꯡ ꯇꯝꯂꯅꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯪꯂꯦꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯊꯝꯕꯥꯜ ꯑꯍꯤꯡꯁꯤꯗ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯅꯥꯅꯣ ꯊꯝꯕꯥꯜ ꯍꯥꯏꯕꯕꯣ? ꯀꯩꯅꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯍꯤꯡꯁꯤꯗ ꯐꯥꯒꯤꯃꯨꯛ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯍꯤꯞꯄꯨ ꯂꯥꯎꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯪꯁꯤꯟꯕꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯃꯁꯛꯇꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯂꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯃꯪ ꯃꯍꯥꯗ ꯃꯪꯒ꯭ꯔꯦꯝ ꯍꯥꯒ꯭ꯔꯦꯝꯅꯔꯗꯨꯅ ꯂꯥꯎꯕꯤ ꯈꯣꯡꯕꯤ ꯇꯧꯕꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯂꯝꯂꯒ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗꯗꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯊꯋꯥꯏꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯠꯂꯒ ꯑꯩꯅꯗꯤ ꯍꯦꯛꯇ ꯇꯝꯅꯒꯦ ꯇꯧꯔꯒ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯅꯞꯂꯒ ꯂꯩꯔꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯈꯪꯒꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯐꯛꯂꯥꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯅꯞꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯪꯂꯦꯝꯁꯨ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯛꯂꯥꯡꯗ ꯅꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯔꯒ ꯍꯩ ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯣ ꯂꯥꯎꯁꯦ꯫ ꯂꯥꯛꯑꯣꯃꯤ ꯀꯨꯝꯊꯔꯛꯑꯣ ꯏꯔꯦꯟꯖꯅ ꯇꯨꯝꯕ ꯂꯥꯛꯑꯣꯕ ꯂꯥꯎ ꯂꯥꯎ ꯂꯥꯎ꯫ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯪꯂꯦꯝꯕꯨ ꯐꯖꯅ ꯀꯤꯍꯜꯂꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯅ ꯑꯗꯨꯝꯅ ꯀꯤꯗꯕꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯅꯞꯅ ꯅꯞꯂꯒ ꯀꯨꯝꯂꯛꯂꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯝꯕꯥꯜ ꯁꯅꯥ ꯀꯩꯁꯨ ꯇꯧꯗꯕ ꯃꯒꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯕꯤꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯪꯂꯦꯝ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝꯅꯣ ꯉꯁꯤ ꯏꯃꯥꯅ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯩꯁꯨ ꯊꯣꯏꯅ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗ ꯋꯥꯐꯝꯁꯤ ꯅꯈꯣꯏꯒ ꯈꯟꯅꯍꯧꯗꯅ ꯏꯃꯥꯅ ꯍꯦꯛꯇ ꯋꯥ ꯂꯦꯞꯊꯣꯛꯄꯗꯣ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯃꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯂꯣꯟꯅꯕꯤ ꯃꯃꯥꯇꯣꯟꯗꯨ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯪꯂꯦꯝꯗ ꯌꯥꯝꯅ ꯉꯛꯅ ꯄꯥꯕꯒꯤ ꯂꯣꯟꯅꯕꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯧꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯁꯤꯡ ꯀꯌꯥꯗꯤ ꯌꯥꯝꯕꯒꯦ? ꯄꯥꯕꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯒꯤ ꯂꯛꯅꯕꯗ ꯏꯃꯨꯡꯁꯦ ꯋꯥꯌꯣꯡ ꯑꯃꯗꯤ ꯆꯥꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯡ ꯊꯤꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦꯗꯣ ꯍꯦꯛ ꯇꯥꯔꯦ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯔꯦ ꯈꯜꯂꯨꯅꯤ ꯍꯦꯛꯇ ꯑꯃꯁꯨ ꯐꯦꯟꯖꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯨꯏ ꯉꯥꯎꯔꯕꯗꯤ ꯍꯨꯏꯕꯨ ꯊꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯄꯥꯕꯨꯡꯅ ꯂꯧꯔꯨꯕꯅꯤꯅ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯁꯨꯝ ꯂꯧꯔꯁꯤꯃ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯏꯆꯜꯗꯣ ꯇꯧꯕꯤꯔꯨꯔꯁꯤ꯫ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯅꯤ ꯃꯧ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯄꯥꯈꯠꯅ "ꯍꯩꯃꯥ, ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯊꯝꯕꯥꯜ! ꯏꯕꯦꯝꯃ, ꯃꯧ, ꯍꯩ ꯃꯧ! ꯏꯃꯥ, ꯏꯃꯨꯡꯗꯒꯤ ꯏꯁꯤꯡꯗ ꯂꯧꯊꯣꯛꯄꯤꯔꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯄꯥꯏꯗꯨꯅ ꯕ꯭ꯔꯕ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ "ꯁꯤ ꯃꯀꯣꯛꯇꯅꯦ ꯈꯔ ꯊꯣꯝꯃꯨꯁꯦ." "ꯀꯔꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯄꯣꯞ ꯊꯣꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯗꯨ ꯄꯥꯈꯠꯅ "ꯑꯆꯧꯕ, ꯀꯥꯟꯅꯔꯣꯏ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯃꯩꯅꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯁꯨ ꯆꯠꯂꯣ ꯏꯃꯥꯗ." "ꯏꯃꯥ, ꯊꯨꯅ ꯆꯠꯂꯣꯅꯦ, ꯏꯃꯧꯗꯤ ꯏꯃꯥꯅ ꯁꯦꯟꯅꯔꯝꯒꯦꯅꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯗꯨ ꯇꯍꯥ ꯇꯍꯥ ꯃꯥꯏꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯩꯗꯤ ꯍꯩꯇꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨ ꯃꯇꯧ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯆꯤꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯃꯨꯗꯨꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩꯁꯨ ꯈꯪꯗꯦ ꯍꯩꯇꯦꯁꯨ ꯈꯪꯗꯦ, ꯃꯆꯤꯟꯁꯤ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯁꯤꯅ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇꯗꯤ ꯑꯣꯏꯔꯝꯂꯣꯏꯗꯧꯔꯤꯅꯤ. ꯇꯧ ꯁꯥꯕ ꯑꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯪꯂꯦꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯅꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ?" "ꯏꯇꯩꯃ, ꯇꯥꯗꯁꯦ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯌꯥꯅꯤ ꯌꯥꯅꯤ, ꯏꯇꯩꯃ ꯀꯧꯒꯦꯀꯣ, ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯃꯪꯂꯦꯝꯅ ꯋꯥ ꯍꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯕ ꯃꯥꯏꯕ ꯃꯩꯅꯧꯗꯨ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯂꯛꯂꯒ "ꯀꯔꯥꯏꯅꯣ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯁꯤꯒꯤ ꯃꯥꯏꯕ ꯁꯥꯕꯁꯤꯗꯤꯕ, ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯑꯁꯣꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯝꯕꯅꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ, ꯑꯩ ꯂꯥꯛꯂꯒ ꯌꯥꯔꯦ." "ꯃꯥꯏꯕ ꯁꯥꯕꯅꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤꯒ." "ꯍꯩ, ꯃꯤ ꯇꯥꯔꯤꯅꯤ ꯅꯪꯕꯣ." "ꯍꯣ, ꯇꯥꯔꯣꯏ, ꯅꯅꯥꯏ ꯅꯨꯄꯤꯁꯨꯅꯦ ꯈꯪꯖꯩ ꯀꯩꯗꯧꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯌꯥꯎꯕ ꯆꯐꯨꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯁꯥ ꯃꯎ ꯄꯨꯝꯕꯗꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨꯅ ꯀꯟꯊꯣꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯃꯩꯅꯧ ꯎꯕꯗ ꯃꯪꯂꯦꯝ ꯇꯍꯥ ꯇꯍꯥ "ꯗꯥꯗꯥ, ꯃꯪꯂꯦꯝ, ꯀꯔꯤ ꯂꯩꯔꯒꯦ ꯅꯆꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯗꯥꯗꯥ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ. ꯑꯗꯨꯅ ꯇꯥꯗ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛꯇ." "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯩꯅꯦ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ." ꯃꯪꯂꯦꯝ ꯃꯥꯏꯕ ꯃꯩꯅꯣꯅ ꯉꯥꯏꯍꯥꯛ ꯐꯤ ꯍꯣꯡꯕꯒꯤ ꯉꯥꯏꯔꯤꯅꯤ ꯇꯧꯔꯤꯕꯗꯨ ꯀꯨꯝꯂꯥꯡ ꯁꯨꯞꯄ ꯉꯥꯏꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ ꯐꯝꯂꯤꯅ ꯇꯧꯔꯤꯕꯗꯨ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯩꯅꯧꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯏꯇꯞ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯪꯂꯦꯝꯗꯤ ꯉꯥꯏꯉꯝꯗ "ꯗꯥꯗꯥ, ꯂꯦꯡꯅꯕ ꯇꯧꯔꯁꯤꯔꯥ?" "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯩꯅꯧ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯤꯡꯗꯁꯨ ꯅꯣꯡꯖꯧ ꯍꯥꯏꯕ ꯃꯇꯥꯡꯗꯨ ꯑꯣꯏꯕꯅ ꯁꯥꯎꯕ ꯉꯝꯗ ꯃꯥꯏꯕ ꯃꯩꯅꯧꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯩꯅꯧꯁꯨ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ "ꯂꯥꯎ ꯆꯠꯂꯁꯤ." "ꯍꯣꯏ ꯗꯥꯗꯥ, ꯇꯥꯗꯅ ꯃꯥꯡ ꯊꯥꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯁꯥꯔꯒ ꯍꯥꯞꯂꯒ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯃꯁꯥꯗꯨ ꯆꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯂꯛꯂꯒ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯁꯥ ꯃꯎꯗꯨ ꯊꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯥꯎꯕꯤꯗꯨ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ "ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ. ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯏꯇꯣꯞꯇꯒ ꯂꯩꯔꯦ. ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ?"
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯐꯥꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ "ꯍꯅꯨꯕꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯂꯛꯄ ꯅꯠꯇꯤꯛꯂꯥ? ꯍꯥ, ꯅꯪꯒꯤ ꯅꯠꯇꯤꯛꯂꯥ?" "ꯃꯧ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯍꯥ, ꯅꯅꯦꯝ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕꯔꯣ? ꯍꯥ?" "ꯀꯔꯤ? ꯀꯅꯥꯒꯤ ꯏꯅꯦꯝ? ꯍꯥꯏꯌꯣ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯦꯝ ꯀꯥꯏꯅ ꯑꯍꯩ ꯑꯁꯤꯡ ꯌꯥꯝ ꯁꯥꯔꯛꯀꯅꯨꯀꯣ." "ꯑꯩꯅꯅꯦ ꯑꯍꯩ ꯑꯁꯤꯡ ꯌꯥꯝ ꯁꯥꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯐꯨꯒꯗꯧꯔꯤꯕ, ꯐꯨꯗꯗꯧꯔꯤꯕ ꯈꯪꯂꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨꯅ ꯆꯥꯎꯕꯤꯕꯨ ꯇꯥꯅ ꯇꯥꯅ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯪꯂꯦꯝꯒ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯒꯁꯨ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ "ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯅ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯨꯏꯖꯤꯡ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯇꯥꯅ ꯇꯥꯅ ꯆꯤꯛꯄꯗ ꯂꯣꯏꯔꯦ. ꯑꯁ, ꯏꯁꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ." ꯃꯩꯅꯧꯅ "ꯏꯍꯦ, ꯏꯗꯣꯟꯒꯤ ꯃꯥꯏꯒꯁꯤꯗꯤ ꯐꯖꯅ ꯆꯤꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯃꯪꯂꯦꯝꯅ "ꯗꯥꯗꯥ, ꯉꯥꯡꯗ ꯂꯩꯕꯤꯔꯅꯨ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯥꯅ ꯌꯦꯡꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯧ ꯊꯝꯕꯥꯜ ꯁꯅꯥ ꯇꯧꯔꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯅꯤ ꯈꯟꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ "ꯍꯩ, ꯕꯦꯝꯃ, ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯣ, ꯃꯤꯍꯨꯟ ꯌꯦꯡꯒꯦꯅꯦ." "ꯃꯥꯏꯕ ꯑꯁꯥꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯤꯍꯨꯟ ꯌꯦꯡꯒꯦ ꯍꯥꯏꯖꯕ ꯁꯥꯏꯅꯦ, ꯈꯪꯂꯤꯕ ꯅꯪꯁꯨ, ꯑꯁꯤ ꯆꯥꯎ." ꯑꯁꯤ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯍꯧꯗꯕꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨꯗꯤ ꯃꯥꯅ ꯑꯇꯣꯞꯄꯗ ꯍꯦꯛ ꯍꯦꯛ ꯇꯧꯁꯤꯟꯅꯕꯗꯨ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯛꯄꯗꯨꯒꯤ ꯆꯩꯅꯥꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ. ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯃꯧꯁꯤ ꯃꯀꯣꯛ ꯆꯥꯛꯂꯛꯄꯒꯤ ꯃꯥꯜꯂꯤ. ꯑꯩ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯅ ꯈꯥꯝꯕ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯋꯥꯈꯜ ꯋꯥꯅ ꯆꯥꯎꯕꯤꯅ "ꯏꯁ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ?" ꯃꯪꯂꯦꯝꯅ "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯃꯧ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯁꯤ, ꯑꯗꯨꯒ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯁꯤ." "ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅꯒ ꯇꯧꯔꯕꯗꯤꯅꯦ ꯐꯥꯅ ꯄꯨꯅꯕꯗ ꯋꯥꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯅꯝꯗꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯝꯗꯕ ꯁꯥꯗꯨꯅ ꯅꯥꯍꯦꯔꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯃꯁꯨ ꯅꯨꯄꯥꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯕꯣꯛꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯁꯨ ꯅꯨꯄꯥꯗꯨ ꯁꯥꯎꯔꯞ ꯇꯧꯅ "ꯑꯕꯣꯛ, ꯑꯩꯅ ꯑꯕꯣꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯧ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯌꯥꯎꯒꯅꯨ, ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯜꯂꯦꯅ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯕꯣꯛꯅ ꯂꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯁꯤꯜꯂꯝꯃꯤꯁꯤꯕꯣ?" "ꯍꯥꯏ ꯑꯉꯥꯡꯕꯧ, ꯅꯪꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯣꯠꯅꯕꯗꯣ ꯑꯕꯣꯛꯅ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯑꯗꯨꯅ ꯑꯕꯣꯛꯅꯅꯦ ꯉꯝꯗ ꯂꯣꯏꯁꯤꯜꯂꯤꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯍꯟꯖꯤꯜꯂꯛꯂꯒ ꯇꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯒꯦ. ꯑꯕꯣꯛꯇꯤ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯌꯣꯕ." "ꯍꯣꯏ ꯍꯣꯏ, ꯏꯁꯨꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯍꯦꯛ ꯄꯣꯊꯥꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯕꯣꯛꯀꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯊꯣꯛꯂꯒ ꯍꯦꯛꯇ ꯂꯩꯔꯝꯅꯤꯕ. ꯑꯕꯣꯛ, ꯅꯁꯨꯒꯤꯗꯤ ꯑꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯅꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯁꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯑꯉꯥꯡꯕꯧ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯗꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯨꯡꯉꯣ, ꯏꯃꯧꯗꯣ ꯆꯥꯛꯁꯤ ꯄꯤꯖꯊꯣꯛꯂꯨꯔꯣ. ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯏꯃꯥꯄꯨꯅ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯆꯥꯛ ꯄꯨꯈꯝꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ
ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕꯤ ꯑꯃꯒꯨꯝ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯈꯨꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯄꯨꯂꯤꯁꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯀꯩꯗꯧꯒꯦ ꯊꯝꯕꯥꯜ ꯅꯪ ꯅꯥꯔꯁꯨ ꯅꯥꯅ ꯉꯁꯤꯁꯤꯃꯗꯤ ꯈꯥꯡꯂꯣ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯤ ꯃꯥꯏꯕ ꯀꯧꯔꯗꯧꯅꯤ ꯁꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯁꯦ ꯑꯩꯗꯤ ꯄꯨꯂꯤꯁꯁꯦ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯊꯝꯕꯥꯜꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏꯒ ꯇꯧꯔꯨꯅꯨꯁꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯄꯨꯈꯝꯗꯒꯤ ꯆꯥꯛꯇꯨ ꯈꯔ ꯀꯣꯠꯊꯔꯒ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥ ꯇꯝꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯑꯩꯅ ꯆꯥꯔꯣꯏꯗꯤ ꯆꯥꯔꯣꯏ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯪꯂꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯣ ꯊꯋꯥꯏꯗꯨ ꯃꯪꯂꯦꯝꯅ ꯑꯗꯨꯝ ꯏꯇꯞ ꯇꯞꯊꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯉꯛꯅꯅ ꯃꯪꯂꯦꯝꯅ ꯌꯦꯡꯉꯛꯇꯨꯅ ꯅꯪ ꯑꯩꯕꯨ ꯀꯔꯤꯝꯇ ꯀꯤꯕ ꯐꯥꯎꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯗꯧꯔꯤꯕ ꯃꯪꯂꯦꯝꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯗꯨꯗꯗꯤ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯑꯩꯕꯨ ꯂꯛꯅꯕ ꯁꯥꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯂꯛꯄ ꯃꯇꯝꯗꯨꯗ ꯃꯪꯂꯦꯝꯅ ꯁꯥꯎꯔꯤꯅꯦ ꯇꯧꯏꯗꯣ ꯐꯖꯩꯕ ꯅꯁꯛꯇꯣ ꯊꯤꯖꯤꯜꯍꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯛꯇꯨ ꯊꯤꯖꯤꯜꯍꯜꯂꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯐꯤ ꯐꯤ ꯀꯥꯝꯂꯝꯕ ꯊꯋꯥꯏꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯒꯤ ꯑꯩꯁꯤ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯅ ꯑꯁ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯑꯗꯨꯏꯗꯤ ꯁꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯪꯂꯦꯝ ꯃꯇꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯇꯨꯡꯗꯨ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯤ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯁꯥꯗꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯈꯪꯉꯤ ꯌꯩꯁꯤꯜꯂꯝꯃꯤ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯑꯩꯁ ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯁꯤ ꯈꯟꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨ ꯆꯞꯂꯦꯞꯇꯨ ꯂꯩꯈꯤꯕꯗꯨꯗ ꯃꯪꯂꯦꯝꯅ ꯏꯪꯉꯉꯛꯅ ꯈꯨꯔꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯅꯨꯡꯗ ꯍꯦꯛꯇ ꯂꯦꯡꯁꯤꯜꯂꯁꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯃꯪꯂꯦꯝꯒꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯊꯋꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯎꯕꯗ ꯁꯥꯎꯅ ꯍꯩ ꯃꯥꯏꯕ ꯁꯥꯕ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯄꯤꯌꯨ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯩ ꯃꯥꯏꯕ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯅꯪ ꯌꯦꯠꯄꯕꯨ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯔꯨꯅꯦ ꯊꯋꯥꯏ ꯅꯣꯏꯒꯤ ꯇꯥꯠꯄꯥꯠ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯀꯤꯍꯟꯒꯅꯤ ꯈꯜꯂꯤꯕꯗꯣ ꯀꯥꯟꯅꯔꯣꯏ ꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒꯦ ꯈꯟꯅ ꯁꯥꯎꯅ ꯉꯪꯗꯨꯅ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯐꯨꯗꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯃꯪꯂꯦꯝꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯈꯨꯔꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯖꯔꯦ ꯀꯔꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯆꯤꯟ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯪꯂꯦꯝꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯈꯤꯛꯆꯤꯜꯂꯝꯃꯤ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯍꯦꯛ ꯊꯦꯡꯕꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯐꯃꯨꯡꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯄꯥꯈꯠꯅ ꯊꯕꯥꯛ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯆꯥꯎꯔꯦꯜꯅ ꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯨꯔꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯨꯔꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯆꯥꯎꯔꯦꯜ ꯃꯪꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯪꯂꯦꯝ ꯆꯥꯎꯔꯦꯜꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯪꯂꯦꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯋꯥꯏ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯂꯃꯟ ꯈꯨꯝꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ
ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯍꯥꯟꯅ ꯌꯥꯅꯗꯕ ꯀꯅꯥ ꯂꯩ? ꯃꯗꯨ ꯈꯪꯗꯅꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯒꯗꯧ ꯃꯥꯟꯗꯦ꯫ ꯃꯪꯂꯦꯝ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯆꯉꯛꯅꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯈꯜꯗ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯕꯗꯨꯗ ꯇꯞꯅ, "ꯈꯨꯔꯥ, ꯅꯆꯥꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯒ ꯊꯣꯏꯅ ꯌꯥꯅꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯗ ꯃꯌꯥꯝꯒꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯑꯗꯨꯅ ꯅꯆꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯈꯪꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛꯄꯨ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯋꯥꯈꯜ ꯇꯥꯅꯕꯈꯛ ꯇꯧꯕꯤꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯟꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯃꯥ, ꯑꯆꯧꯕ ꯀꯩꯗꯧꯔꯦ? ꯈꯨꯔꯥ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕꯗ ꯅꯃꯧ ꯅꯨꯄꯤꯒꯤꯁꯦ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯒꯤ ꯃꯥꯜꯂꯦ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯈꯪꯕ ꯂꯩꯔꯕꯗꯤ ꯀꯅꯥ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ." ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯪꯂꯦꯝ ꯉꯛꯅ ꯃꯃꯥꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ, "ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯃꯥ, ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ. ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ?" ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯁꯤꯒꯦ? ꯏꯃꯥ, ꯅꯆꯥꯒꯤ ꯆꯤꯡꯅꯕꯁꯤꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯌꯦꯡꯉꯣꯏ, ꯊꯥꯏꯅ ꯅꯄꯥꯕꯨꯡꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯀꯨꯕꯦꯔꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯇꯝꯄꯥꯛ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯀꯨꯕꯦꯔꯒ ꯇꯝꯄꯥꯛꯀ ꯃꯔꯤ ꯂꯩꯅꯕꯗꯨ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯝꯄꯥꯛꯄꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯕꯦꯔꯅ ꯅꯝꯗꯅ ꯇꯝꯄꯥꯛꯄꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯗꯨꯅ ꯇꯝꯄꯥꯛꯄꯨ ꯅꯝꯗꯅ ꯃꯤ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯆꯥꯎꯕꯤꯒꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯄꯥꯛꯇꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ ꯇꯥꯔꯦ ꯈꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯕꯤꯅ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯃꯥꯅ ꯇꯝꯄꯥꯛꯄꯨꯁꯨ ꯂꯧꯁꯤꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯀꯧꯔꯒ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯒꯤ ꯇꯝꯄꯥꯛꯇꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯝꯄꯥꯛ ꯃꯆꯥꯅꯨꯄꯥꯗꯨ ꯎꯅꯕ ꯃꯇꯝꯗ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯩꯔꯤꯅ ꯄꯦꯟꯗꯕ ꯄꯣꯛꯇꯨꯅ ꯑꯃꯨꯕꯤꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯗꯨꯅ ꯀꯨꯕꯦꯔꯕꯨ ꯅꯨꯄꯤ ꯅꯍꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯃꯪꯂꯦꯝ ꯃꯃꯥꯒꯤ ꯃꯆꯥꯗꯨ ꯇꯞꯅ ꯐꯥꯊꯕꯤꯗꯨꯅ, "ꯏꯃꯥ, ꯄꯥꯈꯠꯀꯅꯨꯁꯦ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯋꯥꯔꯤꯁꯤ ꯈꯪꯂꯕꯗꯤ ꯈꯨꯔꯥꯃꯥꯏꯕꯅ ꯑꯗꯨꯝ ꯐꯅꯕ ꯍꯣꯠꯅꯖꯔꯁꯅꯤ." "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯂꯥꯏ ꯁꯥꯟꯅꯕꯤ ꯑꯃꯨꯕꯤꯗꯣ ꯌꯥꯝꯅꯗꯤ ꯍꯩꯕꯅꯤ. ꯃꯥꯕꯨ ꯄꯥꯟꯅꯕ ꯉꯝꯕ ꯃꯥꯏꯕꯁꯦ ꯄꯥꯛꯅ ꯂꯩꯇꯕꯅꯤ. ꯑꯗꯨꯅ ꯏꯃꯥꯗꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ." "ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯇꯥꯏꯕꯪꯁꯦ ꯃꯄꯨꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯂꯒ ꯂꯣꯏꯔꯦ. ꯏꯃꯥ, ꯊꯕꯛꯁꯦ ꯄꯟꯊꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩ ꯈꯨꯔꯥꯃꯥꯏꯕꯒꯤ ꯃꯅꯥꯛ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯈꯤꯒꯦ." "ꯍꯣꯏ. ꯑꯗꯣ ꯏꯃꯥ, ꯅꯃꯧꯁꯦ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤ. ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ. ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯆꯥꯗꯨ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ "ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯏꯕꯨꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯗꯤ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯕ. ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯍꯩ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ. ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯂꯣꯏꯕ ꯅꯥꯏꯒꯗꯧꯔꯤꯕꯅꯣ?" ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯤ ꯊꯋꯥꯏ ꯋꯥꯅ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩ ꯃꯧꯅ ꯀꯧꯕ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
Warido tara matungda Maiba Saurel wakheng hak tawdun leirami aduga tapna. Ibungo, misak adu kanano haiba khanglabadi. Laithau tinthau tawduna phattanungda thoknabagi mahut. Ahal adugi managda sattuna. Soikriba lalkiba pumba ngaknarasi haina. Ningthina wari sabana phagani haina khali. Adakura adumna irai raina wari sabase hekta yagadrane. Maduna hena phattanungda thoklabadi kamdawba. Ibungo, adugidi karisu khalluno. Yum adu satpa matamdane phattanungda thoktanaba nang khurana angamba thakda hotnagani. Hoi khura phare dudi adumni hekta tawrasi. Asi haiduna Maiba Saurelga loinana Manglem laisanabi amubu hegi yum tamna laklami. Asumna yumdu hek yaubaga makhogi konthong adu Manglemna kansingi tawbada Saurelna ngai khoi buko kaidorgi khura ngai ko takhongdo kansingi do ai laiwam tana sonki hoi khura asi haiduna Manglem thangjilamge tawba khongthangdu handoklaga tumina leptu leirami. Maiba Saureldu masina laiwa masonduna konthong adu kansin bahurami. Matamduda imungdi hiptu leirambi laisanabi hanubi amubidu masada sawumma yaibadagi pukhagatuna mapalomda thoraklami. Manglem amubi ubada masada kitang khawtak jarami adumakpu Maiba Saurelna tapna bungo kigano nang khura yauri hoi khura asi haiduna Manglem tumina Saurelgi nakanda duma inaduna sanlaklami. Matamduda amubi asawba maga loinana nakhoi mafam masida kaidawba laklibano. Manglemna abok mamangda aigi paba mati abokna lanki mayamdo ngakpiyu haina haijaba laklibani. Madugi matam yamna henkre. Aina nakhoigi nabok adugi makhong koduna haijaba matamda tabikidabaduna ngasigi fibam ase asi oibani. Aduna nakhoi mafam asi thadokduna yamtuna sakibana nakhoigi afaba oigani. Saurelna ine mamangna soikiba lanki mayamduna maramoiraga tungda lakliba ngangsingda awana pibase faba natene. Amubi Maiba Saurelgi wadu tabada sauna mamit khana Maiba Saurelda yenglaklami aduga hena asawba khonjelga loinana ibungona mafamsida yausinbagi karina thauleige ha ine ithaudi thoina leite haibabu nupa masasina ifamda makoigi awaba kokpiyu haina haizarare adumakbu ainadi laiwa tinwa tawduna kapnabi khotnabi tawbado pamjadabagi ibungo sibu yumsida pudu laklibasini. Asi haiduna Saurelna amubigi asawbadu phathanaba kana hotnajarami. Tanjaduda amubigi masunupa Thanil Zawdu thabak suba satluraga hanjilakpaga mapa sanarami. Mayam lairamlibudu ubada ingangakna abo mayam laklibasibu karigino aboki thoiba abokbu kari hayo haibano. Asi haiduna amubi tapna phamthaduna masunupada thokriba pumba tamlami. Thanil Zaw Manglembu manawni haiba khanglabada manaw nupagi nupida mabokna mamagi thawaidu thajile tabada maboki makuttu chena paiduna abok asugidi abokna pumnamakni haukraba pindaba yapdo kautoktuna lemhori punsi matek ase iben isu ingna nungaina leinabu hotnaduna wadu makha taba nangdringai amubina isu thoiba phare isuna tumna hairabanina abok ngasi haiba numit asidagi phattaba thabakse amuk hana tawkhraroige. Manglemna abokna khoibu ngangpirene haibse tabada nasuna hanna abokbu khurumjari. Yare nangsu kananate isu nupagi manawni aduna hek sangbada asida koithorao. Hoi abok adudi ekhoi sumu hannaba tawrage. Asi haiduna Manglem amubida khurumlamlaga yumdudagi thoraklami. Asumna numit aduda sengdoknabaduna amubina thambal sanagi masada masanupigi thawai thajilambadu lawthokirami. Madugi tungdagidi hanagumna ayet apan yaudana adumak pankhirami. Mamangi khul amada thajagaubi masak mataw yamna phajabi leisabi ama leirami. Makhoi khulgi pakhang pumbana thajabu yamna kalaknarami magi phajabada ngaunarami. Adubu thajadi makhoigi khulda thabak suba lakpa tombaga yamna nungsinarami. Nongma thaja amadi magi matasinga khulgi turel aduda ising sokpa thoraklami. Tanjaduda makhoi khulgi pakhang kharasu nungsa yaiduna phamli amubana. Nungsa nin torishinaba
ꯁꯥꯃꯜꯂꯁꯨ ꯀꯣꯛꯀꯁꯤ ꯉꯥꯎꯔꯤꯗꯩ ꯇꯥꯎ ꯏꯕꯣꯆꯧꯅ ꯑꯩꯗꯤ ꯅꯨꯡꯁꯥ ꯌꯥꯏꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯪꯒꯜꯁꯦ ꯁꯦꯒꯥꯏꯕ ꯃꯈꯩ ꯁꯥꯔꯁꯨ ꯑꯗꯨꯝ ꯌꯥꯏꯔꯒꯦ ꯁꯤ ꯂꯩꯔꯤ ꯆꯥꯎꯕꯅ ꯑꯗꯨꯅꯤ ꯀꯨꯆꯨꯗꯣ ꯃꯩꯗ ꯀꯕꯨ ꯀꯕꯨ ꯂꯧꯊꯣꯛꯎꯔꯕ ꯉꯥꯃꯨ ꯂꯩꯔꯣ ꯃꯥꯜꯂꯤꯗꯣ ꯑꯗꯨꯒꯤꯅꯤ ꯏꯔꯨꯗꯤ ꯁꯨꯛꯂꯨꯗꯤ ꯈꯪꯗꯦ ꯗꯨꯔꯥ ꯆꯒꯥ ꯃꯌꯥꯝꯗꯨꯒꯕ ꯅꯨꯡꯁꯥꯅꯒ ꯌꯥꯏꯕ ꯃꯩ ꯇꯤꯛꯄꯅ ꯀꯜꯂꯤꯗꯤ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯏꯔꯨꯒꯕꯨ ꯂꯨꯈꯤꯗ꯭ꯔꯣ ꯅꯤꯡꯊꯝꯊꯥꯗ ꯏꯔꯨ ꯂꯨꯖꯕ ꯀꯥꯏꯁꯦ ꯌꯥꯝ ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯛꯂꯨꯗꯦ ꯍꯌꯦꯡ ꯀꯥꯂꯦꯟ ꯊꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯃꯨꯕꯅ ꯌꯥꯔꯤ ꯄꯨꯡꯉꯣ ꯈꯪꯉꯦ ꯀꯥꯂꯦꯟ ꯊꯥꯗꯅ ꯍꯞꯇꯥ 2 ꯂꯨꯗꯕꯒꯤ ꯍꯨꯃꯥꯡ ꯃꯅꯝ ꯅꯝꯗꯣꯏꯕ ꯐꯝꯃꯤꯟꯅꯕ ꯉꯝꯗꯕꯗꯣ ꯑꯁ ꯅꯣꯏꯁꯦ ꯑꯩꯅ ꯄꯥꯟꯅꯂꯦ ꯑꯣꯏꯕ ꯅꯣꯏꯅ ꯀꯌꯥ ꯃꯅꯝ ꯅꯨꯡꯁꯤꯔꯗꯅ ꯈꯣꯡꯕꯥꯟ ꯃꯅꯝ ꯍꯦꯛ ꯅꯝꯃꯗꯅ ꯏꯔꯨ ꯂꯨꯖꯔꯤꯅꯤ ꯀꯥꯏ ꯇꯧꯏꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥ ꯑꯁꯤꯕ ꯈꯔꯗꯤ ꯇꯥꯎꯈꯠꯂꯗꯧꯅꯦꯕ ꯆꯥꯎꯕꯅ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯑꯦ ꯂꯛꯅꯁꯦ ꯃꯆꯤꯟ ꯀꯝꯕꯤ ꯊꯣꯏꯅꯨꯁꯦ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯃꯁꯤꯅ ꯃꯁꯛ ꯐꯖꯕꯤ ꯊꯥꯖꯅꯤꯅꯦ ꯑꯃꯅ ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯕꯦꯁꯥ ꯊꯣꯏꯅꯨꯅ ꯑꯁ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏ ꯁꯨꯅꯤꯡꯗꯕ ꯊꯕꯛ ꯂꯩꯇꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯑꯁꯤꯗ ꯑꯃꯨꯛ ꯃꯇꯝ ꯂꯦꯟꯗ ꯂꯩꯔꯦ ꯑꯃꯨꯛ ꯈꯥꯏꯔꯛꯇꯣꯏꯅꯦ ꯁꯤꯅ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯊꯥꯖꯅ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯈꯨꯜꯒꯤ ꯏꯕꯨꯡ ꯉꯥꯛꯇꯅꯤ ꯂꯛꯅꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤꯅ ꯁꯥꯎꯒꯠꯈꯤꯕꯁꯤꯅꯕ ꯆꯨꯍꯦ ꯊꯕꯛ ꯂꯩꯇꯃꯣꯏꯅ ꯄꯪꯂꯛꯇ ꯂꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯆꯥꯎꯕꯅ ꯏꯕꯦꯆꯥ ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ ꯏꯕꯦꯆꯥꯅ ꯅꯠꯇꯦ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯂꯥꯛꯏꯅꯦ ꯑꯗꯨꯗꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯧꯅꯤꯗ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯑꯩꯒ ꯎꯅꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯗ ꯏꯁ ꯀꯩ ꯍꯥꯏꯗꯅꯣ ꯆꯠꯂꯣꯍꯦ ꯅꯁꯛꯅꯦꯅ ꯇꯣꯔꯣꯕꯣꯠ ꯑꯄꯨꯝꯕ ꯍꯦꯛ ꯃꯥꯜꯂꯦꯗꯅ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯌꯦꯡꯅꯤꯡꯗꯣꯏꯕ ꯑꯃꯨꯕꯅ ꯑꯗꯣ ꯅꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯗꯣꯏꯗꯣ ꯅꯕꯨꯡ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯎꯒꯦꯗꯅ ꯊꯣꯏꯅꯨꯅ ꯆꯥꯎ ꯏꯕꯨꯡꯁꯤꯡꯒꯤ ꯅꯆꯜ ꯑꯩꯈꯣꯏꯅꯅꯦ ꯈꯣꯟꯊꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯑꯃ ꯄꯤꯖꯒꯦ ꯏꯕꯣꯆꯧꯅ ꯆꯠꯂꯣꯍꯦ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯛꯇꯕꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤꯅ ꯀꯔꯤ ꯃꯤꯔꯦꯝꯗ ꯑꯣꯏꯅ ꯀꯧꯔꯛꯄ ꯄꯥꯝꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯉꯕ ꯏꯔꯣꯏ ꯂꯨꯋꯥꯎ ꯃꯥꯟꯕꯁꯤꯡꯁꯤꯗꯤ ꯏꯕꯣꯆꯧꯅ ꯏꯁ ꯑꯩꯈꯣꯏꯕꯨ ꯏꯔꯣꯏ ꯂꯨꯋꯥꯎ ꯃꯥꯜꯂꯤ ꯀꯥꯏꯅ ꯐꯖꯔꯦ ꯅꯪꯗꯤ ꯆꯤꯛꯈ꯭ꯔꯤꯕꯤ ꯃꯥꯟꯕꯤ ꯅꯔꯨꯅꯤꯅ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯅꯊꯧꯔꯣ ꯅꯔꯜꯅ ꯈꯣꯏꯕ ꯅꯠꯇꯦ ꯈꯣꯏꯅꯤꯡꯉ ꯈꯣꯏꯅꯤ ꯈꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯁꯛꯁꯤꯡꯗꯨꯒ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯉꯣꯏ ꯏꯕꯣꯆꯧꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯊꯤꯗꯕ ꯅꯪꯅ ꯄꯥꯟꯅꯕꯤꯔꯤꯕꯗꯣ ꯑꯩꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯁꯨ ꯅꯪ ꯂꯧꯖꯅꯤꯡꯗꯦ ꯏꯕꯦꯝꯃ ꯅꯪ ꯂꯧꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯩ ꯑꯃ ꯂꯧꯖꯒꯦ ꯑꯗꯨꯁꯨ ꯀꯩ ꯑꯃ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏ ꯂꯩꯖꯒꯦ ꯊꯥꯖꯅ ꯑꯁ ꯊꯣꯏꯅꯣ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯆꯞ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯦ ꯊꯟꯗ꯭ꯔ ꯈꯪꯗꯦ ꯈꯠꯅꯩꯁꯦ ꯈꯠꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯏꯕꯦꯆꯥꯅ ꯍꯣꯏ ꯌꯥꯔꯁꯤ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯑꯒꯅꯦ ꯍꯜꯂꯁꯤ ꯈꯠꯅꯗꯅ ꯁꯨꯝ ꯂꯩꯔꯒꯨꯝꯁꯦꯕ ꯃꯇꯝꯒꯁꯦ ꯌꯧꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯒ ꯂꯥꯛꯂꯝꯃꯤ ꯏꯕꯦꯆꯥꯅ ꯊꯥꯖ ꯇꯥ ꯇꯣꯝꯕ ꯍꯣꯏꯁꯨ ꯂꯥꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ ꯊꯥꯖꯅ ꯇꯥ ꯇꯣꯝꯕ ꯉꯁꯤꯒꯤ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯃꯊꯪꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯦꯡꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯥꯎꯊꯣꯏꯅ ꯊꯥꯖ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯌꯦꯡ ꯃꯊꯪꯗꯣ ꯅꯪ ꯇꯣꯝꯕꯒ ꯑꯩꯈꯣꯏꯗ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯊꯣꯏ ꯆꯥꯛꯀꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯗꯨꯝ ꯅꯨꯡꯊꯤꯜꯗ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯣꯝꯕꯅ ꯊꯥꯖ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯆꯠꯄꯒ ꯐꯠ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯅꯤ ꯅꯪ ꯌꯥꯗꯕ ꯇꯧꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯊꯥꯖꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ ꯈꯔ ꯆꯠꯂꯒ ꯇꯣꯝꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯏ ꯆꯥꯎꯊꯣꯏꯅ ꯅꯈꯣꯏꯅꯤ ꯌꯧꯔꯦꯗꯅ ꯆꯪꯉꯣ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯊꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯑꯝꯇ ꯎꯗꯦ ꯀꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯆꯥꯗꯅ ꯂꯩꯔꯤꯁꯦ ꯏꯃꯥꯗꯣ ꯉꯁꯤ ꯃꯄꯥꯝꯗ ꯑꯩꯈꯣꯏ ꯃꯥꯝꯃ ꯑꯃ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯂꯥꯛꯄ ꯑꯗꯨꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯁ ꯑꯗꯨꯗꯤ ꯅꯨꯄꯤ ꯏꯇꯣꯝꯇ ꯉꯥꯏꯔꯦꯅꯦ ꯑꯍꯨꯕ ꯃꯤꯅꯒ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯗꯅꯕ ꯇꯣꯝꯕꯅ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯐꯔꯦ ꯅꯈꯣꯏꯅꯤꯁꯨ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛꯈꯨꯝ ꯆꯪꯁꯤ ꯊꯥꯖ ꯉꯁꯤꯗꯤ ꯅꯪꯅ ꯊꯣꯡꯕ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯊꯕ ꯇꯥꯕꯅꯤ ꯑꯗꯣ ꯑꯩ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯔꯨꯈꯤꯒꯦ ꯅꯈꯣꯏꯅꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯨꯀꯣ ꯊꯥ ꯆꯥꯎꯊꯣꯏ ꯂꯩꯔꯨꯅꯨ ꯌꯥꯔꯦ ꯑꯔꯩꯕ ꯑꯃ ꯑꯗꯨꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯁꯤ ꯌꯥꯗꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ
ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝꯍꯧꯔꯝꯃꯨꯀꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯅꯒ ꯑꯃꯨꯛ ꯐꯝꯗ ꯂꯩꯊꯣꯛꯑꯝꯒꯅꯨ ꯇꯣꯝꯕꯅ ꯊꯥꯖ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯁꯤꯅ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯗꯧꯔꯤ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯑꯗꯣ ꯇꯥ ꯇꯣꯝꯕ ꯌꯨꯝꯗ ꯆꯠꯇꯣꯏꯕꯨ ꯀꯩ ꯂꯩꯕꯒꯤꯅꯣ ꯊꯨꯅꯁꯨ ꯍꯜꯂꯛꯀꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯊꯥꯖ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯔꯝꯒꯅꯨꯀꯣ ꯑꯩꯅꯕꯨ ꯇꯥ ꯇꯣꯝꯕ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯑꯗꯣ ꯇꯥ ꯇꯣꯝꯕꯁꯨ ꯑꯩꯕꯨ ꯀꯥꯎꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈꯤꯅꯨꯀꯣ ꯊꯥꯖ ꯑꯩꯁꯤ ꯅꯪ ꯈꯛꯀꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯂꯝꯁꯤ ꯂꯥꯞꯃꯟꯕꯅ ꯅꯪꯕꯨ ꯎꯅꯤꯡꯕ ꯃꯇꯝꯗ ꯐꯠ ꯍꯦꯛꯇ ꯂꯥꯛꯄ ꯉꯝꯂꯣꯏꯗꯣꯔꯤꯕꯁꯤꯅꯤ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯄꯣꯛꯑꯝꯃꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯥꯖ ꯑꯩꯅ ꯆꯠꯄꯗ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯇꯥ ꯇꯣꯝꯕꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯕꯨ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔ ꯋꯥꯅꯤꯗ ꯑꯗꯨ ꯊꯥꯖ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕ ꯌꯥꯕ ꯑꯃ ꯏꯐꯝꯗ ꯄꯤꯌꯨ ꯇꯥ ꯇꯣꯝꯕ ꯑꯩꯈꯣꯏꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯁꯤꯕꯨ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯌꯣꯜ ꯑꯃ ꯐꯥꯎꯅ ꯂꯥꯞꯅꯕ ꯌꯥꯎꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯊꯥꯕꯨꯡ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯥꯞꯅꯔꯅꯤ ꯑꯗꯨꯅ ꯑꯁꯨꯛ ꯁꯛꯍꯦꯜꯂꯕꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯀꯜꯂꯛꯅꯐꯝ ꯑꯣꯏꯕꯤ ꯅꯪꯕꯨ ꯊꯥꯖꯕ ꯑꯃꯇꯁꯨ ꯌꯥꯎꯗꯅ ꯑꯩꯅ ꯊꯝꯃꯝꯃꯒ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯆꯠꯀꯅꯤ ꯇꯥ ꯇꯣꯝꯕ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯁꯦ ꯇꯥ ꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤꯅꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯃꯕꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯇꯣꯝꯕ ꯑꯄꯥꯝ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯂꯩꯁꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯇꯣꯝꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯖꯒꯤ ꯌꯨꯝꯗꯅꯤ ꯁꯪꯕꯥꯅꯕꯤꯅ ꯏꯃꯥꯒꯤ ꯊꯥꯖ ꯀꯩꯗꯧꯔꯤꯒꯦꯅꯦ ꯅꯪꯕꯣ ꯅꯪ ꯇꯥꯆꯧ ꯑꯁꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧꯅꯦ ꯍꯣꯏ ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯣꯠꯄ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯕꯗ ꯋꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯗꯤ ꯐꯔꯗꯧꯅꯤ ꯍꯣ ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯗ ꯉꯥꯡꯅꯕꯗꯅꯦ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯨꯛ ꯆꯥꯎꯕ ꯂꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯤꯔꯥ ꯃꯥꯅ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯊꯧꯕꯅ ꯏꯁ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯍꯦꯃꯜꯂꯤꯀꯣ ꯁꯦꯜ ꯇꯥꯟꯕ ꯀꯟꯈ꯭ꯔꯕ ꯏꯁꯛ ꯍꯥꯏꯔ ꯐꯖꯈ꯭ꯔꯕ ꯑꯩꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕꯗꯅꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ ꯑꯗꯨꯗ ꯑꯩꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯟꯅꯔꯝꯕꯅꯤ ꯌꯥꯝꯅ ꯏꯃꯥꯒꯤ ꯊꯧꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯅꯪꯕꯣ ꯅꯪꯒꯤ ꯂꯣꯏꯔꯕꯗꯤ ꯅꯆꯜꯒꯤ ꯑꯃꯨꯛ ꯍꯣꯡꯕ ꯌꯥꯔꯅꯤ ꯃꯥꯁꯨ ꯃꯅꯪ ꯃꯇꯝ ꯆꯥꯔꯕꯅꯤꯅꯦ ꯊꯥꯖꯅ ꯑꯁ ꯏꯃꯥꯁꯤꯃ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯦꯀꯣ ꯊꯧꯕꯅ ꯏꯁ ꯃꯇꯥꯡ ꯆꯥꯔꯦ ꯀꯥꯏꯁꯤꯗ ꯍꯔꯥꯎꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯅꯨꯐꯦꯠ ꯇꯧꯗꯨꯅꯒ ꯆꯪꯈ꯭ꯔꯦꯕ ꯑꯁꯤ ꯈꯪꯉꯗꯤ ꯅꯪꯁꯨꯅꯦ ꯊꯤꯅꯕ ꯇꯧꯔꯣ ꯍꯥꯏꯕ ꯀꯣ ꯋꯥ ꯁꯨꯝ ꯊꯩꯗꯣꯛꯇꯅ ꯂꯩꯔꯅꯨ ꯏꯃꯥ ꯑꯄꯥꯝꯕ ꯅꯨꯄꯤ ꯌꯥꯎꯔꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅꯅꯦ ꯄꯨꯁꯤꯜꯂꯗꯧꯅꯤ ꯌꯥꯎꯗꯕꯁꯤꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯒꯅꯅꯦ ꯏꯃꯥꯅ ꯑꯃ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯪ ꯌꯥꯔꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯒꯦ ꯅꯪ ꯅꯁꯥꯅ ꯊꯤꯖꯕ ꯉꯥꯏꯔꯤꯉꯩꯗ ꯏꯃꯥꯗꯤ ꯈ꯭ꯋꯥꯡꯁꯦ ꯀꯣꯟꯕꯅ ꯍꯥꯜꯂꯅꯤꯅꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯥꯗꯣ ꯌꯥꯎꯕ ꯉꯝꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯉꯝꯅꯤꯗ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯊꯥꯁꯤꯗ ꯑꯃꯨꯛꯇ ꯁꯨꯍꯜꯂꯝꯃꯨꯀꯣ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗꯕ ꯅꯪꯗꯤ ꯑꯃꯣꯠꯄꯅ ꯐꯤꯗꯣ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯀꯥꯟ ꯁꯨꯔꯤꯅꯣ ꯃꯤ ꯋꯥꯅꯕ ꯊꯕꯛ ꯏꯃꯥ ꯏꯁꯥ ꯅꯥꯟꯕ ꯍꯥꯏꯕꯁꯦ ꯄꯥꯈꯪꯅ ꯅꯥꯟꯒꯗꯧꯅꯤꯅꯦ ꯑꯩꯅ ꯑꯁꯨꯗꯕ ꯐꯤꯖꯣꯜ ꯁꯨꯝ ꯁꯦꯠꯂ ꯆꯠꯂꯗꯤ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯁꯨꯐꯪ ꯐꯪꯉꯔꯣꯏ ꯑꯣ ꯐꯪꯅꯕ ꯁꯤꯜꯂꯗꯤꯅꯦ ꯂꯣꯏꯅ ꯐꯪꯕꯅꯦ ꯊꯋꯣꯏꯒꯤ ꯊꯤꯔꯣ ꯌꯥꯝꯅ ꯊꯤꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯈꯪ ꯑꯣꯏꯗꯨ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯐꯪꯉꯣꯏ ꯅꯪꯕꯨ ꯅꯁꯥꯒꯤ ꯆꯍꯤꯒꯗꯣ ꯅꯣꯡꯃ ꯅꯈꯨꯠ ꯇꯦꯛꯇꯨꯅ ꯄꯥꯖꯗ꯭ꯔꯣ ꯍꯥ ꯅꯣꯡꯇ ꯄꯥꯗ꯭ꯔꯥꯏꯕ ꯄꯥꯖꯗꯦꯗ ꯀꯩꯗꯧꯔꯣꯏꯗꯨꯅ ꯆꯍꯤ ꯄꯥꯔꯒ ꯑꯉꯥꯡ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯅꯦ ꯋꯥꯈꯜꯒꯗꯤ ꯍꯩ ꯍꯅꯨꯕꯧ ꯅꯪꯁꯦ ꯍꯅꯨꯔꯛꯂꯕꯅꯤꯅꯦ ꯆꯍꯤ 38 ꯁꯨꯔꯕꯅꯦ ꯈꯪꯂꯕ꯭ꯔꯣ ꯁꯤ ꯅꯈꯥꯗ ꯅꯆꯟꯅꯨꯄꯤ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅꯦ ꯃꯥ ꯃꯣꯏꯅ ꯈꯠꯇꯅ ꯃꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯍꯩꯇ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯕꯨ ꯌꯥꯝ ꯑꯔꯤꯕ ꯇꯥꯍꯟꯕꯗꯨꯗꯤ
imasu khra hemali somda tombagi yumdani tombagi mapa ibohal mama pisak amadi tomba makhoi hung wari sanari ima hoisu yam hemali da aibu nasani haiduna asum nekte tawbadi nasa khra yajanikte hai kaigi hemanba ha nangna khangnari bu nupi masa do ima pamti pu pang sudabi mungane ngai sin oiba ai pamdi ye ima atai haibana haibani pu pang sudaba haibududi haigano madudi laibaki wani mapure bisi pamba nupi mta laiba honade ai gi isani aduna napaga khoini silibase yadaba yar baba imani mai khrabasu babana imada khrai bibudi yabani ai imana silibase pamjate ipagi tomba mapa mama oibai khoina masa singi phatanaba khaksin bahonade maduna namana silibase nangi phananabani ne hai haujiknya apam pam da hainaba yari bagi matam nati ko nahan yum sida amuk ta la u haidna pau seli mayam du nang yaba ko bulai khibra ha adu ga haujik ta da nupi du da ngau da leirabani na nayum ka sia kaw khiba natro ha nang kaw khiba natrai ba nang ima adi wanate darkar leitabagi laktabani ima na haifitang haksangam de habda aidum chelei sini ipagi tomba nang nama na pai khoibune chom na bakak singanu ko nupi masa du su wakhal kon thokna ta khraponida masak matau su pamnok nop tabanida numit kharagi matung tombadi adumak luhong khirami mahak maga nang luhong nupi du ki wakhal da pungaw ngaw khre thaji ki wakhal khajik ta phauba ningsing lamde somda thaja su miro laklami adubu kanada su haidana mahak tomba bu wana ngai jarami sauthoi ki mayum du su itatata laklami ngasi su thaja do sauthoi ki manakta lakli tha sauthoi nang ta tomba ki manakta chani haibadu bu chalu rabro madubu karam kana lakani ka haike chatpudi chaluri ado kaidorage ta sauthoi si kaidorage ba ta sauthoi aigi pibam se hauzik yam lusili ta sauthoina aigi mateng amukta pangbiyo jil thaja ibung bunangonda pause kari haina tamkadabano haiba khangdreni ta sauthoi aigi singnabase amuktadi ko khanbiyo ba si ma kaidorage aigonda amukta haibiyo tombado nupi amaga luhongduna leiramne ha kai haiba ta tomba ba ainadi mabu khwaidagi mabuksil seng murupni khandana punchibani aduga madi longnamba mibu kashu leitna khanboiramne adu yari asauthoi ai magi matakta amuktadi pubi ai pibam sida kamai tawdoidu asauthoi si ai bubuktadi pubiyo thaja aina nang purabaso madugi kanaba kashu leigani haiba ai thajachai tombado hadagi tomo ai hotre nang panmi phawba mai hautre tasauthoi ai haiki ai se magi masagi mama oi dorabadi aduga kainu mana kharisibo lekai na khangnarabadi ai apadi imungni isana kamthau thaja kanangangano tangnabna takini nangbu fazana khanakiroi thajada upai leita mayumda halaklami mahakna mayumda yaraklam matung mamada wari pumba amata lotna tamlaklami masa thajagi paudu tabada sangbana bidi saubagi ngamkhai leikhiche ikai khangnabi nang musaungna yoknabagi mahira aina ngasi phangi base ha asi khumba tawgadam leirabadi nang se pitligai da hatoklamana phaiye sijaki bada phaiye iba tachalale ba tachalale tadinge nang lale hairaga imung si magli bisit asidi amu halaki gatra ha nang na sijakro nang na siro ima to piro ima imung sigi sati na bahingli ba ine na cha hing masyaw ware si masugam dri ima na cha buha to piro ima hey ikai khangnabi naramta warak pagamda panangdi numit atuna magi matung induna chakhiba yadabro karigi samasa sida minam tu lay sabi saraga nang hinglige ha nang karigi hinglige namung na kari hayo hay pano ha ay oy na hal lawo nakun tu na nama ay mo oy na hal lawo supat na ba may kay mamang sida
ꯑꯩꯕꯨ ꯀꯔꯝꯅ ꯏꯃꯥ ꯑꯁꯤ ꯄꯨꯗꯨꯅ ꯃꯄꯥꯟ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯍꯤꯡꯅ ꯁꯤꯔꯕꯅꯦ, ꯁꯤꯔꯕ. ꯏꯃꯥ, ꯅꯆꯥ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯈꯪꯗꯦ ꯏꯃꯥ. ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ. ꯐꯔꯦ, ꯑꯃꯥꯏꯕꯤ ꯑꯃ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯑꯊꯨꯕꯗ ꯀꯅꯥ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯥꯡꯍꯟꯅꯕ ꯇꯧꯒꯗꯕꯅꯤ. ꯏꯃꯥ, ꯃꯗꯨꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ. ꯑꯩ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯏꯃꯥ. ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ. ꯍꯦ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ, ꯂꯩꯁꯥꯕꯤ. ꯅꯪꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕ꯭ꯔꯥ? ꯍꯥ? ꯃꯤꯌꯥꯝꯁꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯒꯦ ꯍꯥꯏꯅꯤꯅꯦ. ꯏꯃꯥ, ꯅꯪꯁꯨ ꯃꯃꯥꯅꯤ. ꯏꯃꯥꯅ ꯅꯆꯥꯏꯕꯨ ꯅꯨꯡꯁꯤꯕꯀꯣ ꯑꯩꯁꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯏꯃꯥ. ꯃꯗꯨ ꯌꯥꯔꯣꯏ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯅꯪꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯄꯨꯟꯁꯤꯗꯣ ꯅꯪ ꯃꯥꯡꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥ? ꯅꯄꯨꯟꯁꯤꯗꯨ ꯃꯥꯡꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥ, ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯑꯗꯨꯅ ꯏꯆꯥꯁꯤꯕꯨ ꯃꯃꯥꯏꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯏꯃꯥ. ꯑꯁꯨꯛ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯎꯗꯕ ꯌꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯩ ꯏꯆꯥꯁꯤꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯒꯦ. ꯏꯃꯥꯅ ꯅꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ. ꯑꯩ ꯏꯆꯥꯁꯤꯕꯨ ꯌꯣꯛꯆꯔꯒꯦ ꯏꯃꯥ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯈꯤꯗ꯭ꯔꯦꯗ. ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯅꯄꯥ ꯌꯥꯎꯗꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯧꯔꯛꯄꯒꯤ ꯃꯍꯩꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ. ꯁꯪꯕꯥꯟꯅꯕꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯕꯨꯡ ꯊꯧꯕ ꯑꯃꯗꯤ ꯃꯃꯥ ꯁꯪꯕꯥꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯊꯥꯖꯒ ꯃꯃꯥꯒꯗꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ. ꯊꯥꯖꯒꯤ ꯃꯃꯥ ꯁꯪꯕꯥꯟꯅꯕꯤꯁꯤ ꯃꯇꯣꯝꯇ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯅꯗ ꯂꯩꯔꯛꯄꯅꯤ. ꯊꯧꯕꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯒ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯛꯂꯦ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯤꯟꯐꯨꯡ ꯉꯥꯡꯅꯔꯤ. ꯅꯣꯡꯃ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜꯗ ꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯤꯗ. ꯃꯄꯥꯡꯒꯝꯗ ꯊꯣꯛꯅꯤꯡꯗꯦ. ꯏꯁꯥꯁꯦ ꯄꯪꯋꯥꯗ ꯋꯥꯏ. ꯁꯨꯝ ꯊꯣꯛꯇꯕꯤꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯋꯥꯔꯤꯕꯅꯤꯅꯦ. ꯅꯁꯥꯗꯣ ꯂꯨꯝꯖꯤꯟꯕ ꯁꯨꯝ ꯍꯦꯜꯂꯛꯂꯅꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯏꯃꯥ, ꯀꯩꯅꯣ ꯂꯩꯗꯣꯏꯁꯤꯕꯣ? ꯑꯅꯧ ꯑꯄꯦꯟ ꯈꯔꯁꯨ ꯌꯦꯡꯂꯛꯁꯤ, ꯉꯥꯈꯔꯁꯨ ꯂꯩꯔꯛꯁꯤ. ꯅꯕꯨꯡꯁꯨ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯒꯅꯦ, ꯅꯪꯁꯨ ꯆꯥꯗ ꯊꯛꯇꯕꯤ ꯌꯥꯝ ꯇꯧꯕꯗꯣ ꯇꯧꯒꯅꯨ. ꯅꯪꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯂꯧꯗꯦ. ꯏꯃꯥ, ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ. ꯑꯗꯨꯅꯅꯦ ꯅꯪꯅ ꯆꯥꯗ ꯊꯛꯇꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒꯤ ꯃꯃꯤ ꯄꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯨꯗꯨꯗ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯅ ꯂꯦꯞꯂꯕ ꯈꯣꯡꯐꯝꯅꯤꯅꯅꯦ, ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯀꯥꯎꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅꯅꯦ ꯅꯪ ꯍꯤꯡꯂꯒꯗꯕꯅꯤꯅꯦ. ꯏꯃꯥ, ꯑꯩ ꯀꯥꯎꯔꯒꯦ ꯍꯥꯏꯅ ꯀꯌꯥꯔꯛꯁꯨ ꯍꯣꯠꯅꯔꯦ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯑꯃꯨꯛꯁꯨ ꯏꯇꯣꯝꯇ ꯁꯤꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ. ꯏꯆꯥꯁꯤꯒꯤ ꯈꯟꯕꯗ ꯑꯗꯨꯁꯨ ꯉꯝꯗꯦ. ꯏꯃꯥ, ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯅꯐꯝ ꯑꯣꯏꯅ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯌꯦꯡꯕ ꯇꯥꯔꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯁꯤꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯈꯥꯡꯂꯒꯦ. ꯃꯃꯥ ꯄꯨꯝꯕ ꯀꯠꯊꯣꯛꯄꯅ ꯃꯁꯔꯨꯛ ꯑꯣꯏꯒꯗꯕꯅꯤ. ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯕ ꯃꯃꯥ ꯑꯃꯅꯤ. ꯑꯗꯨꯅ ꯅꯁꯥꯒꯤꯗꯃꯛ ꯈꯟꯗꯨꯅꯅꯦ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤꯀꯣ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯈꯟꯕ ꯌꯥꯗꯦ. ꯃꯃꯥ ꯃꯆꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯔꯤ. ꯅꯨꯄꯤ ꯑꯃꯅ, ꯑꯁꯤꯒꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦ. ꯅꯣꯏꯕꯨ ꯇꯥ ꯂꯥꯛꯄ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦ. ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯅꯣꯡꯃꯇ ꯎꯗꯦ. ꯃꯈꯣꯏꯗ ꯃꯔꯛꯇ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯨꯗꯤ ꯃꯕꯨꯡꯅꯦ ꯍꯥꯏꯌꯦ. ꯑꯁ, ꯈꯪꯖꯗ꯭ꯔꯦꯗ. ꯃꯤꯁꯤꯡꯁꯦ ꯏꯀꯥꯏꯕ ꯀꯥꯁꯦ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ. ꯀꯩꯅꯣꯝꯅꯤ. ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯗꯤ ꯑꯣꯛꯇꯕꯤꯒꯤ ꯑꯣꯏꯔꯝꯗꯣꯏ ꯄꯣꯠꯅꯤ. ꯅꯨꯄꯥ ꯅꯍꯥꯒꯅꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯁꯪꯕꯥꯟꯅꯕꯤꯅ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯉꯥꯡꯅꯤꯡꯕꯁꯨꯅꯦ ꯉꯥꯡꯖꯁꯅꯤ. ꯃꯁꯤ ꯄꯨꯝꯕ ꯊꯦꯡꯅꯕ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯥꯡꯕꯅꯤ. ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯨꯅꯨ, ꯋꯥꯔꯒ ꯇꯣꯛꯆꯅꯤ. ꯏꯃꯥ, ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯦ. ꯀꯔꯤꯒꯤꯅꯣ
ꯑꯩꯕꯨ ꯎꯔꯒ ꯃꯤꯌꯥꯝꯁꯤꯅ ꯆꯤꯕꯣꯠ ꯉꯥꯡꯅꯔꯤꯁꯤꯕꯣ? ꯃꯗꯣ ꯅꯪꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯌꯣꯛꯇ ꯆꯠꯂꯨꯕꯅꯅꯤꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ꯫ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯧꯔꯒꯅꯦ ꯑꯗꯨꯃꯛ ꯊꯤꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯪꯗꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯉꯁꯤ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯍꯦꯛꯇ ꯄꯤꯊꯣꯛꯄ, ꯑꯗꯨꯒ ꯆꯩꯅꯥꯅ ꯅꯈꯣꯏꯇꯅ ꯐꯪꯍꯧꯕ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯊꯥꯖ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯤ, ꯏꯆꯥꯗꯤ ꯅꯄꯥꯒꯨꯝꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯁꯥꯒꯤ ꯉꯥꯏꯍꯥꯛ ꯑꯄꯥꯝꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯑꯍꯦꯟꯕꯗ ꯄꯥꯝꯕ, ꯑꯗꯨꯒꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯏꯆꯥꯒꯤ ꯏꯃꯥꯅ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ꯫ ꯏꯄꯥꯒꯤ ꯊꯋꯥꯏꯁꯤ ꯊꯥꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯊꯥꯔꯒꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯥꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ, ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯏꯅꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯏꯅꯥꯎꯕꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯅꯥꯎꯕꯗꯨ ꯃꯥꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ? ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯔꯣꯗꯅ? ꯏꯅꯥꯎꯕ, ꯏꯃꯥꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯌꯥꯅꯤꯡꯗꯦ ꯁꯤꯔꯣ? ꯏꯃꯥ ꯌꯥꯅꯤꯡꯗꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯟꯈꯣ꯫ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯣꯡꯗꯕ ꯉꯝꯂꯗ꯭ꯔꯣ? ꯏꯃꯥ, ꯑꯩ ꯊꯥ ꯀꯌా ꯆꯪꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯑꯩ ꯍꯣꯡꯂꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯒꯦ ꯈꯜꯂꯤ꯫ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯉꯤ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯒꯅꯤ꯫ ꯏꯃꯥ, ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ ꯅꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯏꯃꯥ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯅꯈꯨꯠ ꯆꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯍꯣꯡꯂꯛꯂꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯏꯃꯥ, ꯑꯩꯁꯤ ꯏꯃꯥꯒꯤ ꯅꯆꯥꯅꯤ꯫ ꯅꯆꯥꯒꯤ ꯄꯨꯛꯆꯦꯜꯁꯨ ꯏꯃꯥꯅ ꯈꯪꯕꯤꯌꯨ꯫ ꯁꯣꯝꯗ ꯇꯣꯝꯕꯒꯤ ꯌꯨꯝꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ 3ꯂꯛ ꯆꯦꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯣꯝꯕꯅ, ꯁꯛꯍꯦꯟꯕꯤ, ꯑꯃꯨꯛ ꯀꯦꯊꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯅꯣ, ꯀꯦꯗ꯭ꯔꯗꯤ ꯏꯃꯣꯠ ꯃꯠꯈꯩ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ? ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠ ꯀꯦꯗꯅ ꯁꯨꯝ ꯂꯩꯒꯅꯨ ꯍꯥꯏꯕꯗꯣ? ꯆꯠꯂꯣꯍꯦ, ꯅꯪꯒꯤ ꯅꯃꯥ ꯅꯝꯊꯤꯕꯤ ꯍꯟꯅꯨꯕꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯂꯩꯅ ꯅꯨꯄꯥ 3ꯂꯛ ꯆꯦꯜꯂꯨꯏꯗꯣ? ꯅꯨꯄꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ꯫ ꯄꯤꯁꯛꯅ, ꯍꯩ ꯇꯣꯝꯕ ꯍꯥꯏꯕ ꯅꯨꯄꯤꯅ ꯉꯝꯕꯣ? ꯇꯪꯈꯥꯏꯁꯤꯐꯥꯎ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯏꯃꯨꯡꯗꯨꯗ? ꯏꯃꯨꯡꯗꯨꯗ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯁꯛꯍꯦꯟꯕꯤꯅ, ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯉꯝꯈꯤꯕ ꯂꯩꯇꯦ꯫ ꯍꯥꯏ, ꯆꯤꯟꯊꯤꯕꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯇꯧ ꯉꯝꯕꯤ, ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯦ ꯃꯥꯡꯂꯕ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯑꯩꯅ ꯐꯥꯔꯒ ꯅꯝꯗꯨꯅ ꯂꯩꯔꯛꯄ ꯅꯠꯇꯦ꯫ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯃꯇꯝꯗꯨꯗꯗꯤꯅꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯑꯗꯣ ꯈꯪꯗꯕ, ꯑꯗꯨꯒꯤ ꯈꯪꯂꯕ꯭ꯔꯣ? ꯅꯁꯛ ꯐꯖꯔꯕꯁꯨ ꯅꯔꯤꯜ ꯇꯥꯎꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ꯫ ꯈꯪꯖꯔꯦ ꯍꯅꯨꯕꯤ, ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯀꯌꯥꯝ ꯐꯔꯗꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯨꯗꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯂꯥꯛꯈꯤꯕꯗꯣ? ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯐꯕꯒꯤꯔꯣ? ꯍꯩ, ꯑꯗꯨꯗꯤ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯨ ꯊꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯅꯣꯡꯃꯇ ꯇꯧꯕ꯭ꯔꯥ? ꯅꯪꯗꯤ ꯇꯧꯏꯅꯦ꯫ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯁꯨ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯍꯜꯂꯛꯏ꯫ ꯍꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯕꯒꯤ꯫ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯒꯕꯨ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯣ ꯍꯅꯨꯕꯤ? ꯉꯥꯡꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯗꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣꯕ? ꯃꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯔꯗꯧꯕꯅꯦ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯏꯃꯧꯕꯨ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯅꯨꯕꯤ, ꯁ꯭ꯋꯥꯏꯗꯒ ꯀꯞꯁꯤ ꯂꯥꯎꯁꯤꯟꯗꯅ ꯑꯃꯨꯛ ꯇꯧꯔꯒꯅꯦ ꯂꯩꯔꯅꯨ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯀꯁꯤ ꯅꯥꯔꯦ꯫ ꯍꯩ, ꯅꯃꯤꯠꯇꯨ ꯅꯥꯔꯕꯗꯤꯅꯦ ꯁꯤꯗ ꯀꯣꯊꯣꯛꯄꯤꯒꯦ ꯂꯥꯎꯅꯦ꯫ ꯃꯋꯥ ꯆꯦꯠꯅꯥꯏ ꯅꯥꯏꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ
나이닝이 나이니 나이닝제 똑가니 꾸시네 꾸시 하누비 난 까이도게 해버너 하 나이게 야우는 나이리버니 나 토우 레이테 하이 마두디네 나람 짠 와락방 감다비 이가이 강다비 하리버세 마두다네 아이나 하리버세 람짠 나이다비야 농무수 삭헨비 아마데 비삭 마코이니 라우나리 삿바 야바 삿루르가 할락락아 싹싹에 가이 하이 이뭉시다 나코이 나마나 빠누 울락바 미나이 레브라 하 Kay wangang sanghang no da, yam taning di. Hanubini kay na nabuk na marolong patriba. Naramsa to na ni, nasasing na su, amat tanong si Bijito. Oh, isasing se, nupi na ngam laba isasing si na niya, nung si baga pamzatre. Nakoy ginarags di hinga da bagi saruk pa di, sizaki pa na pay. Oh, si jingay da niya, saksarap ta mong na tongdoa mo. Aduga, ko na sige sa siro. Kaya to si Chibano niya siwa. Toma na. 이마가 빠방나 밤새버나 몫이디 마이다래 짝도 통비루네 나모 파비 실파이비 부빵수비나 하려버니나 아이디 그림때 강대고 이마 아이기 아픽부 와카 가야기 오이부 와카나 잠자라비 마라 레이저라비 마기 뿐시버니 가리수 오이드다 칼루레 마두기 마하이네 아이는 것이 방리바시 와서사도 아이는 와리바시보 누비 마사두나 와키바두기 땅카이 파오바 여름거드네 솜다 타자두 마마나 템리 이마기 타자 난기 kak한가노 빅리브나 사두기수 카라칼루네 이마니 이사기 파타나바 하이가다바나디 이마 아이마도 감노이 아이분시세 아무카나 람란 까나게 미능시수 빰지 아이 자가노 카이니 행저라게 낭 와칼 아묵다디 칼루네 이마기 베마 이수도 분시수파 mapa masak khangdaba haibado taaduna tokani masung mamanaba tinarakpa matamda ipa kanano hanglakpada nang kari kumdauri ima ai khangde ima punsise suwabra kanadabada wakal khalim mayamdo hai khandanabani imana haibasi inauba puksil yamna sauba angangni isidu sumangai khulai kaisida mi awana mateng pangba mi khuding na nusib isi 이마, 눅시바기 람비시다. 수염나 쿠티바 난라바이나. 까나하부 타사부 탐루키니. 아이 까나하부수 타사능제. 과이다 기능나 타사루바 마코이나 삐락바 짜이나시모. 마시모 와부디 레이테. 마두부바 가우톡바 탐로네 이마기 비에마 낭보. 미요이바이 코이시. 하우기보무 가우톡바 ngamdrabadi. 분시수파. 타모이 볼름 뿌나바니네. 이에고. 낭기 빠바나. 나봉가 버디 낭부수 탐함두나 따이방 타도키 미급다 이마나 방호바 제이나도 하우직수 꼭바 나테 아두고 나코이기다마 칼라가 이마 행리바시니 낭소 나사기 칸노 나기 칸가노 이마 이자기 칸바기니 아이나 숙상우 뿐시에세 가톡나게 하이나 칼리바세 아두가 이마소 마팜지다 숨 레이바세 빰데 나빠나 탐람바 윰 이콜 아두고 아이니 행리브 마땀 아시다디 세나도 레이닝이 나마나 사부네 탑라바 마팜 아시다 혼독돈 탑라바수 이마 빰데네 낭기 마팜 사바 마캉라바디 이마수 낭기 따서가 윰다 레이우라게 칼리바니 이마 까나나부 까이동니 하이바게 이마이사다 레이라바수 나사디 까이수 칸데다 나마나 사 윰 아시다 따락따락 까람나 레이더리게 낭시 레이사비니네 파터미 락라바수 낭무 까나나 깐비더리게 이마, 아이 레이사비 오이라바소 이사세기디 마마니 봄나막 아이나 ngamna mayoknagani nangse ngangna masuk yamni yadribasi karigino aikoise nang yaktakta kayang wahankige haibano nangna haiba yaduna imungi izatpu manglabaso yumdu phawba thadoklamduna mafamsi leiridana hauzik aikoina haibasu nang kharadi yaba yaidana ima kaurakano nangi ima haiba wahido ai taningdre macha mu oiraga mamana ngangbu wasu laudaba nangbu karama macha asukpataba nasagi ka khalaga hingba namalu krabi ai awabadi nangna udaba ima nachalale ai ima na haiba loini yarage ai tai naubu ka luhong lagi ima ai ima bu amuka na wana ba silairoigi ima asumna numit kharanigi matung inawba madi thasa makoi ani luhongbadi apikpa ngang su senbanina nungai tre haiduna
ahal masen yanaduna chelhalami. Tha kharagi matungni sangbanabisu masagi mafam ama khangkhrabada mahagi asing mayumda handuna laikhre. Thamoi sengba akhang kanbi thajadi mahagumna thamoi sengma nupa amaga loinaduna lemhoriba punsidu nungaina ingna sikna momonta noktuna hingkhre. Aduga tombadi maram chatta phattabana ahenba pamlubana mahagi punsidu mathongmurong khangdana hingkhirami. Madugi nupaduna kadaidum chakrabazat moitada atombidunaga semjingkraba khangdim aina kaubuga mata takijeba moitada ise wagi wasumna sungangbiu atomina semjingkra male kainaga aduguma wahi watagadinya ngangbirakat atombina semjingkra male haibada inauna dong sauri dunadi tasengna makisu semjillamani kaino adugini isene semjinbagi wakhal hana khalakliba aduna takpadi isina semjillamani moitadase isina haiba khuding adum inna mahaidana he chinthibia nasinare kengada wado ngangaduni nang aina singnari sidine nang khangaba noi imai dondasu maibi oibadaine kari isegisu mamado maibu oiridudi aikhoi bazidine semjin sajinba maiba natte hoi khoi imasune maibi oizarabasu ngasi phawbada phattaba amana tawraktri khanglabra noigi donduna mana tawba thabaktubu nangona loina haidonggadro ha nangnaga adok thajana ngangja saidubo isia ayu angan bisidane khataba yam hobirakanuko aine isine haibagi thawgalon kairakani isine sumenjilaklabadi is thawgalon yam khangbiga satana ngangja sai siungune yengingda bana aidi yengningjini isine ne khanglabra moitadana pamjaduna tagat tekbi sak fajabi ayi mayumsida pusilaklaba phawba napam thankhidrido kari tagat tekbi sak fajabi ba nangina sakadubo inaudi sak yeng mingselga to amata yengbidrabra tum hawgalakpada sathoklamdai matamdaga ha ho yengjaye aduna bu khangdana haribasini aina bema nangbu kadai na sak fajarino ha nasam akhoibaduna namai phawra maibaduga ha sainon kharaga khoiriga yengboda akiba phanglaba sakto phajare khanjaribi inagi koksisu nachiyedi ngaktaba ngamdebo munnaga yengsilabadi haima yawdo maline aigi sama khoi panariba isigi maithongduna kayam phajaba heladana ingondagi nakhang itek namit adusu ikut yengbada hangoidu malini isidi is aibu hangonga sangdamdanaga su tokjaba sai he lukhoibi se tawdadi kaino isisu aiga yawga sangdamnari dudi thema konthonglomdagi sanglaklaga haire karino ayu angan bisida nakhoinina mangol asi leplaga bu sainarabli busibo nate nakhoini bu aigi yumgi mangol asibu nakhoini gi saina bungoina khalurabo ha thoinuna moitada isina aina moitadabu simjingkrena hairiba chawbina he henjina pautamganu khanglabra nupada aina haikibadi simjingkra male haibani madu khakta natro adugi wahaiduga aina harisiga chatmanadroiche kadaida manariba ha simjingkra male haibu wahaisiga simjingkra haibu wahi anisia kadaida manariba themba nupi anidugi mayaida leplaga makudu khallaga haire yare khannarat nakhoi ba khanaranuko aine nakhoi ni ngangnaribisingdo taba ngambagi pangalga leraktre aine ai karinungi nupi ni lonjarubuno haibado he yowe yaudradi kaino sijan thongna moitadana sinjariba natro chawbi aisu nupi se loningdana lonkibu natte aigi kuthida aise nupi ani lolu haidana iramlibududi adugi natro aina nupi atombi thidana nupi ni lolibase thoinuna aisu kuthida nupa amagi nupi atombi oyo haidana irambagi moitadagi nupi atombi oirakpagi wani kaino changjakhraki aigi kada o changkhroi bema changkro nasatu uragane aine yamhainaraktre isase yaida to da khoini bo thoino chawbi nakhoi bu leikai miya mamangdaga ikai baga se kari tapuknadrab ha namai singdu bo hoi yare changbikro moitadasu nangi nupi atombi siginya matunginaga changkro thembasi leikai asida nupi lilonbagi mamingsu chatlami
ꯂꯩꯀꯥꯏꯁꯤ ꯂꯩꯕ ꯑꯉꯥꯡ ꯑꯍꯟ ꯑꯃꯠꯇꯅ ꯃꯥꯕꯨ ꯈꯪꯗꯕ ꯌꯥꯎꯔꯝꯗꯦ꯫ ꯊꯦꯝꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯒ ꯄꯨꯜꯂꯒ ꯑꯆꯧꯕ ꯎꯃꯪꯁꯤꯡꯗ ꯎꯖꯥꯎ ꯌꯥꯟꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯎꯃꯪꯗ ꯎꯖꯥꯎ ꯑꯃ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯎ ꯌꯥꯟꯅ ꯌꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯊꯦꯝꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ꯫ ꯃꯩꯃꯨꯅ, ꯇꯣꯝꯆꯥ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯊꯦꯝꯕꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯂꯤꯕꯗꯨꯅ? ꯇꯥ ꯃꯩꯃꯨ, ꯀꯔꯤ ꯀꯜꯂꯣꯏꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯎꯃꯪꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯔꯒ ꯋꯥꯅ ꯎꯖꯥꯎ ꯌꯥꯜꯂꯅꯤ, ꯍꯟꯈ꯭ꯔꯒ ꯏꯇꯩꯃ ꯑꯃꯅ ꯏꯁꯤꯡ ꯑꯁꯥ ꯄꯨꯊꯣꯔꯛꯑꯅꯤ ꯏꯔꯨꯖꯅꯕꯅꯦ ꯍꯥꯏꯗꯅ, ꯑꯗꯒꯤ ꯏꯇꯩꯃ ꯑꯃꯅ ꯑꯃꯨꯛ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯀꯅꯤ, ꯇꯥ ꯊꯦꯝꯕꯅ ꯏꯔꯨꯕ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ, ꯁꯤꯗꯕꯨ ꯀꯔꯤ ꯀꯜꯂꯣꯏꯗꯨꯅ ꯇꯥ ꯃꯩꯃꯨ? ꯊꯦꯝꯕꯅ, ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯅꯗꯤ ꯀꯜꯂꯛꯂꯤꯕ, ꯅꯌꯥꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯌꯥꯝꯕ ꯑꯩꯅꯗꯤ ꯄꯥꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯅꯣꯡ ꯉꯥꯟꯕ ꯈꯠꯅꯔꯛꯀꯅꯤ ꯃꯈꯣꯏꯅꯤꯁꯦ, ꯀꯔꯝꯕꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯌꯥꯝꯕꯗꯤ꯫ ꯇꯥ ꯊꯦꯝꯕ, ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤ ꯅꯣꯏꯒꯤ ꯈꯠꯅꯐꯝ ꯊꯣꯛꯄ ꯈꯠꯅꯖꯧ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯅꯤ, ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯗꯕꯤꯗ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯤ, ꯑꯩꯅ ꯇꯥ ꯊꯦꯝꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ, ꯅꯣꯏꯅ ꯈꯠꯅꯅꯤꯡꯕ ꯈꯠꯅꯧ, ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯅꯈꯣꯏꯅꯤꯅ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯣꯏꯕ ꯌꯥꯔꯣꯏꯅ꯫ ꯃꯩꯃꯨꯅ, ꯏꯅꯥꯎꯒꯤ ꯋꯥꯐꯝꯁꯤꯁꯨ ꯐꯖꯔꯤꯅꯦ, ꯇꯥꯕꯗꯣ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯁꯤꯁꯦ ꯅꯌꯥꯝꯕ ꯑꯩꯅ ꯕꯣꯔ ꯄꯤꯔꯒꯦ, ꯏꯅꯥꯎꯅꯅꯦ ꯅꯨꯄꯤꯅꯤ ꯂꯣꯏꯅꯤꯡꯕꯗꯣ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯅꯥꯎꯁꯨ ꯅꯪ ꯇꯥ ꯊꯦꯝꯕꯒꯨꯝꯅ ꯅꯨꯄꯤꯅꯤ ꯂꯣꯟꯕ ꯑꯣꯏꯖꯔꯣꯀꯣ, ꯐꯪꯖꯔꯣ, ꯅꯌꯥꯝꯕꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯁꯨ ꯐꯪꯗꯧ ꯃꯥꯜꯂꯤ ꯇꯥ ꯃꯩꯃꯨꯒꯤ ꯕꯣꯔ ꯈꯨꯄꯤꯁꯦ꯫ ꯊꯦꯝꯕꯅ, ꯏꯌꯥꯝꯕꯒꯤ ꯇꯣꯝꯆꯥ, ꯏꯌꯥꯝꯕ ꯋꯥꯍꯩꯁꯦ, ꯅꯪꯗꯤ ꯎ ꯌꯥꯟꯕꯗ ꯈꯣꯡꯕꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯈ꯭ꯔꯕꯗꯥꯏꯅꯦ? ꯍꯣꯏ ꯇꯥ ꯊꯦꯝꯕ, ꯌꯥꯟꯁꯤꯟꯈ꯭ꯔꯦ, ꯌꯦꯡꯉꯨꯇꯣ ꯇꯥ ꯊꯦꯝꯕ, ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒꯤ ꯈꯣꯡꯕꯤꯁꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯈꯤꯕꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯁꯣꯛꯅ ꯈꯣꯡꯕꯤꯁꯦ ꯃꯆꯤ ꯄꯥꯟꯕꯗꯧꯅ ꯐꯤꯕꯝ ꯑꯃ ꯏꯀꯥꯏ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯨꯅꯤ ꯇꯣꯝꯆꯥ, ꯅꯪꯅ ꯈꯣꯡꯕꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯕꯗꯨꯒꯤ ꯆꯩꯅ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ꯫ ꯍꯣꯏ ꯑꯩꯅ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯅꯥꯕꯗꯤ ꯌꯥꯝ ꯅꯥꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ꯫ ꯇꯥ ꯊꯦꯝꯕ, ꯀꯗꯥꯏꯗꯒꯤ ꯇꯥ ꯊꯦꯝꯕꯅ ꯆꯩꯅꯥ ꯈꯪꯕ ꯉꯝꯗꯣꯏꯅꯣ? ꯈꯣꯡꯕꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯕꯅ ꯑꯩꯅꯦ ꯑꯗꯨꯒ꯫ ꯇꯣ ꯑꯗꯨꯒꯨꯝꯅꯅꯦ ꯅꯌꯥꯝꯕ ꯑꯩꯅ ꯅꯨꯄꯤꯅꯤ ꯂꯣꯜꯂꯨꯕꯒꯤ ꯑꯋꯥꯕꯁꯤꯁꯨ ꯅꯌꯥꯝꯕ ꯑꯩꯇꯅ ꯈꯪꯉꯦ ꯍꯥꯏꯕꯅꯤ ꯇꯣꯝꯆꯥ꯫ ꯇꯥ ꯊꯦꯝꯕꯅ ꯄꯤꯔꯤ ꯄ꯭ꯔꯃꯥꯟꯁꯤ ꯇꯥꯛꯄꯗꯤ ꯃꯤꯅ ꯅꯨꯄꯤꯅꯤ ꯂꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯕ ꯀꯥꯟꯗꯗꯤ ꯀꯣꯛꯃꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯃꯛꯅꯤꯅꯦ ꯍꯧꯖꯤꯛ ꯅꯌꯥꯝꯕ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯇꯥ ꯃꯩꯃꯨ, ꯌꯥꯔꯦ ꯅꯨꯄꯤ ꯑꯅꯤꯒ ꯑꯃꯠꯇ ꯂꯣꯟꯖꯅꯤꯡꯗ꯭ꯔꯦ, ꯍꯧꯖꯤꯛ ꯇꯥ ꯃꯩꯃꯨꯅ ꯅꯅꯥꯎꯗ ꯄꯤꯈ꯭ꯔꯤꯕ ꯕꯣꯔꯗꯣ ꯍꯟꯗꯣꯛꯄꯤꯔꯣ, ꯅꯅꯥꯎꯅꯦ ꯅꯨꯄꯤ ꯑꯅꯤꯒ ꯊꯤꯖꯅꯤꯡꯗ꯭ꯔꯦ꯫ ꯇꯣꯝꯆꯥ, ꯅꯪ ꯅꯌꯥꯝꯕ ꯊꯦꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯅꯤꯡꯉꯝꯕꯗꯣ ꯄꯨꯡꯈꯤ ꯈꯤꯔ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯊꯦꯝꯕ ꯊꯕꯛ ꯍꯜꯂꯛꯂ ꯃꯇꯨꯡ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯆꯥꯎꯕꯤ? ꯀꯦꯡꯉꯣꯏ ꯊꯣꯡꯉꯤ꯫ ꯀꯦꯡꯉꯣꯏ ꯊꯣꯡꯕ ꯈꯛꯇꯔꯣ? ꯅꯠꯇꯦ, ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯊꯦꯝꯕꯅ ꯊꯥꯡꯃꯩ ꯄꯨꯇꯣꯟ ꯑꯗꯨ ꯃꯨꯊꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯃꯥꯒꯤꯗ ꯍꯥꯞꯂꯤꯕ ꯉꯥ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯃꯩꯈꯦꯠ ꯊꯤꯔꯒ ꯊꯥꯡꯃꯩ ꯄꯨꯇꯣꯟꯗꯨ ꯆꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯈꯝꯗꯒꯤ ꯉꯥ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯗꯕꯗꯨꯗ ꯈꯜꯂꯤ, ꯊꯛꯅꯤꯡꯗꯅ ꯍꯌꯦꯡꯗꯤ ꯆꯥꯎꯕꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯒꯦꯕ꯫ ꯊꯣꯏꯅꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯉꯥ ꯍꯥꯞꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯃꯣꯏ ꯇꯥꯗꯁꯦ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ, ꯏꯆꯦꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ꯫ ꯃꯩ ꯃꯨꯊꯠꯂꯒ ꯑꯩꯉꯣꯟꯗ ꯉꯥ ꯍꯥꯞꯄꯩꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯦꯗꯗꯤ ꯉꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯞꯇꯦꯅꯦ꯫ ꯈꯪꯕ꯭ꯔꯗꯣ, ꯏꯆꯦ ꯅꯪꯅ ꯅꯥꯄꯜ ꯇꯧꯖꯔꯤꯗꯣ ꯃꯣꯏ ꯇꯥꯗꯅ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯌꯥꯎ ꯃꯥꯟꯕꯁꯤꯅ ꯅꯣꯛꯇꯅ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯦ, ꯅꯍꯥꯟꯈꯩ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯃꯩ ꯃꯨꯠꯂꯤꯕꯁꯤꯗꯤ ꯃꯣꯏ ꯇꯥꯗꯅ ꯍꯦꯛ ꯃꯨꯊꯠꯄ ꯑꯣꯏꯔꯦꯀꯣ꯫ ꯌꯦꯡꯉꯨ ꯍꯌꯦꯡꯗꯒꯤꯗꯤ ꯉꯥ ꯆꯥꯕ ꯐꯪꯕ꯭ꯔꯅ꯫ ꯈꯪꯗꯤ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯎꯕꯤꯅ ꯑꯩꯅ ꯊꯣꯏꯅꯨꯗ ꯉꯥ ꯍꯥꯞꯄꯁꯦ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ꯫ ꯊꯣꯏꯅꯨ, ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯏꯟꯗꯣꯟ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯏꯟꯗꯣꯟ ꯂꯥꯛꯏꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯏꯟꯗꯣꯟꯅ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯕꯅꯤꯅ
ꯈꯥꯏꯗꯣꯛꯅꯤꯡꯉꯝꯃꯅꯤ ꯑꯗꯨꯅ ꯃꯅꯤꯡ ꯆꯪꯉꯝꯃꯅꯤ ꯏꯟꯗꯣꯟ ꯑꯣ ꯑꯗꯨꯗꯤ ꯏꯟꯗꯣꯟ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒꯦ ꯁꯤꯗ ꯐꯝꯂꯒ ꯏꯟꯗꯣꯟ ꯁꯤꯗ ꯐꯝꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯏꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯝꯂꯒ ꯑꯣꯏꯅ ꯉꯥꯏꯕꯤꯔꯨꯔꯣ ꯐꯛꯁꯤꯗꯤ ꯑꯩꯅ ꯊꯥꯖꯕꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯅ ꯂꯥꯛꯂꯒ ꯐꯝꯅꯕ ꯍꯥꯏꯗꯅ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯟꯗꯣꯟ ꯆꯪꯉꯦꯀꯣ ꯅꯅꯥꯎꯒꯤ ꯀꯥꯗ ꯍꯣꯏ ꯏꯟꯗꯣꯟ ꯃꯁꯤꯒꯤ ꯏꯟꯗꯣꯟꯁꯤꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯒ ꯃꯁꯛ ꯃꯥꯟꯅꯕꯒꯤꯔ ꯀꯩꯅꯣ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯕꯥꯖꯤꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦꯃꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥ ꯊꯥꯖꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯦꯅ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯝꯈꯤꯗꯧ ꯃꯥꯟꯗ꯭ꯔꯤꯅꯦ ꯂꯥꯛꯄꯕꯨꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯒꯗꯕꯗꯨꯁꯨꯅꯦ ꯅꯆꯦꯁꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯛꯀꯅꯤ ꯃꯄꯥꯅ ꯐꯝꯅꯕꯅꯤ ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗ ꯐꯝꯂꯨꯆꯣꯗꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯝꯃꯤꯅꯤ ꯉꯁꯥꯏ ꯌꯨꯝ ꯉꯟꯇꯥꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯀꯣꯛꯇꯥꯡꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯒꯁꯦ ꯂꯩꯕꯒ ꯅꯥꯟꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯇꯧꯈꯤꯕꯁꯤꯅ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯔꯝ ꯃꯣꯛꯏ ꯊꯕꯛ ꯐꯩ ꯍꯥꯏꯖꯅꯕ ꯇꯧꯔꯤꯅꯤ ꯃꯥꯅꯤ ꯃꯥꯗꯨꯕꯨꯗꯤ ꯃꯥꯅ ꯋꯥꯏ ꯇꯩꯔꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯍꯣꯔꯦꯟ ꯂꯥꯛꯂꯒꯅꯦ ꯏꯆꯥꯗꯤ ꯊꯕꯛ ꯐꯩ ꯍꯥꯏꯅꯕꯅꯤ ꯏꯆꯥꯁꯤꯗꯤꯅꯦ ꯏꯃꯥꯅ ꯂꯥꯛꯄꯗ ꯋꯥꯏꯒ ꯇꯩꯔꯝꯒꯅꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯏꯃꯥꯅ ꯈꯪꯉꯤ ꯏꯆꯥꯒꯤ ꯃꯒꯨꯜꯗꯤ ꯑꯗꯨꯅꯤ ꯏꯃꯥ ꯆꯥꯎꯕꯤꯒꯤ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ ꯃꯥꯕꯨ ꯆꯥꯎꯕꯤ ꯍꯣꯏ ꯆꯠꯈꯤꯌꯦ ꯕꯥꯖꯤ ꯀꯔꯝ ꯄꯥꯜꯂꯤꯕ ꯅꯈꯣꯏꯅ ꯏꯄꯥꯗꯤ ꯃꯥꯏꯕ ꯑꯣꯏꯁꯤꯜꯂꯨꯗꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯗꯦꯀꯣ ꯁꯦ ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯨ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯒꯤ ꯀꯔꯤꯅꯣꯃ ꯍꯦꯛ ꯂꯩꯌꯨ ꯍꯣꯏ ꯕꯥꯖꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯂꯣꯟꯗꯧꯕ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗ ꯏꯄꯥ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯁꯨꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃ ꯂꯩꯍꯧꯏ ꯂꯣꯟꯕ ꯂꯣꯏꯔꯒ ꯊꯝꯂꯝꯂꯕꯅꯦ ꯕꯥꯖꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯕꯥꯖꯤ ꯏꯅꯥꯎꯒꯤ ꯃꯃꯥꯁꯤꯗꯤ ꯆꯥ ꯄꯤꯊꯛꯑꯣꯏ ꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯂꯣꯟꯕ ꯅꯠꯇꯦ ꯑꯩꯅ ꯂꯣꯟꯕ ꯆꯥꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯄꯤꯊꯛꯀꯦ ꯍꯥꯏꯗꯅ ꯕꯥꯖꯤ ꯆꯥꯁꯤꯗ ꯂꯩꯔꯤꯁꯦ ꯕꯥꯖꯤ ꯅꯪ ꯂꯣꯏꯅ ꯊꯛꯇꯣꯛꯑꯁꯤ ꯆꯥꯁꯤ ꯍꯣꯏ ꯊꯛꯄ ꯇꯥꯔꯦꯗꯅ ꯏꯆꯥꯅ ꯃꯄꯥꯒꯤꯗꯃꯛ ꯂꯣꯜꯂꯛꯄ ꯆꯥꯁꯤꯗꯤ ꯍꯩ ꯑꯗꯨꯒꯅꯦ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ ꯃꯧ ꯅꯊꯟꯇ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯕꯥꯖꯤ ꯑꯗꯨ ꯕꯥꯖꯤ ꯉꯔꯥꯡꯗꯤꯅꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕ ꯏꯆꯥꯗꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏꯔꯣ ꯕꯥꯖꯤ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯅꯠꯇꯦ ꯅꯍꯥꯟꯈꯩꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯍꯧꯕꯒ ꯊꯥꯡꯃꯩ ꯄꯨꯗꯣꯟꯁꯦ ꯍꯦꯛ ꯃꯨꯠꯄ ꯑꯗꯨꯒꯨꯝꯅ ꯉꯔꯥꯡꯁꯨ ꯊꯥꯡꯃꯩ ꯄꯨꯗꯣꯟꯁꯦ ꯃꯨꯠꯂꯛꯏ ꯑꯗꯨꯗ ꯑꯩꯅ ꯃꯩꯈꯦꯠꯁꯦ ꯈꯨꯠꯅ ꯃꯥꯔꯒ ꯃꯌꯦꯛ ꯆꯨꯈꯠꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯣꯏ ꯇꯥꯗꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯌꯦꯡꯂꯨ ꯃꯇꯝꯗꯅꯦ ꯃꯣꯏ ꯇꯥꯗꯒꯤ ꯉꯥ ꯁꯔꯨꯛ ꯑꯩꯅ ꯍꯥꯞꯂꯝꯕꯗꯣ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯏꯅꯥꯎꯒꯤ ꯄꯨꯈꯝꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤꯕ ꯈꯪꯉꯕ ꯕꯥꯖꯤ ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯕ ꯇꯧ ꯌꯥꯗ꯭ꯔꯅꯦ ꯏꯄꯥꯒꯤ ꯆꯥꯎꯕꯤ ꯅꯪꯕꯣ ꯕꯥꯖꯤ ꯍꯣꯔꯦꯟꯗꯒꯤ ꯅꯆꯥꯅ ꯀꯨꯝꯍꯩ ꯇꯧꯒꯦ ꯈꯜꯂꯤꯕꯅꯤ ꯇꯧ ꯏꯆꯥꯒꯤ ꯇꯨꯡꯗ ꯏꯄꯥ ꯂꯩꯔꯤꯀꯣ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯤꯅ ꯂꯥꯛꯆꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯕꯥꯖꯤ ꯏꯃꯥ ꯌꯦꯡꯉꯨꯇꯣ ꯏꯆꯦꯁꯦ ꯃꯣꯏ ꯕꯥꯖꯤꯒꯤ ꯆꯥ ꯄꯨꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯅꯪꯒꯤ ꯁꯔꯨꯛꯀ ꯄꯤꯔꯝꯗ꯭ꯔꯤꯁꯦ ꯎꯔꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯁꯦ ꯏꯃꯥꯒꯤ ꯊꯣꯏꯅꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯅꯆꯦꯁꯤ ꯂꯥꯏꯔꯣꯏꯗꯧꯔꯤ ꯑꯗꯨꯅꯅꯦ ꯏꯆꯥꯁꯨ ꯅꯆꯦꯁꯤ ꯂꯥꯛꯆꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯂꯥꯛꯆꯍꯜꯂꯕ ꯏꯃꯥꯗ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯤꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ ꯍꯣꯏꯁꯦ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯃꯆꯥ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯅꯆꯦꯒꯤ ꯃꯄꯥꯗꯤ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯅ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤꯅꯦ ꯃꯤꯅ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯅꯈꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯐꯨꯔꯤꯠ ꯑꯃꯅꯤ ꯂꯩꯕꯅꯤ ꯑꯗꯨꯗꯣ ꯏꯃꯥꯅ ꯂꯤꯠꯅꯕ ꯄꯨꯈ꯭ꯔꯣ ꯍꯣꯏ ꯄꯨꯈ꯭ꯔꯒꯦ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯩ ꯂꯤꯠꯂꯨꯒꯦ ꯄꯤꯔꯣ ꯏꯃꯥꯗ ꯊꯦꯝꯕ ꯃꯥꯅ ꯎꯃꯪꯗꯒꯤ ꯎ ꯀꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯁꯦꯝ ꯌꯣꯜꯂꯝꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯊꯦꯝꯕ ꯅꯪꯕꯨ ꯏꯃꯥꯗꯒꯤ ꯁꯦꯝꯁꯦ ꯈꯔ ꯂꯩꯈꯣꯅꯦ ꯃꯥꯒꯤ ꯁꯦꯝꯁꯤꯕꯨ ꯍꯥꯎꯒꯗ꯭ꯔꯅꯦ ꯍꯥꯎꯅꯤꯅꯦ ꯉꯁꯤꯇ ꯍꯦꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅꯦ ꯈꯔ ꯂꯩꯈ꯭ꯔꯣꯀꯣ ꯁꯦꯝꯁꯤ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯑꯝꯇ ꯁꯤꯠꯇ꯭ꯔꯦꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯈꯔ ꯂꯩꯕꯤꯈ꯭ꯔꯣ ꯁꯦꯝꯁꯦ ꯍꯣꯏ ꯃꯥ ꯈꯔ ꯍꯦꯛ ꯇꯝꯕꯤꯔꯣ ꯁꯦꯝꯗꯣ
ꯁꯤꯁꯦ ꯏꯃꯥꯅꯅꯦ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯦꯜꯗꯤ ꯁꯣꯝꯗ ꯂꯩꯖꯔꯦ ꯍꯣꯏ ꯍꯣꯏ ꯊꯦꯝꯕꯅ ꯍꯜꯂꯛꯄ ꯎꯕꯗ ꯊꯣꯏꯅꯣꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯉꯁꯤꯗꯤ ꯁꯦꯝꯒ ꯌꯥꯝ ꯂꯩꯔꯛꯏꯅ ꯑꯩꯒꯤꯔꯣ ꯁꯤꯕꯣ ꯍꯣꯏ ꯍꯣꯏ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯅꯨ ꯅꯆꯦꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯁꯔꯨꯛ ꯑꯅꯤ ꯑꯍꯨꯝ ꯄꯤꯈ꯭ꯔꯒꯦꯀꯣ ꯃꯣꯏꯇꯥꯗ ꯍꯣꯏ ꯍꯣꯏ ꯄꯤꯈ꯭ꯔꯣ ꯀꯔꯤ ꯁꯦꯝꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯒ ꯑꯩꯒꯤ ꯑꯅꯤ ꯑꯍꯨꯝ ꯄꯤꯈ꯭ꯔꯒꯦ ꯀꯥꯏꯅ ꯃꯣꯏꯇꯥꯗ ꯂꯩꯔꯛꯑꯗꯤꯅꯦ ꯃꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯦꯛꯇ ꯇꯥꯔꯝꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅꯗꯤ ꯃꯥ ꯈꯪꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯑꯅꯤ ꯑꯍꯨꯝ ꯈꯥꯏꯗꯣꯛꯑꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯇꯧꯔꯒ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯛꯄ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯈꯠꯅꯗꯅꯕ ꯅꯨꯄꯥꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯤꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯒ ꯅꯨꯄꯤ ꯑꯍꯟꯒꯤꯗꯤ ꯑꯅꯤ ꯑꯍꯨꯝ ꯄꯤꯔꯝꯃꯒ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯣꯏꯗꯨꯗꯤ ꯏꯃꯨꯡ ꯀꯥꯏꯒꯗ ꯋꯥꯅꯤ ꯃꯣꯏꯇꯥꯗ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅꯅꯦ ꯌꯦꯟꯕꯤꯔꯒꯦꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯁꯦꯝꯁꯦ ꯁꯤꯁꯦ ꯁꯤꯅ ꯊꯣꯏꯅꯨ ꯅꯪꯒꯤ ꯑꯗꯨꯒ ꯁꯤꯅ ꯆꯥꯎꯕꯤꯒꯤ ꯃꯣꯏꯇꯥꯗ ꯑꯗꯨꯒꯤ ꯁꯦꯝ ꯈꯔ ꯐꯖꯕ ꯑꯅꯤꯗꯣ ꯑꯩꯒꯤꯁꯤꯒꯤ ꯃꯃꯥꯏ ꯊꯤꯕ ꯁꯦꯝ ꯑꯅꯤꯁꯤꯒ ꯑꯣꯟꯅꯁꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯌꯥꯎꯗꯅ ꯂꯝꯁꯝꯗꯅꯦ ꯁꯦꯝꯒ ꯌꯦꯟꯈꯤꯕ ꯌꯥꯔꯣꯏ ꯇꯣ ꯑꯩꯅ ꯈꯪꯂꯕꯅꯦꯕ ꯃꯣꯏꯇꯥꯗ ꯌꯦꯟꯕ ꯄꯣꯠꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯦꯟꯅ ꯐꯖꯕ ꯊꯨꯡꯂꯝꯅꯤꯁꯤ ꯆꯥꯎꯕꯤ ꯃꯥꯅ ꯑꯉꯥꯡ ꯍꯩꯗꯨ ꯊꯣꯛꯏ ꯑꯗꯨꯒꯤ ꯍꯥꯞꯄꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯍꯥꯞꯄꯤꯕ ꯄꯤꯔꯧꯁꯦ ꯑꯩ ꯌꯦꯜꯂꯛꯀꯦꯕ ꯆꯞ ꯃꯥꯟꯅꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤꯅ ꯃꯄꯨꯔꯣꯏꯕꯅ ꯌꯦꯜꯂꯤꯕ ꯁꯦꯝꯗꯨ ꯑꯃꯨꯛ ꯍꯩꯗꯣꯛꯂꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯌꯦꯟꯅꯔꯝꯃꯤ ꯁꯦꯝ ꯌꯦꯟꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯁꯤꯗꯅ ꯆꯥꯎꯕꯤ ꯍꯣꯏ ꯍꯣꯏ ꯆꯥꯔꯁꯤ ꯑꯁꯤꯗꯤ ꯈꯪꯏꯗꯅ ꯑꯇꯣꯝꯕꯤꯒ ꯃꯣꯏꯇꯥꯗ ꯅꯪꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯡꯕ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯊꯥꯃꯣꯏ ꯄꯨꯗꯣꯟꯗꯨ ꯃꯨꯊꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗꯨꯗ ꯉꯥ ꯃꯇꯣꯡ ꯑꯅꯤ ꯍꯥꯞꯂꯛꯂꯝꯃꯤ ꯆꯥꯎꯕꯤ ꯃꯩ ꯍꯦꯛ ꯃꯨꯠꯄꯒ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥ ꯍꯥꯞꯂꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯏꯁ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯅ ꯉꯥ ꯃꯇꯣꯡ ꯐꯖꯕ ꯑꯅꯤꯒ ꯍꯥꯞꯄꯗꯅ ꯃꯕꯨꯛꯁꯦ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯥ ꯃꯇꯣꯡꯁꯦ ꯑꯅꯤꯁꯨ ꯁꯨꯔꯤꯅꯦꯕ ꯏꯐ ꯐꯗꯣꯛꯅ ꯅꯈꯣꯏꯅꯤꯒꯤ ꯉꯥ ꯃꯇꯣꯡ ꯑꯃꯃ ꯍꯥꯞꯄꯒꯦꯅ ꯍꯥꯏꯕꯗꯨꯝ ꯌꯥꯕꯁꯦ ꯂꯣꯟꯅ ꯊꯨꯝꯅ ꯃꯩ ꯃꯨꯠꯊꯠꯂꯒ ꯍꯦꯛꯇ ꯍꯥꯞꯄꯦꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯣꯏꯇꯥꯗꯁꯦ ꯑꯩꯉꯣꯟꯗ ꯉꯥ ꯍꯥꯞꯄꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯃꯣꯏꯇꯥꯗ ꯅꯍꯥꯟꯈꯩ ꯉꯥ ꯍꯦꯛ ꯍꯥꯞꯄꯛꯄꯗꯨꯗ ꯉꯁꯤꯁꯨ ꯍꯥꯞꯄꯛꯑꯅꯤ ꯈꯟꯗꯅ ꯉꯥ ꯉꯥꯛꯇ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯑꯁ ꯆꯥꯎꯕꯤ ꯄꯨꯗꯣꯟꯁꯤ ꯃꯩꯁꯨ ꯈꯜꯍꯧꯗꯅ ꯉꯝꯖꯗ꯭ꯔꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯑꯗꯨꯝ ꯃꯩꯁꯨ ꯈꯠꯄ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯑꯩ ꯃꯩꯁꯨ ꯈꯠꯄꯒ ꯉꯝꯂꯔꯣꯏ ꯅꯪꯒꯤ ꯊꯣꯛꯄ ꯆꯥꯅꯔꯣ ꯃꯩꯁꯨ ꯈꯠꯄ ꯇꯥꯟꯅꯔꯗꯤ ꯊꯣꯏꯅꯣ ꯅꯪꯅ ꯑꯣꯏꯔꯕꯁꯨ ꯑꯝꯇꯁꯨ ꯈꯜꯍꯧꯗꯦ ꯃꯩꯒ ꯃꯝꯕꯁꯤꯗ ꯆꯥꯛ ꯆꯥꯏꯅ ꯇꯧꯔꯤꯁꯦ ꯇꯤꯟ ꯀꯥꯡ ꯌꯥꯎꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯣꯏꯇꯥꯗ ꯑꯩꯁꯨ ꯈꯠꯆꯔꯛꯀꯦ ꯊꯣꯏꯅꯨꯅ ꯊꯥꯡꯃꯩ ꯄꯨꯗꯣꯟꯗꯨ ꯃꯩꯁꯨ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯏꯉꯥꯟ ꯉꯥꯟꯅ ꯊꯦꯝꯕꯅ ꯍꯥꯞꯂꯛꯄ ꯉꯥꯗꯨ ꯆꯥꯎꯕꯤꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯌꯥꯎꯔꯒ ꯆꯥꯎꯕꯤꯅ ꯃꯔꯨꯒ ꯃꯜꯂꯒ ꯍꯥꯎꯅ ꯆꯥꯔꯒ ꯂꯩꯔꯤꯕꯗꯨ ꯏꯁ ꯃꯥꯅ ꯑꯣꯏꯅꯒ ꯆꯥꯔꯒ ꯂꯩꯔꯝꯕ ꯌꯦꯡꯉꯨꯅꯤ ꯉꯥꯁꯦ ꯃꯣꯏꯇꯥꯗꯁꯦ ꯃꯕꯨꯛ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯉꯁꯤꯗꯤ ꯏꯆꯦꯗꯒ ꯑꯣꯏꯅ ꯍꯥꯞꯄꯝꯃꯤꯕ ꯉꯥꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯑꯩꯅꯗꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯊꯕꯛ ꯄꯥꯛꯅ ꯁꯨꯗꯕꯅꯤ나 ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯆꯥꯛ ꯈꯔ ꯌꯥꯝꯅ ꯆꯥꯖꯁꯅꯨ ꯈꯟꯗꯅ ꯉꯥꯁꯦ ꯑꯍꯥꯎꯕ ꯃꯇꯣꯡ ꯌꯥꯎꯕ ꯈꯟꯗꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯝꯕꯤꯗꯒ ꯍꯥꯞꯂꯗꯅ ꯁꯤꯗꯩꯗꯤ ꯈꯪꯅꯤꯕ ꯃꯩ ꯃꯨꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯄꯨꯈꯝꯁꯦ ꯏꯅꯥꯎꯒꯤ ꯄꯨꯈꯝ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯒ ꯍꯦꯛ ꯌꯥꯒꯦꯕ ꯉꯁꯤꯗꯤ ꯉꯥꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟ ꯆꯥꯎꯕꯤꯒꯤ ꯄꯨꯈꯝꯗ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯕꯗꯨꯕꯨ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯋꯥꯀꯜꯂꯅꯤ ꯁꯤꯅ ꯃꯣꯏꯇꯥꯗꯁꯦ ꯑꯩꯅ ꯉꯥ ꯆꯥꯔꯝꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯆꯥꯔꯦ ꯍꯥꯎꯅ ꯃꯣꯏꯇꯥꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯍꯥꯞꯄ ꯉꯥ ꯃꯇꯣꯡꯁꯦ ꯊꯣꯏꯅꯨ ꯆꯥꯛ ꯇꯣꯛꯄꯒ ꯋꯥꯏ ꯇꯩꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯗ ꯏꯁꯧ ꯂꯥꯡꯂꯛꯏ ꯃꯣꯏꯇꯥꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯃꯣꯏꯇꯥꯗꯅ ꯏꯆꯦꯗ ꯉꯥ ꯃꯇꯨꯝ ꯍꯥꯞꯄꯝꯃꯤꯗꯨꯕꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯣꯏꯇꯥꯗꯅ ꯉꯥ ꯃꯇꯨꯝ ꯑꯗꯨꯝ ꯍꯥꯞꯄꯛꯄꯗꯨꯗ ꯉꯁꯤꯁꯨ ꯍꯥꯞꯄꯛꯀꯗ꯭ꯔꯥ ꯈꯟꯗꯅ ꯍꯥꯟꯅ ꯄ꯭ꯔꯞ ꯆꯥꯊꯣꯛꯎꯔꯦ ꯑꯗꯨꯒꯗꯤ ꯉꯥꯁꯨ ꯍꯥꯞꯄꯛꯇꯦ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝꯗꯣ ꯉꯝꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯊꯣꯏꯅꯣ ꯁꯥꯎꯔꯅꯨꯁꯦ ꯉꯁꯤꯗꯤ ꯅꯆꯦꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯉꯥ ꯍꯦꯛ ꯍꯥꯞꯄꯗꯣ ꯑꯗꯨ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯨꯈꯝ ꯌꯥꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯤ ꯍꯌꯦꯡꯗꯤꯅꯦ ꯑꯩ ꯈꯨꯠꯁꯤ ꯂꯥꯝꯂꯒ ꯍꯦꯛꯇ ꯍꯥꯞꯄꯛꯑꯒꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯝꯃꯒ ꯑꯣꯏꯅ ꯍꯥꯞꯄꯛꯎꯀꯣ ꯃꯣꯏꯇꯥꯗ ꯍꯣꯏ ꯍꯥꯞꯄꯛꯀꯦ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ
ꯈꯪꯂꯕ꯭ꯔꯥ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩꯅ ꯉꯥ ꯍꯥꯞꯂꯒ ꯍꯔꯥꯎꯅ ꯆꯥꯖꯕꯗꯣ ꯉꯁꯤ ꯎꯕ ꯐꯪꯗꯕꯗꯨꯗ ꯏꯁ ꯑꯍꯤꯡꯁꯤ ꯇꯨꯝꯗꯈꯩ ꯉꯥ ꯍꯥꯞꯐꯝ ꯁꯣꯏꯅꯕꯒꯤ ꯋꯥꯀꯠꯂꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯕ ꯇꯥꯕꯅꯦꯕ ꯃꯣꯏꯇꯥꯗ ꯅꯪ ꯑꯗꯨꯗꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯆꯥꯎꯕꯤ ꯉꯔꯥꯡ ꯃꯄꯥꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃꯒ ꯐꯤ ꯐꯖꯕ ꯑꯃꯒ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯐꯖꯔꯦ ꯐꯅꯦꯛꯀ ꯐꯤꯒꯁꯦ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯒ ꯈꯜꯂꯤ ꯑꯦ ꯏꯆꯦꯒꯤꯁꯦ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯔꯨꯔꯤ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯂꯩꯕꯒꯤ ꯁꯦꯜꯗꯤ ꯃꯣꯏ ꯇꯥꯗꯅ ꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯈꯪꯅꯤꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯗ ꯍꯟꯍꯜꯂꯛꯈꯤꯁꯅꯨ ꯊꯣꯏꯅꯨ ꯏꯗꯤ ꯈꯪꯍꯟꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯁꯦ ꯑꯩꯒꯤ ꯃꯥꯡꯗꯒ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯑꯩ ꯎꯗ꯭ꯔꯤꯉꯩ ꯐꯅꯦꯛ ꯐꯤ ꯂꯩꯅꯕ ꯁꯦꯜꯒ ꯂꯣꯟꯅ ꯄꯤꯔꯝꯃꯤꯁꯤ ꯎꯔꯕ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯜꯂꯛꯈꯣ ꯃꯣꯏ ꯇꯥꯗꯅ ꯍꯜꯂꯛꯑꯣꯕ ꯉꯁꯤꯗꯤ ꯅꯪ ꯃꯕꯨꯛꯁꯦ ꯐꯠꯇꯕꯅꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯁꯤꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯩꯁꯦ ꯏꯁꯝ ꯁꯝꯅꯅꯦ ꯊꯣꯛꯂꯛꯂꯒ ꯏꯆꯦ ꯅꯪꯒꯤ ꯂꯩꯔꯩꯔ ꯍꯥꯏꯗꯨꯅ ꯍꯪꯕ ꯌꯥꯕꯁꯤꯗ ꯄꯨꯛꯂꯨꯕꯤ ꯁꯥꯗꯅ ꯂꯨꯝꯂꯒ ꯌꯦꯡꯁꯤ ꯎꯔꯕ ꯆꯥꯛꯑꯣ ꯅꯪ ꯂꯩꯕꯤꯑꯃ ꯆꯥꯛꯑꯣ ꯄꯨꯡꯀꯥ ꯈꯪꯈꯩ ꯆꯥꯎꯀꯣ ꯅꯁꯥ ꯄꯨꯝꯕꯗꯨ ꯆꯥꯎ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯥꯡꯗꯅ ꯏꯆꯦ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯃꯣꯏ ꯇꯥꯗꯅ ꯑꯩ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯐꯤ ꯐꯅꯦꯛ ꯂꯩꯅꯕ ꯁꯦꯜ ꯄꯤꯔꯝꯃꯤꯅꯤꯅꯦ ꯏꯆꯦꯗ ꯀꯗꯥꯏꯗꯒꯤ ꯑꯃꯟꯕ ꯋꯥꯅꯣ ꯊꯣꯏꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯀꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯄꯤꯔꯝꯂꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯤꯟ ꯈꯔꯧꯗꯧꯅ ꯐꯤ ꯀꯥꯃꯩꯁꯤꯕꯣ ꯑꯩꯒꯤꯁꯦ ꯋꯥ ꯑꯃꯟꯕ ꯅꯠꯇꯤꯌꯦ ꯈꯪꯂꯕ꯭ꯔꯥ ꯇꯒꯠ ꯇꯦꯛꯂꯤꯕ ꯐꯣꯡ ꯐꯣꯡ ꯁꯥꯏꯕ ꯋꯥꯅꯤ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥ ꯀꯩꯗꯧꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯋꯥꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯧꯗꯅ ꯑꯃꯨꯛꯇꯗꯤ ꯊꯣꯏꯅꯨ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯗꯅ ꯉꯁꯥꯏ ꯂꯣꯟꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯅ ꯏꯆꯦꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯐꯤ ꯐꯅꯦꯛ ꯐꯖꯕꯅꯤ ꯂꯩꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯃꯣꯏ ꯇꯥꯗꯅ ꯄꯤꯕꯤꯗꯕꯅꯤꯅ ꯂꯩꯇ꯭ꯔꯦ ꯈꯪꯉꯕꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯎꯕꯤꯗ ꯁꯦꯜ ꯄꯤꯔꯝꯗꯦꯅ ꯀꯅꯥꯅ ꯁꯦꯜ ꯄꯤꯔꯝꯃꯦ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯅꯪꯉꯣꯟꯗ ꯍꯥ ꯍꯥꯏꯖꯤꯜꯂꯛꯄ ꯅꯠꯇꯦ ꯑꯩꯅ ꯈꯪꯂꯤꯕꯅꯤ ꯃꯣꯏ ꯇꯥꯗꯅ ꯁꯦꯜ ꯄꯤꯔꯒ ꯏꯆꯦꯅ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯄꯤꯗ꯭ꯔꯒꯕꯨ ꯂꯩꯈꯤꯗ꯭ꯔꯣ ꯊꯣꯏꯅꯣ ꯅꯪꯕꯨ ꯑꯩ ꯉꯁꯥꯏ ꯁꯦꯜ ꯄꯤꯔꯝꯗꯦ ꯍꯥꯏꯋꯥꯅꯤ ꯆꯥꯎꯕꯤꯗ ꯃꯣꯏ ꯇꯥꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯆꯥꯎꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯤꯉꯩ ꯁꯨꯃꯥꯡꯗ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯒ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯒ ꯀꯟꯅ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯅꯥꯎꯅ ꯀꯔꯤ ꯈꯪꯂꯤꯕ ꯍꯥꯏꯔꯧꯅꯦ ꯅꯆꯦ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯔꯦ ꯏꯆꯦ ꯃꯣꯏ ꯇꯥꯗꯅ ꯂꯣꯟꯅ ꯁꯦꯜ ꯄꯤꯔꯒ ꯏꯆꯦꯒꯤꯗꯤ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯄꯨꯛꯐꯠꯇꯕꯤ ꯋꯥꯗꯨ ꯈꯪꯗꯅ ꯉꯥꯡꯒꯗꯨꯅꯦ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯈꯪꯂꯒ ꯉꯥꯡꯂꯤꯕꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯈꯪꯂꯕ꯭ꯔꯥ ꯏꯆꯦ ꯈꯪꯂꯕꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯗꯅ ꯂꯣꯟꯅ ꯁꯦꯜ ꯄꯤꯔꯒ ꯏꯆꯦꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯤ ꯐꯖꯕ ꯂꯩꯔꯤꯕꯗꯨꯅꯤ ꯀꯔꯤ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯃꯣꯏ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯁꯦꯜ ꯄꯤꯔꯦꯅ ꯍꯥꯏꯔꯤꯕ ꯍꯥ ꯄꯤꯗꯅ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯂꯩꯔꯨꯏꯗꯨꯕꯣ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯨꯛꯇꯣ ꯐꯠꯃꯟꯗꯗꯅꯅꯦ ꯕꯔꯥ ꯐꯠꯂꯅꯤꯅꯦ ꯅꯪꯕꯣ ꯍꯟꯒꯗ ꯂꯣꯏꯅ ꯆꯪꯉꯝꯃꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯔꯤꯕꯗꯨꯗꯤꯅꯦ ꯉꯔꯥꯡ ꯑꯩꯈꯣই ꯕꯥꯖꯤ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣꯃ ꯂꯩꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯕ ꯑꯗꯨꯒꯤ ꯁꯦꯜꯗꯨ ꯄꯨꯔꯒꯅꯦ ꯅꯆꯦꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯔꯨꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯖꯔꯅꯤꯒꯦ ꯑꯩꯗꯤ ꯏꯆꯦꯍꯣꯏꯒꯤ ꯕꯥꯖꯤꯅ ꯂꯣꯟꯅ ꯁꯦꯜ ꯄꯤꯔꯝꯅꯤꯗꯤ ꯈꯪꯂꯨꯗꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯒꯁꯦ ꯂꯥꯟꯅ ꯈꯜꯂꯨꯕꯒꯤ ꯋꯥꯅꯤ ꯈꯟꯅꯤ ꯏꯅꯥꯎꯗꯤ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯅꯤ ꯅꯣꯏꯒꯤꯗꯤ ꯏꯟꯗꯣꯜ ꯂꯥꯛꯑꯝꯕꯗꯣ ꯁꯦꯜ ꯄꯤꯔꯝꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤꯗꯤ ꯁꯦꯜ ꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯖꯤꯟꯕ ꯇꯝꯁꯤꯟꯕ ꯏꯟꯁꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯃꯣꯏ ꯇꯥꯗ ꯑꯩꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯍꯣꯏ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯀꯥꯏꯕ ꯅꯪꯉꯦꯅꯦ ꯑꯩꯁꯦ ꯍꯣꯏꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯅꯪꯗꯧꯅꯤ ꯀꯩꯅꯣ ꯆꯥꯛꯇꯣ ꯃꯌꯥꯝ ಚಾಥೋಕೆ ಇಕಾಯ್ಬ ನಂಬಗಿ ngасidi ಕರಿ ಮಥೇಲ್ ಥೋಂಗ್ಲೆ ngасidi ಚೌಬಿ ಹಂಗ್ರಬಸುನ್ಯ ಚಾರಗ ತುಂ ಖಂಗ್ಲನಿ ಮೊಯ್ ತಾತ ಹೌರಿದೋ ಮಾಗಿ ನುಂಗ್ದೆ ಸಾಕ್ಪಿಸಿಂ ಥಂಗ್ವಿ ಪುದೋನ್ಸಿ ಮುಥಲ್ಲಗೆ ಮತಾಂಸಿ ಚಾಪ್ ಚಾರೆ ಮೈಸಿ ಮುಥಲೆ ಮಸಿಗಿ ನುಪಾಸೆ ಪರಾಮತ್ ಅಮಿಜದಿ ಯಾರುಯ್ದೌರಿ ಅದುನ ngасidi ngahapage lamakpasiduನೆ ಮಖುತ್ಸೆ ಹೇಕ್ತ ಫಾರಗೆ asi khaladuna saubi masu mapuroibana nga hapagi makhut lamakpa kana duda amambada
ꯉꯥ ꯂꯥꯟꯕ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯐꯥꯔꯒꯦ ꯈꯟꯅ ꯁꯤꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯌꯦꯛ ꯃꯨꯠꯄꯒ ꯊꯦꯝꯕ ꯉꯥ ꯃꯇꯣꯡ ꯈꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯍꯥꯞꯅꯕ ꯃꯈꯨꯠꯇꯨ ꯂꯥꯝꯃꯛꯏ꯫ ꯃꯥꯅ ꯃꯈꯨꯠ ꯍꯦꯛ ꯂꯥꯝꯃꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯈꯪꯐꯥ ꯐꯥꯔꯒ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯇꯁ! ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯉꯁꯤꯗꯤ! ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡ ꯃꯩ ꯃꯨꯊꯠꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯆꯥꯛ ꯄꯨꯈꯝꯗ ꯉꯥ ꯃꯇꯣꯡ ꯍꯥꯞꯄ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯍꯟꯅ ꯐꯥꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ! ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ!" "ꯆꯥꯎꯕꯤ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯤ! ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯞꯄꯗꯤ ꯅꯅꯥꯎꯗ ꯉꯥ ꯃꯆꯦꯠ ꯑꯃ." "ꯀꯔꯤꯒꯤ ꯏꯆꯝ ꯆꯝꯅ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯂꯤꯕ? ꯍꯥ? ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗ ꯏꯆꯝ ꯆꯝꯅ ꯃꯩ ꯃꯨꯊꯠꯂꯒ ꯉꯥ ꯍꯥꯞꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯗꯅ ꯀꯔꯤꯒꯤ ꯉꯥ ꯍꯥꯞꯇ꯭ꯔꯤꯕ? ꯍꯥ? ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯥꯡꯅꯁꯤꯅꯦ, ꯑꯗꯣ ꯅꯪꯅꯦ ꯋꯥꯗꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯒꯅꯨ, ꯑꯩ ꯏꯀꯥꯏꯃꯤ ꯂꯩꯀꯥꯏ ꯃꯥꯡ." "ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯃꯣꯏ ꯇꯥꯗꯗꯤ? ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯂꯣꯟꯅ ꯉꯥ ꯍꯥꯞꯅꯤꯗꯤ ꯈꯪꯂꯒ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ?" "ꯏꯆꯦ, ꯑꯩꯗꯤ ꯈꯪꯖꯗꯦꯀꯣ, ꯃꯣꯏ ꯇꯥꯗꯅ ꯍꯥꯄꯛꯄꯅꯤ ꯉꯥꯗꯣ, ꯑꯗꯨꯅ ꯑꯩ ꯄꯛꯄꯤꯔꯛꯀꯅꯨ ꯋꯥ ꯉꯥꯡꯕꯗ." "ꯏꯅꯥꯎ, ꯅꯆꯦ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ? ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ, ꯂꯥꯛ ꯍꯧꯒꯠꯂꯛꯑꯣ ꯋꯥ ꯉꯥꯡꯅꯁꯤ." ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯈꯔ ꯂꯨꯅ ꯇꯧꯔꯨꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯕꯤꯁꯨ ꯑꯄꯪꯕ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯏꯔꯥꯡ ꯍꯧꯔꯦꯅꯦ ꯉꯁꯤꯗꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅꯦ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯂꯧ ꯃꯩꯇꯥ, ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯊꯤꯟꯒꯗꯕꯅꯤ." "ꯀꯔꯤꯒꯤꯅꯣ ꯆꯥꯎꯕꯤ, ꯑꯍꯤꯡꯁꯤꯗ ꯅꯄꯥꯝꯗ ꯊꯤꯟꯗꯣꯏꯕ ꯑꯩꯅ?" "ꯅꯇꯨ ꯑꯅꯤ ꯂꯣꯜꯂꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯕꯅꯤꯅꯦ ꯑꯩ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎꯒꯤꯁꯨ ꯃꯣꯏꯒꯤ ꯏꯟꯗꯣꯟꯅ ꯀꯧꯔꯒꯅꯦ ꯍꯌꯦꯡ ꯋꯥ ꯈꯟꯅꯅꯕ." "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯅꯤ ꯀꯧꯔꯒ ꯄꯨꯟꯅ ꯈꯟꯅꯁꯤꯅꯦ, ꯅꯪꯅ ꯅꯄꯥꯝꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯗꯤ ꯍꯥꯏꯒꯅꯨꯅꯦ ꯆꯥꯎꯕꯤ ꯅꯪꯕꯨ." "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯍꯌꯦꯡ ꯑꯍꯜ ꯑꯅꯤ ꯂꯦꯞꯄꯛꯄ ꯋꯥꯗꯣ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ." ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯝꯕꯅ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯄꯨ ꯀꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯪꯒꯣꯜ ꯐꯥꯎꯕ ꯀꯥꯈꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗ? ꯍꯥ? ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏꯀꯣ." "ꯕꯥꯖꯤ, ꯌꯧꯔꯛꯑꯕꯣ?" "ꯌꯧꯔꯛꯑꯦ. ꯀꯨꯏꯅ ꯄꯟꯊꯗꯅꯒ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯏꯄꯥꯁꯦ, ꯅꯪ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯈꯟꯕꯗ." ꯆꯥꯎꯕꯤ ꯁꯥꯎꯅꯤꯡꯅ ꯇꯝꯂꯤ ꯃꯄꯥ ꯏꯕꯣꯍꯜꯗ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡ ꯃꯩ ꯃꯨꯊꯠꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯉꯥ ꯍꯥꯞꯄꯒꯤ ꯋꯥꯔꯤꯗꯣ꯫ "ꯏꯁ, ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ? ꯃꯥꯅ ꯅꯪ ꯂꯧꯈꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒ ꯂꯧꯈꯤꯒꯦ ꯃꯥꯕꯨ? ꯍꯥ? ꯈꯪꯗꯦꯗ ꯉꯁꯤꯗꯤ ꯃꯥꯏꯕ ꯏꯕꯣꯍꯜꯒꯤ ꯏꯇꯤꯛ ꯈꯪꯂꯣꯏꯗ꯭ꯔꯗꯣ, ꯏꯆꯥ ꯅꯨꯄꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕ ꯃꯤꯗꯣ ꯑꯩꯅ ꯍꯤꯡꯅ ꯁꯣꯔ ꯁꯠꯀꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ." "ꯕꯥꯖꯤ, ꯐꯛꯁꯤꯗ ꯐꯃꯨ ꯉꯥꯏꯍꯥꯛ, ꯏꯅꯥꯎꯒꯤ ꯏꯃꯥꯁꯨ ꯂꯥꯛꯀꯅꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ." "ꯍꯣꯏ." ꯊꯥꯖꯁꯨ ꯉꯥꯡꯗ ꯂꯥꯛꯏ꯫ "ꯀꯩꯗꯧꯔꯦꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗ ꯀꯅꯥꯅ ꯀꯩꯗꯧꯔꯦꯕ ꯊꯦꯝꯕ?" ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯂꯥꯎ ꯀꯥꯈꯠꯂꯣ, ꯃꯣꯏ ꯇꯥꯗꯁꯨ ꯊꯣꯛꯂꯛꯑꯅꯤ, ꯃꯅꯤꯡ ꯆꯪꯈꯤꯕꯅꯤ." "ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯂꯥꯟꯊꯤ ꯐꯥꯏꯔꯤꯕꯣ? ꯍꯥ? ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ." "ꯏꯆꯟ ꯊꯥꯖ, ꯑꯍꯟꯁꯨ ꯄꯨꯟꯅꯃꯛ ꯑꯣꯏꯔꯦ, ꯋꯥ ꯉꯥꯡꯕꯗ ꯈꯔꯁꯨ ꯇꯨꯡꯃꯥꯡ ꯌꯦꯡꯂ ꯉꯥꯡꯕꯤꯌꯨꯗ. ꯏꯆꯟꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯈꯖꯤꯛꯇꯪ ꯐꯖꯕ ꯋꯥꯠꯄ꯭ꯔꯅ ꯈꯜꯂꯤꯅꯦ ꯑꯩꯗꯤ." "ꯇꯥꯗ, ꯅꯆꯟꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤ ꯋꯥꯗꯣ ꯑꯀꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦꯗ." "ꯊꯥꯖ, ꯅꯆꯥꯅꯨꯄꯤꯗ ꯂꯤꯍꯜꯂꯨ, ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯀꯧꯕꯒꯤ ꯃꯔꯝꯗꯣ, ꯃꯗꯨ ꯇꯥꯔꯒ ꯏꯆꯟ ꯊꯥꯖꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯜꯂꯛꯀꯅꯤ." "ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯀꯩꯅꯣ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ? ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ ꯅꯪꯅ." "ꯏꯃꯥ, ꯑꯩ ꯂꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯊꯥꯖ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯃꯉꯣꯟꯗꯗꯤ? ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯗꯦꯕꯨ ꯏꯃꯥꯒꯤ ꯊꯣꯏꯅꯨ." ꯊꯦꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯕꯨ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, "ꯕꯥꯖꯤꯒ ꯏꯃꯥꯒ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯏꯕꯣꯍꯜꯅ, "ꯅꯀꯨꯗꯤ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯔꯝꯕꯗꯨꯒꯅꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ." ꯊꯥꯖꯅ, "ꯅꯅꯦꯝ ꯑꯩꯁꯨ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯂꯕꯅꯤꯅꯦ." "ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ, ꯑꯗꯨꯅ ꯈꯟꯅꯗꯧꯔꯤ ꯋꯥꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯏꯟꯗꯣꯟ ꯕꯥꯖꯤ." "ꯏꯀꯨꯒꯤ ꯊꯦꯝꯕ, ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗ꯭ꯔꯤꯅꯣ?" ꯊꯦꯝꯕ ꯃꯔꯨ ꯂꯨꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ "ꯏꯀꯨꯕꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯗꯤꯅꯦ, ꯁꯦ, ꯅꯪꯅ ꯅꯨꯄꯤ ꯑꯍꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤꯁꯦ, ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯕꯗꯤ ꯉꯁꯤ ꯃꯄꯥ ꯑꯩꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯆꯥꯎꯕꯤꯁꯦ ꯃꯄꯥ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ."
ꯕꯥꯖꯤ ꯃꯗꯨꯃꯛꯇꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤ ꯅꯪꯒꯤ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯕꯥꯖꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯆꯥꯎꯕꯤꯅ ꯕꯥꯖꯤ ꯃꯣꯏ ꯇꯥꯗꯗꯤ ꯏꯅꯥꯎꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕꯅꯤ ꯊꯦꯝꯕ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯇꯥꯔꯕ꯭ꯔꯥ ꯕꯥꯖꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯖꯔꯒꯦ ꯃꯁꯤꯃꯇꯪꯗꯤ ꯕꯥꯖꯤꯅ ꯊꯥꯖꯕꯤꯌꯨ ꯏꯆꯜ ꯏꯕꯦꯝꯃ ꯊꯥꯖ ꯅꯌꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯏꯆꯜꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯇꯥꯗ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯖꯩꯗ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯕꯤꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤꯕꯗꯤ ꯊꯦꯝꯕꯒ ꯏꯆꯥꯅꯨꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯉꯁꯤꯗꯒꯤꯅꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯅꯅꯥꯎꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯧꯈꯤꯕꯁꯤꯡꯗ ꯐꯅ ꯅꯨꯡꯁꯤꯅꯔꯝꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯔꯤ ꯏꯃꯥꯁꯨꯅꯦ ꯃꯃꯥꯡꯗ ꯋꯥꯈꯜꯁꯦ ꯐꯠꯇꯅ ꯈꯜꯂꯨꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕꯗꯣ ꯉꯁꯤꯗꯒꯤ ꯈꯟꯗ꯭ꯔꯕꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯉꯁꯤꯗꯒꯤꯅꯦ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯜꯂꯕꯅꯤꯀꯣ ꯂꯥꯎ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛ ꯏꯃꯥ ꯀꯣꯟꯒꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯗ ꯆꯞ ꯃꯥꯟꯅꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯇꯣꯝꯊꯤꯟ ꯀꯧꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤ ꯀꯧꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯣꯡꯗꯣꯛꯅꯕ ꯉꯝꯅꯗꯅ ꯑꯃꯅ ꯑꯃꯕꯨ ꯂꯣꯟꯅ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯕꯤ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯥꯏꯃꯨ ꯀꯧꯕ ꯏꯄꯪ ꯄꯪꯖꯕ ꯅꯤꯡꯊꯤꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯑꯁꯤꯒꯤ ꯃꯥꯏꯃꯨ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯖꯕꯗ ꯋꯥꯔꯝꯅꯤ ꯅꯤꯡꯊꯤꯕꯤ ꯃꯤꯅ ꯀꯧꯅ ꯇꯥꯁꯤꯟꯗꯕ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯤꯡꯊꯤꯕꯤ ꯅꯤꯡꯊꯤꯕꯤ ꯍꯩ ꯀꯩꯅꯣꯍꯦ ꯄꯪꯀꯧꯗ ꯀꯧꯏ ꯅꯪꯗꯤ ꯃꯤꯅ ꯀꯧꯅ ꯇꯥꯁꯤꯟꯗꯕꯤ ꯁꯨꯝ ꯆꯠꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯀꯧ ꯇꯥꯕ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯀꯧꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯕꯤꯗꯣꯏꯅꯣ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯗꯅ ꯑꯩ ꯑꯍꯤꯡꯒꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯍꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯉꯝꯃꯣꯏꯗꯣꯏꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤ ꯊꯥꯏꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯃꯤꯟꯅꯕꯗ ꯑꯩꯅ ꯃꯤꯅꯝ ꯆꯥꯕꯒꯤ ꯅꯪꯅ ꯑꯩ ꯐꯨꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯩ ꯀꯥꯎꯕꯗ ꯑꯩ ꯈꯣꯡꯕꯥꯟꯗ ꯂꯣꯡꯁꯤꯟꯕꯗꯣ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅꯤꯡꯊꯤꯕꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕꯁꯨ ꯉꯝꯗꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯁꯤꯎꯔꯥ ꯑꯁꯤ ꯍꯥꯏꯅ ꯂꯣꯡꯈꯠꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛ ꯊꯨꯅ ꯆꯠꯈ꯭ꯔꯦꯗ ꯅꯤꯡꯊꯤꯕꯤ ꯅꯪ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯊꯃꯣꯏꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯍꯦꯛ ꯄꯥꯜꯂꯗꯅ ꯑꯗꯨꯁꯨ ꯅꯨꯡ ꯃꯆꯥꯒ ꯅꯠꯇꯦ ꯅꯨꯡꯗꯨꯝ ꯑꯆꯧꯕꯅꯤ ꯁꯣꯝꯗ ꯅꯤꯡꯊꯤꯕꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯅ ꯏꯅꯦꯝꯄꯣꯛ ꯅꯃꯧ ꯂꯥꯛꯏꯌꯦ ꯆꯥꯏꯕꯤ ꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯤꯕꯤ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯦ ꯑꯗꯣ ꯏꯅꯦꯝꯄꯣꯛ ꯑꯩꯉꯣꯟꯗ ꯏꯃꯧ ꯀꯧ ꯍꯥꯏꯕꯅꯤ ꯅꯤꯡꯊꯤꯕꯤꯗꯣ ꯀꯧꯔꯛꯀꯅꯣꯕ ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯅꯅꯦ ꯅꯣꯡꯃꯇ ꯅꯕꯨꯡ ꯇꯣꯝꯊꯤꯟ ꯂꯩꯔꯤꯉꯩꯗꯗꯤ ꯂꯥꯛꯇꯦ ꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯂꯥꯛꯏ ꯍꯣꯏ ꯏꯀꯥꯏꯖꯩꯌꯦ ꯃꯥ ꯂꯩꯔꯗꯤ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯏꯅꯦꯝꯄꯣꯛ ꯐꯤ ꯑꯃꯣꯠꯄ ꯂꯩꯕ꯭ꯔꯣ ꯑꯩ ꯂꯥꯛꯂꯤꯉꯩꯗ ꯁꯨꯗꯣꯛꯄꯤꯔꯝꯂꯒꯦ ꯐꯤ ꯑꯃꯣꯠꯄꯗꯤ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯑꯗꯨꯗꯤ ꯑꯩ ꯋꯥꯏꯔꯝ ꯇꯥꯁꯤꯟꯕꯤꯒꯦ ꯁꯨꯝꯁꯤ ꯀꯥꯏꯗ ꯂꯩꯒꯦ ꯌꯥꯔꯦ ꯏꯃꯥꯕꯣꯛꯅꯅꯦ ꯁꯨꯝ ꯇꯧꯔꯒꯦ ꯌꯥꯗꯦ ꯏꯅꯦꯝ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯨꯝꯖꯤꯠ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ ꯍꯩꯃ ꯊꯝꯃꯣꯅꯦ ꯅꯪꯕꯣ ꯏꯃꯥꯕꯣꯛ ꯁꯨꯝ ꯇꯧꯒꯦ ꯌꯥꯗꯦ ꯑꯩꯅ ꯁꯨꯝ ꯇꯧꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯏ ꯁꯤꯠꯂꯤ ꯂꯣꯏꯔꯗꯨꯅ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯏꯅꯦꯝ ꯏꯕꯦꯝꯃ ꯍꯥꯎꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥ ꯑꯔꯤꯕꯗꯨꯕꯨ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯃꯥ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯕꯗꯤꯅꯦ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯌꯦ ꯑꯩꯗꯤꯅꯦ ꯇꯥ ꯇꯣꯝꯊꯤꯟꯗꯣ
ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯊꯤꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯇꯥ ꯇꯣꯝꯊꯤꯟꯗ ꯂꯩꯗꯣꯏꯅꯤ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ ꯀꯩꯒꯨꯝꯕ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯍꯦꯛ ꯂꯨꯍꯣꯡꯉꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯩꯅꯥꯗꯣ ꯃꯁꯝ ꯐꯣꯏꯗꯠꯀꯗꯧꯅꯤ ꯌꯦꯡꯉꯣꯏꯗꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤ ꯃꯥꯏꯕ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯤꯡꯊꯤꯕꯤ ꯅꯪꯁꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯕꯨ ꯅꯣꯏꯗ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯑꯁ ꯀꯥꯔꯛꯀꯅꯣ ꯏꯃꯥꯕꯣꯛ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯤꯡꯗꯣ ꯃꯥꯟꯕ꯭ꯔꯥ ꯏꯃꯥꯕꯣꯛꯇ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯅꯤꯡꯀꯥꯏ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯄꯥꯝꯖꯗꯦ ꯅꯪꯅꯅꯦ ꯏꯅꯦꯝꯄꯣꯛ ꯑꯃꯨꯛ ꯀꯧꯏ ꯏꯃꯥꯕꯣꯛ ꯑꯃꯨꯛ ꯀꯧꯏ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ ꯑꯋꯣꯏꯕ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯑꯃꯨꯛꯁꯨ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏ ꯑꯋꯣꯏꯕ ꯑꯃ ꯍꯥꯏꯗꯦꯕ ꯅꯪꯁꯤꯃ ꯑꯋꯣꯏꯕ ꯍꯥꯏꯔꯒ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯗꯤ ꯀꯔꯤꯒꯤ ꯇꯥꯗꯣꯏꯕ ꯑꯁꯦꯡꯕ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ ꯅꯨꯡꯁꯤꯗꯦ ꯑꯁꯤ ꯍꯥꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ ꯇꯨꯅꯤꯅꯤ ꯅꯪꯕꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯃꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯉꯥꯏꯍꯥꯛꯇ ꯃꯁꯥꯁꯤ ꯂꯩꯇꯥꯅ ꯂꯩꯇꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦꯝꯄꯣꯛ ꯍꯥꯏꯗꯅ ꯐꯨꯠ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯐꯠ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯐꯅꯕꯗꯨ ꯉꯥꯏꯔꯤꯌꯦ ꯃꯥꯒ ꯂꯣꯏꯅꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤ ꯃꯗꯨꯝ ꯍꯩꯖꯍꯧꯋꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯅ ꯑꯁꯨꯝ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯇꯣꯝꯊꯤꯟꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯤꯕꯤꯅꯤꯅꯦ ꯁꯤꯗꯤ ꯀꯗꯥꯏ ꯆꯠꯂꯨꯖꯥꯠꯅꯣ ꯃꯥꯗꯤ ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯑꯕꯣ ꯑꯁ ꯃꯥꯒꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯀꯧꯔꯛꯄꯁꯤꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯨꯡ ꯆꯥꯝꯃ ꯇꯔꯥ ꯊꯣꯛꯅ ꯀꯥꯔꯤꯁꯦ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯂꯤꯁꯤꯜꯂꯛꯄꯒꯤꯔ ꯀꯩꯅꯣ ꯃꯅꯥꯁꯨ ꯄꯪꯉ ꯃꯥꯜꯂꯦꯅꯦ ꯍꯩ ꯅꯠꯇꯦꯍꯦ ꯀꯩꯅꯣꯅꯦ ꯉꯁꯤ ꯍꯜꯂꯛꯏꯅꯤ ꯃꯤꯁꯦ ꯂꯤꯗ ꯂꯤꯁꯤꯜꯂꯗꯤ ꯀꯩꯅꯣꯝ ꯇꯧꯕꯖꯥꯠꯅꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯁꯛꯍꯦꯟꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦ ꯅꯪ ꯏꯃꯥꯅ ꯊꯤꯍꯧꯔꯤꯕꯅꯦ ꯏꯃꯥꯅ ꯅꯪ ꯌꯨꯝꯗ ꯌꯥꯝ ꯊꯨꯅꯅꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦ ꯑꯁ ꯁꯤꯉꯥꯡꯁꯤꯗꯤ ꯃꯤꯃꯥꯡꯁꯤꯗ ꯂꯥꯛꯑꯣ ꯀꯣꯛ ꯂꯥꯛꯑꯣ ꯑꯃꯨꯛꯅꯦ ꯐꯨꯕꯤꯁꯅꯤꯍꯦ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯅꯨꯄꯥꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯍꯣꯏꯍꯦ ꯂꯥꯛꯀꯦ ꯆꯤꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯠꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯅꯤꯡꯊꯤꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨ ꯂꯩꯖꯍꯧꯏ ꯅꯤꯡꯊꯤꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯅ ꯐꯖꯈ꯭ꯔꯦꯗ ꯌꯦꯡꯂꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯄꯥꯈꯪ ꯑꯔꯤꯕꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯅꯐꯝꯗ ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯜꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯤꯕꯤꯅ ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯅꯪ ꯁꯤꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯌꯨꯝꯗ ꯀꯣꯛ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ ꯍꯣꯏꯃ ꯑꯁ ꯈꯪꯉꯤ ꯅꯪꯕꯨ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯍꯣꯏ ꯑꯗꯣ ꯅꯪꯉꯣꯟꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯏ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯑꯁꯤ ꯑꯉꯥꯡꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯏꯃꯥꯎ ꯑꯩ ꯍꯜꯂꯛꯑꯦ ꯍꯩꯃ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯂꯩꯌꯨꯀꯣ ꯑꯗꯨꯗ ꯏꯃꯥ ꯃꯩ ꯑꯣꯛꯊꯣꯛꯄꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯅ ꯆꯔꯨ ꯈꯔ ꯇꯧꯔꯒ ꯃꯩ ꯆꯝꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯅꯪꯕꯨ ꯃꯊꯪ ꯍꯞꯇꯥꯗ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯉꯁꯤ ꯍꯜꯂꯛꯑꯗꯤ ꯊꯕꯛ ꯃꯐꯝꯗ ꯈꯨꯠꯁꯨꯃꯟꯒꯤ ꯃꯇꯥꯡꯗ ꯌꯥꯅꯗꯕꯗꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯏ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯊꯕꯛ ꯂꯦꯞꯄ ꯇꯥꯔꯦ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯐꯔꯦ ꯑꯗꯨꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯅꯈꯣꯡꯗ ꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯂꯨꯝꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯑꯩꯕꯨ ꯇꯥ ꯇꯣꯝꯊꯤꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯑꯃꯨꯛ ꯌꯥꯕꯤꯔꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯑꯃꯨꯛ ꯇꯥꯊꯤꯒ ꯆꯩꯔꯛꯇꯅ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯏ ꯀꯥꯏꯅ ꯑꯁ ꯈꯪꯗꯦꯗ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏꯅꯦꯀꯣ ꯇꯥ ꯇꯣꯝꯊꯤꯟꯅ ꯃꯌꯨꯝꯗ ꯂꯩꯔꯗꯤ ꯆꯠꯄ ꯍꯦꯛꯇ ꯇꯜꯂꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯏꯀꯥꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯍꯥꯏ ꯑꯗꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯅꯪ ꯍꯣ ꯅꯌꯥ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯐꯔꯅꯤ ꯁꯤ ꯍꯥꯏꯔꯗꯤ ꯏꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯋꯥꯏꯗ ꯐꯝꯂꯒ ꯂꯩꯒꯗꯧ ꯁꯔꯨꯛꯅꯦ ꯂꯥꯎ ꯏꯃꯥꯒ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯨꯞꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏꯁꯣ
ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯨꯞꯁꯤ. ꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯪꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯅꯤ. ꯑꯗꯨꯅ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯐꯤꯁꯤꯡꯁꯦ ꯊꯨꯞꯍꯧꯔꯁꯤ ꯂꯥꯛꯑꯣ. ꯅꯪꯅ ꯃꯩꯕꯦꯝꯃ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ. ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦ. ꯀꯩꯅꯣ ꯏꯃꯥ, ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯦꯕꯣ? ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯔꯗꯤ ꯑꯩ ꯌꯨꯝꯗ ꯅꯜꯂꯒ ꯁꯤꯔꯣꯏꯗ꯭ꯔꯣ? ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯂꯩꯅꯤ ꯈꯪꯗꯦ ꯍꯥꯏꯌꯣ. ꯉꯥꯡꯕ ꯍꯩꯔꯤ ꯀꯩꯅ ꯉꯥꯡꯂꯤꯅꯤꯅꯦ ꯍꯥ. ꯍꯩ ꯑꯕꯣꯛ ꯁꯥꯗꯅꯅꯦ ꯉꯥꯡꯗꯔꯦꯅꯨ. ꯀꯣꯛ ꯀꯣꯛ ꯐꯤꯁꯤ ꯊꯨꯞꯁꯤ ꯂꯥꯎ. ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯤ ꯊꯨꯞꯃꯤꯟꯅꯔꯤ. ꯐꯤ ꯊꯨꯞꯅ ꯊꯨꯞꯅ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯅ ꯍꯦꯛ ꯍꯦꯛ ꯃꯥꯡꯉꯤꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯕꯣ? ꯍꯣꯏ ꯏꯅꯦ, ꯏꯃꯥꯕꯣꯛ ꯍꯣꯏꯗ. ꯏꯃꯥꯕꯣꯛ ꯑꯗꯤ ꯀꯅꯥ? ꯏꯃꯥꯕꯣꯛ ꯆꯥꯏꯕꯤ ꯍꯣꯏꯗ ꯁꯨꯝ ꯆꯠꯄꯅꯦ. ꯃꯊꯟꯇ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯒꯦꯅ ꯆꯠꯄꯅꯦ. ꯏꯆꯦ ꯆꯥꯏꯕꯤꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ. ꯊꯥꯏꯅ ꯇꯥꯗꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ. ꯑꯗꯨꯕꯨꯅꯦ ꯇꯥꯗꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯈ꯭ꯔꯦ. ꯇꯣꯝꯊꯤꯟꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ. ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ. ꯏꯃꯨꯡꯗꯨꯇꯪ ꯄꯨꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ. ꯑꯗꯨꯉꯩ ꯃꯄꯥ ꯅꯥꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ. ꯃꯣꯏꯒꯤ ꯂꯧꯐꯝꯗꯨꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯤꯡꯊꯤꯕꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ. ꯇꯥꯟ ꯍꯦꯛ ꯆꯥꯅꯅ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯂꯣꯌꯥꯒ ꯂꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯃꯁꯤꯒꯤ ꯑꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯒ ꯌꯦꯡꯉꯛꯀꯅꯤ. ꯃꯁꯦ ꯅꯨꯄꯤ ꯐꯖꯕ ꯌꯦꯡꯕꯒ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯃꯥꯡꯁꯤ ꯂꯦꯞꯁꯤꯜꯂꯒꯅꯦ ꯃꯃꯤꯠꯁꯦ ꯐꯥꯛꯇꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯗꯣꯏꯅꯤ ꯌꯦꯡꯉꯨ. ꯑꯁꯤꯅꯅꯤ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤ ꯈꯪꯗꯅ ꯑꯔꯤꯕ ꯑꯣꯏꯔꯒ ꯂꯩꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤ ꯃꯗꯨꯝ ꯈꯟꯖꯩ. ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯣꯌꯥꯅ ꯅꯤꯡꯊꯤꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯑꯩ ꯅꯝꯊꯤꯕꯤ ꯀꯥꯏ ꯆꯠꯂꯤꯅꯣ? ꯅꯣꯏ ꯅꯄꯥꯒꯤ ꯅꯝꯊꯤꯕꯤꯔꯣ ꯍꯥꯄꯨ? ꯍꯩꯃ, ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯅꯝꯊꯤꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯌꯥꯝ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨꯀꯣ ꯇꯥ ꯂꯣꯌꯥ. ꯑꯗꯨ ꯅꯝꯊꯤꯕꯤ ꯑꯗꯨꯏ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦꯃꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯅꯕꯨꯡꯅ ꯅꯨꯡꯁꯤꯗꯅ. ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯂꯩꯍꯥꯎꯗꯣ ꯑꯩꯒꯤ ꯍꯥꯏꯅꯕꯤꯌꯨꯗ. ꯌꯥꯔꯦ ꯍꯅꯨꯕ, ꯌꯥꯔꯦ ꯍꯅꯨꯈꯩ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯇꯒ ꯇꯒ ꯇꯦꯛꯄꯤꯗꯨ ꯄꯥꯝꯗꯨꯔꯅꯨ. ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯃꯊꯟꯗ ꯏꯀꯥꯏꯖꯩ. ꯃꯔꯝꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯤꯡꯊꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ. ꯂꯣꯌꯥꯗꯤ ꯃꯌꯥ ꯏ ꯍꯤꯒꯠꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯩ ꯑꯄꯪꯕꯤ, ꯑꯩꯁꯨ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣ. ꯃꯤ ꯆꯍꯤ 35ꯗ ꯁꯨꯔꯛꯇ ꯉꯥꯏꯔꯤꯕ ꯆꯪꯆꯪ ꯂꯧꯕ ꯄꯥꯈꯪꯅꯤ. ꯏ ꯑꯗꯨꯏꯗꯤ ꯏꯇꯥ ꯂꯩꯍꯥꯎꯗꯤ ꯑꯩꯒ ꯊꯥꯗꯍꯟꯅꯕꯅꯤ. ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯒꯦꯅ ꯁꯨꯔꯝꯂꯕꯗ ꯆꯍꯤ 24 ꯃꯉꯥꯏ. ꯑꯃꯨꯛꯇ ꯈꯨꯠ ꯊꯦꯛꯂꯒ ꯄꯥꯔꯣ ꯆꯍꯤꯗꯣ ꯀꯌꯥꯝ ꯈꯦꯠꯅꯔꯕꯅꯣꯅ. ꯍꯦꯔꯥ ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯈꯥꯏꯕ꯭ꯔꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯅꯪ ꯌꯥꯅꯝ ꯁꯤꯜꯂꯧꯀꯣ. ꯊꯥꯏꯅ ꯅꯪꯒꯤ ꯅꯥꯍꯨꯠꯄꯒꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ. ꯀꯅꯥꯒꯤ ꯀꯣꯔꯐꯨ ꯀꯣꯔꯥꯡꯒ ꯋꯥꯏꯕ ꯊꯤꯟꯕ ꯑꯗꯒꯤ ꯐꯦꯡꯕ. ꯑꯗꯨꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯣ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣ. ꯍꯣꯏ ꯉꯝꯖꯗ꯭ꯔꯦ ꯍꯅꯨꯕ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯒ. ꯑꯩꯅꯦ ꯏꯁꯤꯡ ꯁꯣꯛꯄ ꯊꯦꯡꯈ꯭ꯔꯦ. ꯆꯠꯂꯦ ꯍꯥꯄꯨ, ꯍꯥꯄꯨ ꯆꯨꯕꯧ, ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯇꯣꯝꯊꯤꯟ ꯅꯤꯡꯊꯤꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯖꯍꯧꯏ. ꯅꯤꯡꯊꯤꯕꯤ, ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯩꯒ ꯆꯍꯤ ꯂꯣꯡꯀꯥ ꯅꯠꯇꯕꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯏꯐꯝꯗ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯁꯦ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯔꯣꯏ. ꯀꯔꯤꯅꯣ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯃꯪꯂꯒ ꯌꯦꯡꯗꯨꯅ? ꯂꯥꯎ ꯆꯠꯂꯁꯤ. ꯃꯪꯒꯤꯁꯨ ꯅꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯪꯉꯨꯔꯣ. ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯃꯨꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯑꯁ ꯇꯥ ꯇꯣꯝꯊꯤꯟ ꯊꯦꯡꯅꯔꯛꯄꯒꯤ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯃꯥꯏꯃꯨ ꯍꯥꯏꯕꯁꯤ ꯎꯕꯗꯅꯦ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯒ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ. ꯅꯤꯡꯊꯤꯕꯤ, ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ. ꯀꯩꯅꯣ ꯃꯥꯏꯃꯨ, ꯅꯪꯅ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯪ ꯎꯅꯤꯡꯕꯒꯤ ꯂꯩꯔꯝꯃꯤꯅꯤ ꯀꯩꯅꯣ. ꯑꯗꯣ ꯅꯤꯡꯊꯤꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ. ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ. ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯃꯒ ꯍꯥꯏꯌꯣꯔꯁꯨ ꯑꯩ ꯍꯥꯏꯒꯦꯕ. ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯃꯨꯗꯨ ꯅꯤꯡꯊꯤꯕꯤꯗ ꯁꯠ ꯅꯣꯟꯊꯗꯨꯅ ꯈꯣꯏꯔꯝꯃꯤ. ꯑꯁ ꯃꯥꯏꯃꯨ, ꯀꯩꯅꯣꯍꯦ
ꯀꯩꯅꯣ ꯅꯪ ꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ ꯃꯤꯅꯨ ꯈꯔꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ ꯑꯗꯨꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯕꯤꯌꯣꯕ ꯃꯥꯏꯃꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯕ ꯅꯪꯁꯨ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯜꯂꯣꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯈꯟꯕ ꯉꯝꯃꯣꯏ ꯅꯤꯡꯊꯤꯕꯤ ꯅꯪ ꯑꯝꯇ ꯌꯥꯕꯤꯌꯨꯗ ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯅꯪ ꯊꯣꯛꯄ ꯉꯥꯡꯉ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯇꯨꯝꯊꯤꯟ ꯑꯃꯨꯛ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯧꯕ ꯂꯩꯔꯤꯅꯅꯦ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨ ꯀꯩꯁꯨ ꯆꯤꯊ ꯅꯥꯟꯊꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ ꯆꯥꯕ ꯊꯛꯄꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯎꯀꯣ ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤꯅꯦ ꯑꯩ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯃꯤ ꯑꯃ ꯂꯩꯗ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯅꯤꯗ ꯅꯪꯅ ꯂꯥꯡꯐꯩꯗ ꯆꯠꯈꯤꯕꯒꯅꯦ ꯃꯥꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯕꯤꯔꯗꯧꯔꯤꯕꯅꯤ ꯅꯪ ꯂꯩꯔꯕꯗꯤ ꯂꯥꯛꯑꯣ ꯌꯥꯗꯦ ꯏꯀꯥꯏꯔꯤꯔ ꯈꯪꯗꯦꯗ ꯃꯗꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤꯔ ꯑꯩꯗꯤ ꯅꯤꯡꯊꯤꯕꯤꯗꯣ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦ ꯑꯁ ꯏꯃꯥ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯅꯤ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗꯅꯦ ꯅꯨꯡꯁꯤꯔꯗꯨꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅꯤ ꯉꯥꯡꯅꯤꯡꯕꯅꯤ ꯃꯥꯅ ꯉꯥꯡꯗꯣꯏꯁꯦ ꯑꯗꯣ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎꯁꯤꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯐꯔꯦ ꯆꯠꯆꯔꯨꯔꯣ ꯏꯆꯥꯁꯤ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯥꯡꯐꯩꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯊꯟꯇ ꯏꯈꯥꯡ ꯍꯥꯡꯅ ꯂꯩꯍꯧꯔꯅꯤ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯗꯧꯅꯤ ꯐꯔꯦꯁꯦ ꯐꯖꯅꯅꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯃꯇꯥꯎꯁꯤꯡꯒ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤꯁꯨ ꯇꯣꯝꯊꯤꯟꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯗꯨꯅ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯅꯦꯝꯄꯣꯛ ꯅꯃꯧ ꯂꯥꯛꯏꯌꯦ ꯍꯣ ꯏꯅꯦꯝꯄꯣꯛ ꯂꯩꯇ ꯆꯠꯂꯣ ꯅꯤꯡꯊꯤꯕꯤꯌꯥ ꯏꯆꯥ ꯂꯥꯛꯑꯕꯣ ꯍꯣꯏ ꯏꯆꯦ ꯑꯩꯅꯅꯦ ꯏꯅꯦꯝꯄꯣꯛꯀꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯛꯄꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯍꯩꯔꯥꯁꯨ ꯈꯔ ꯌꯥꯎꯕꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯤꯗꯤ ꯀꯩꯁꯨꯝ ꯌꯥꯝꯗꯕꯅꯤꯗ ꯑꯗꯣ ꯇꯥ ꯇꯣꯝꯊꯤꯟꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯡꯐꯩꯗ ꯂꯩꯔꯛꯇꯣꯏꯅꯣ ꯍꯟꯗꯛꯇꯤ ꯈꯔ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅꯦ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯊꯥ 3-4ꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯧ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯅꯤꯀꯣ ꯂꯩꯔꯛꯂꯅꯤ ꯅꯪꯁꯨꯅꯦ ꯅꯕꯨꯡꯅ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯑꯁ ꯃꯥ ꯂꯩꯔꯗꯤ ꯂꯥꯛꯄ ꯇꯜꯂꯤꯗ ꯅꯨꯄꯥꯅꯦꯅ ꯋꯥꯁꯨ ꯉꯥꯡꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩ ꯑꯗꯨꯅ ꯇꯜꯂꯤ ꯑꯗꯨꯕꯨꯗꯤ ꯃꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯔꯝꯅꯤ ꯑꯗꯨꯅꯅꯦ ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯨ ꯃꯥꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯗꯨ ꯅꯤꯡꯊꯤꯕꯤꯌꯥ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯁꯤ ꯌꯨꯝꯗ ꯏꯃꯥꯅ ꯆꯩꯗ꯭ꯔꯣ ꯆꯩꯗꯦꯗ ꯀꯩꯗꯧꯕꯒꯤ ꯆꯩꯗꯣꯏꯅೋ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯥ ꯂꯩꯍꯥꯎꯗꯨ ꯆꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯃꯁꯤꯒꯤ ꯆꯔꯥꯡ ꯃꯥꯟꯕꯤꯁꯤꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯆꯔꯥꯡ ꯁꯤꯗ ꯂꯥꯛꯏꯗꯤ ꯀꯩꯒꯤꯅꯣ ꯆꯥꯏꯕꯤꯅ ꯍꯩꯃꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯕꯦꯝꯃ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯅꯪ ꯊꯤꯕꯗ ꯁꯥꯠꯂꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯑꯩ ꯊꯤꯔꯤꯗꯤ ꯍꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯗꯣꯏ ꯇꯧꯔꯤꯌꯦ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯦꯅ ꯊꯤꯔꯤꯕ ꯀꯅꯥ ꯍꯣꯏꯗ ꯄꯥꯛꯄꯤ ꯍꯣꯏꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯅꯦꯝꯄꯣꯛ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯁꯣꯁꯣ ꯅꯇꯥꯁꯤꯡꯒꯅꯦ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯔꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯤꯕꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯆꯥꯏꯕꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯁꯣꯝꯗ ꯊꯕꯛ ꯃꯐꯝꯗꯅꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯃꯇꯥꯎ ꯂꯣꯌꯥꯒ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯂꯣꯌꯥꯅ ꯑꯩꯗꯤ ꯍꯟꯗꯛ ꯂꯥꯡꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯩꯍꯥꯎꯗꯣ ꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯀꯨꯏꯔꯦ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯁꯤ ꯋꯥꯔꯦ ꯑꯗꯨꯅ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯍꯜꯂꯒꯦ ꯏꯁ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯕ꯭ꯔꯕꯨ ꯈꯨꯄꯥꯛ ꯑꯣꯏꯅ ꯆꯥꯖꯁꯅꯤ ꯍꯦꯔꯥ ꯅꯨꯄꯤꯒꯤ ꯈꯨꯄꯥꯛꯄꯨ ꯀꯌꯥꯝ ꯅꯥꯅꯤꯒꯦ ꯃꯥ ꯐꯪꯉꯗꯤ ꯌꯥꯔꯦ ꯈꯨꯄꯥꯛ ꯆꯥꯝꯃ ꯆꯥꯒꯦꯔꯥ ꯆꯅꯤ ꯆꯥꯒꯦꯔꯥ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯒꯅꯤ ꯈꯟꯕꯗ ꯅꯪ ꯑꯃ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕ꯭ꯔꯕꯨ ꯅꯤꯡꯈꯥꯏꯔꯛꯂꯒꯅꯦ ꯃꯥꯏ ꯅꯟꯖꯁꯅꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯒꯤꯁꯦ
ꯚꯥꯞꯅꯗꯣ ꯂꯥꯟ ꯁꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕ ꯌꯥꯔꯦ ꯌꯨꯝꯗ ꯑꯁꯣꯟꯕꯤ ꯃꯥ ꯃꯊꯟ ꯂꯩꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯅꯪꯁꯨꯕ ꯀꯔꯤ ꯄꯥꯈꯪꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯑꯃꯕꯨꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯑꯃ ꯏꯁ ꯀꯅꯥ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯇꯕꯅꯤꯅꯦ ꯍꯥ ꯍꯩ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯖꯕꯅꯤꯗ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇ꯭ꯔꯕ ꯌꯦꯡꯊꯣꯛ ꯌꯥꯔꯛꯇ꯭ꯔꯒꯅ ꯐꯥꯔ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯔꯥ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯕꯗꯤ ꯀꯩꯁꯨ ꯂꯩ ꯄꯣꯠ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯗꯕ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣꯕ ꯍꯥꯏꯗꯣꯛꯄ ꯇꯜꯂꯤꯗ ꯇꯜꯂꯗꯤ ꯇꯣ ꯑꯁꯤꯐꯥꯎ ꯍꯥꯏꯅꯤꯡꯗꯦ ꯑꯩꯅꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯨꯜꯂꯨꯗꯧꯁꯤ ꯃꯉꯥꯏ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯌꯥꯔꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅꯦ ꯄꯣꯊꯥꯔꯤꯁꯦ ꯅꯪ ꯌꯥꯎꯔꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯥꯎꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯈꯜꯍꯧꯈꯤꯒꯦ ꯅꯪ ꯑꯃꯩꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯃꯨꯗꯨ ꯃꯥꯒꯤ ꯃꯄꯥ ꯏꯕꯣꯇꯣꯟꯒ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯇꯥꯎ ꯏꯕꯣꯇꯣꯟ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯇꯥꯎ ꯏꯕꯣꯇꯣꯟ ꯂꯥꯎ ꯆꯪꯉꯣ 이봉어 마이모 라우 सँग 피다시드 팝 이따오나 락보부 까리 레이르게 아이나 라이세 아따이 그러기수 나때다 아둥아이 아이코이 아니나 마땀 마마다 이사 비나 시 하이드나 하이나키부도 아도 hꯧꯖꯤꯛ matang sare hꯧꯖꯤꯛ moy mayum makai pansin bibiyare aduna nanggi nasanupi ningthibiga aigi isanupa maimuga luhongbirasi haigena laklibani adudi yam awa phamni na kaino aphaba matam ma yengdaga luhongbiraga loirina maimu adu ahallani sanari buwari du tabada ikairaduna madom asumna haisai as aidi ikai noina aiga ningthibiga luhongbirani haibasidi asumna ngahak wari watai tawraba tungda iboton amadi maimusu hankirami asumna numidangi matamni tombina masanupi ningthibida maimuga maga luhongbagi wadu tamlammi ningthibina sauna kaino ima noina khalisiba aingonda su kemta hangamdana hekta ibu madugi maimu haiba pangnira ngaira khangdabududa hekta thazanina haisibu kaigi hai nang pabaga maimugi mapagana thaina masa isa pinasi haina kibadini nangba adugi sumathakta ngasi aikhoina nungaina wata padana hinglibase maimugi mapa ta ibotongi mapandagini ne masidabu karamna aikhoina ta ibotona haibu wada hiktok ngamdoino as kainoima madu fana oiduna su aigi punsi khonoi oigadabadi aigi apamba bisaka oigadabadi noina masidaisida aw apa sam sabi aisi kaigino aigisu aini nungsijaba mi lei ai mana trabadi punsi yum paloi I nangna nungsiri sina kana khangnabana kayam kuiraba nupaduna kadaidagi kanagi masa hausikna kari tawriba nupado aikhoi khuldagini subono mayamna kanjami ni aikhoi ani mari leinaba nate aina khak nungsibani manadi ai nungsibra nungsidarba haidudi ai khangde adubu aina husik ngairi base manai bu nungsi harakpani I nakhoi ani nungsinaba sunataba nupaduna nang nungsiramni nungsiramoi khangba sunataba hera nangi wasi yadreda nakhoi ani nungsinazaba oirabadi aisu kaino tawraga luhongnaba sinbigi tawbani adudi nate nupaduna nang nungsi harakpa ngaibadudi oithoklaroi aduna ne napana siliba luhongbase nang yawko as ima ai ngamoiko aibu mana soidana nungsi harakani ai thajai asi haina madom amuksu khanjai mana ai nungsi haraktragana ai noina nungsi haraka loire magi maimu haibududadi aine sului luhongoi haisini fare adu oirabadi ai nangonda matam pirage aina piriba matam sifaugi manungdane nupadu nangonda nungsi haina hairaktrabadi nang maimuga luhongbada yagadabani ko asi haina tombina ningthibida tha taruki matam pirami asumna matamde asum hauki tomtinsu langphaidagi muhallaklammi asumna nomagi numitni tomthindu mamaga ingkolda sudu leiringai ningthibidu makoida laklammi inempo aima imabo masigi aribasina karam kanda langphaidi heleija as choptum chopamnida phandum phare ngasidi aigi thamogi wapumba hairagi
ꯆꯥꯏꯕꯤ ꯃꯃꯣꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯤꯕꯤꯌꯥ ꯏꯃꯥꯕꯣꯛ ꯏꯪꯈꯣꯜꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥꯕꯣꯛ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤꯗꯨ ꯆꯥꯏꯕꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯏꯅꯣ ngasi numit humni sure yumda halakpa nangdi imaboki nakta laktrabanina khanglamlaroi adu nangbu kayam kana narurage kaisum yam kana naba nate dai mabo asumna ngangnarigai tomthingi mataw loyadu maya yi ga khela ami ima nasa lakjariye itaw ibunga leibibro tomthinna ai si leise namitu udro tangro I aidi urudri he namthibi nangdi sida kadormi ba as taning di ko talo ya hay angang sidanya amuk khana bahubiran nangama na ya higat ladana ai na ya higat lisiro khare ga to dawni khare di ai luhongani aduna ai lema dawni I nangdi kana ga luhong doi ba ai ro bi haw ga luhongani kuiri roi ai luhong do ba phai ni nangdi nayum na kai pan bagi wakhal ga leiri ai khoi yari basidi adum bagi wakhal ga lei ba za nate kana aino ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯁꯛꯀꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯐꯖꯩ ꯍꯩꯃꯥ ꯅꯪꯕꯨ ꯎꯔꯕ꯭ꯔꯣ ꯂꯣꯌꯥ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯏꯃꯧꯗꯣ ꯍ ꯑꯩꯁꯨ ꯎꯗ꯭ꯔꯤꯗ ꯏꯇꯥꯎꯅ ꯍꯥꯏꯕꯗ ꯈꯪꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎ ꯍꯥꯏꯗꯣꯛ ꯌꯥꯗꯦꯗ ꯃꯁꯤꯒꯤ ꯌꯣꯡ ꯃꯥꯟꯕꯁꯤꯅ ꯌꯥꯝ ꯄꯥꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯃꯤꯡ ꯍꯥꯏꯕ ꯐꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣ ꯇꯥ ꯇꯣꯞꯇꯦꯟ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯨꯝꯕꯤꯕ ꯂꯩꯈ꯭ꯔꯕꯣꯏꯔꯦ ꯐꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯔꯣꯏꯒꯦ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯗꯣ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯑꯩꯗꯤ ꯑꯁꯤ ꯈꯟꯅ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯂꯩ ꯂꯣꯌꯥꯗꯤ ꯑꯗꯨꯃꯛ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯋꯥꯊꯤ ꯉꯥꯡꯂꯤ ꯇꯣꯝꯊꯤꯟꯅ ꯑꯁ ꯌꯥꯔꯦ ꯇꯥꯎ ꯅꯣ ꯏꯅꯦꯅ ꯇꯥꯅꯤꯡꯗꯝ ꯂꯣꯏꯔꯦ ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯑꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯏꯄꯟ ꯑꯃꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯕ ꯑꯣ ꯀꯩꯅꯣꯗ ꯂꯝꯂꯦꯟ ꯈꯨꯟꯖꯥꯎꯅ ꯂꯝꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯀꯩ ꯊꯕꯛꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯀꯩꯊꯦꯜ ꯑꯅꯤ ꯁꯥꯅꯤ ꯍꯥꯏ ꯀꯨꯏꯅꯗꯤ ꯂꯩꯔꯛꯂꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 5-6ꯇꯤ ꯂꯩꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯆꯠꯄꯅ ꯀꯔꯤ ꯅꯨꯃꯤꯠꯇꯤ ꯆꯠꯇꯣꯏꯕ ꯆꯠꯄꯕꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯨ ꯌꯥꯕꯅꯤ ꯑꯗ ꯍꯌꯦꯡꯁꯦ ꯇꯠꯅꯩ ꯐꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠꯁꯦ ꯁꯤ ꯆꯠꯂꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯎ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯂꯩꯍꯥꯎꯗꯣ ꯑꯃꯨꯛꯇ ꯂꯨꯝꯈꯤꯒꯦ ꯑꯣꯏ ꯅꯝꯊꯤꯕꯤ ꯅꯣꯏ ꯑꯇꯥ ꯂꯩꯍꯥꯎꯗꯣ ꯑꯃꯨꯛꯇ ꯂꯨꯃꯤꯟꯅꯔꯨꯁꯤꯗꯅ ꯍꯣꯏ ꯇꯥꯂꯣꯌꯥ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤ ꯑꯃꯨꯛꯇꯪ ꯇꯣꯝꯊꯤꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯆꯥꯏꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯊꯤꯟꯁꯨ ꯂꯥꯡꯐꯩꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯤꯕꯤꯗꯨ ꯃꯥꯏꯃꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯤꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯊꯨꯕꯗ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯈꯣ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯂ ꯂꯨꯍꯣꯡꯕ ꯊꯨꯖꯤꯜꯂꯤꯁꯦ ꯌꯥꯗꯕꯒꯤꯅꯤꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯃꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯣꯡꯗꯧꯔꯤꯕꯅꯤ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯪ ꯈꯨꯔꯥ ꯏꯕꯣꯇꯣꯟꯅ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯃꯆꯟꯅꯨꯄꯤꯗꯣ ꯍꯥꯟꯅ ꯍꯣꯡꯍꯟꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯃꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯀꯥꯟꯊꯣꯛꯂꯒ ꯍꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯅꯦ ꯅꯪ ꯈꯨꯔꯥ ꯏꯕꯣꯇꯣꯟꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏ ꯃꯁꯤꯗꯅꯦ ꯋꯥ ꯆꯒꯠ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯄꯥꯒꯤ ꯃꯥꯏ ꯁꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯃꯥꯏꯃꯨꯗꯤ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯥꯏꯃꯨ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯇꯥ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯨꯍꯣꯡꯕ ꯃꯌꯥꯁꯤꯗ ꯅꯪꯅ ꯆꯥꯗ ꯊꯛꯇ ꯇꯧꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯆꯤꯜꯂꯅꯤ ꯏꯇꯥ ꯂꯩꯍꯥꯎ ꯑꯩ ꯇꯥ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯥ ꯇꯣꯝꯊꯤꯟꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯑꯩꯅꯗꯤ ꯃꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯕꯤꯔꯛꯇ꯭ꯔꯦ ꯏꯇꯥ ꯃꯗꯨ ꯄꯨꯝꯕꯗꯣ ꯀꯥꯎꯊꯣꯛꯂꯨ ꯀꯩꯗꯧꯕꯒꯦ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯅ ꯃꯥꯗ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ
ꯃꯥꯏꯃꯨꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯍꯣꯏ ꯃꯥ ꯈꯔ ꯄꯪꯖꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯕꯤꯅꯤ ꯏꯇꯥ ꯑꯩꯅ ꯊꯥꯖꯩ ꯁꯤ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯥꯅꯤ ꯍꯌꯦꯡꯅ ꯅꯪꯅ ꯁꯦꯠꯅ ꯏꯅꯅꯕ ꯐꯤꯗꯨꯝ ꯌꯦꯡꯁꯤ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯜꯂꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎꯅ ꯅꯤꯡꯊꯤꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯥꯏꯕꯦꯝꯃ ꯆꯥꯏꯕꯤꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯞꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯈꯨꯖꯤ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯃꯗꯨꯝ ꯍꯥꯏꯖꯩ ꯅꯤꯡꯊꯤꯕꯤ ꯈꯨꯖꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯒꯅꯤ ꯅꯤꯡꯊꯤꯕꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯂꯒꯅꯤ ꯑꯁꯤ ꯈꯟꯅ ꯃꯗꯣꯝ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯃꯃꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯊꯣꯡ ꯍꯥꯡꯉꯝꯃꯤꯁꯤꯕꯣ ꯑꯩꯕꯨ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕꯗꯥꯏꯅꯦ ꯏꯃꯥ ꯍꯩꯃꯥ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏꯃꯥ ꯑꯗꯣ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯝ ꯀꯦꯔꯝꯃꯤꯅ ꯍꯣ ꯉꯁꯤꯁꯦ ꯅꯤꯡꯊꯤꯕꯤꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒꯤ ꯆꯠꯂꯨꯔꯤꯅꯤ ꯍꯥ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯇꯣꯝꯊꯤꯟ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯀꯥꯏꯗꯅꯣꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯇꯥꯗꯦꯅꯦ ꯃꯤꯅ ꯀꯧꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯁꯨꯝ ꯂꯥꯛꯄꯅ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯌꯨ ꯊꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯗ ꯆꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯂꯣꯌꯥ ꯍꯣꯏꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦ ꯏꯃꯥ ꯌꯨꯝꯗ ꯆꯠꯄꯤꯔꯣ ꯑꯩ ꯐꯪꯅꯕ ꯊꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯆꯥꯏꯕꯤꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ ꯂꯣꯌꯥꯁꯨ ꯃꯌꯨꯝꯗꯒꯤ ꯇꯣꯝꯊꯤꯟ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯨꯄꯤꯒ ꯆꯦꯟꯈ꯭ꯔꯖꯥꯠꯅꯣ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯍꯥꯟꯈꯤꯗꯅ ꯏꯁꯣꯞ ꯁꯣꯞꯅꯔꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯊꯤꯟꯅ ꯌꯨ ꯉꯥꯎꯔꯒ ꯍꯩꯔꯪ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯏꯇꯥꯎ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯅꯪ ꯌꯨ ꯊꯛꯑꯕꯣ ꯏꯇꯥꯎ ꯊꯛꯏ ꯏꯇꯥꯎ ꯑꯩ ꯌꯨ ꯊꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯏꯇꯥꯎ ꯑꯩ ꯅꯤꯡꯊꯤꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯊꯥꯛ ꯈꯦꯠꯅꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯗꯕꯅ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥꯗꯤ ꯂꯨꯍꯣꯡꯂꯝꯗꯧꯔꯦ ꯉꯁꯤꯁꯦ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯦ ꯃꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯏꯇꯥꯎ ꯃꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯏꯆꯦ ꯍꯥꯟꯅ ꯌꯨꯝꯗ ꯑꯝꯇ ꯆꯠꯁꯤꯁꯦ ꯅꯁꯥꯗꯨ ꯐꯥꯎ ꯐꯖꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯔꯝꯃꯅꯤ ꯄꯥꯈꯠꯂꯝꯃꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯇꯣꯝꯊꯤꯟꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯣꯌꯥꯒ ꯊꯦꯡꯅꯩ ꯂꯩꯍꯥꯎ ꯑꯝꯇ ꯉꯥꯏꯈꯣ ꯑꯁꯤꯒꯤ ꯄꯥꯈꯪ ꯁꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯂꯨꯍꯣꯡꯕ ꯆꯠꯂꯤꯔꯣ ꯆꯠꯂꯤꯅꯤ ꯑꯗꯣ ꯑꯩ ꯀꯧꯕꯨ ꯀꯩ ꯍꯥꯏꯒꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯤ ꯈꯨꯖꯤꯁꯦ ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯤꯕꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤ ꯅꯪꯅ ꯈꯔ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯍꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯣꯌꯥꯅ ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯅ ꯀꯣꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂꯣ ꯃꯗꯨꯒꯤ ꯄꯥꯈꯪ ꯁꯥꯔꯤꯗꯨꯃꯁꯨ ꯏꯇꯥ ꯅꯤꯡꯊꯤꯕꯤꯅꯁꯨ ꯇꯥ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯣ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕꯗꯣ ꯀꯩ ꯈꯜꯂꯤꯒꯦ ꯅꯪꯁꯨ ꯆꯠ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯌꯥꯔꯦ ꯇꯥ ꯂꯣꯌꯥꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯂꯣꯌꯥꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯍꯥꯎ ꯂꯨꯍꯣꯡꯐꯝ ꯌꯧꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯈꯨꯖꯤꯗꯨ ꯄꯤꯔꯒ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯍꯥ ꯇꯥ ꯇꯣꯝꯊꯤꯟꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯊꯣꯛꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯇꯥ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯇꯧꯒꯅꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯏꯇꯥ ꯃꯗꯨ ꯌꯥꯗꯦ ꯅꯤꯡꯊꯤꯕꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏ ꯆꯨꯞꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯀꯩꯅꯥ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯤꯡꯊꯤꯕꯤꯕꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯥꯏꯃꯨꯗꯤ ꯀꯩꯅꯥ ꯊꯣꯛꯂꯛꯄꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯩꯅ ꯁꯣꯝꯗ ꯃꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯊꯣꯛꯂꯛꯏ ꯀꯩ ꯈꯨꯕꯖꯥꯠꯅꯣ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯨꯝꯅ ꯐꯝꯃꯨ ꯀꯩꯗꯧꯒꯦ
Musi I karakterna kupaksik thajani se mase. Asumna ningthibidu maimugi nakanda phamhanduna luhungbu makha satharaklami. Ningthibidi mamitagi mapi lepa leituna sintharaklami maimu ningthibidi yengduna. Ningthibi nang kai kapidu. Nang kakunu ningthibi. Bor senabuduna. Hey ibunga wa ngangdabi tumina pham kaidoragi nangbo. Ningthibi maimuda yenglaga asumna hairaklami. Maimu nangai nuksibra. Nuksi kai adunabu nanga luhungisini. Nang ay nuksiradi ay kainop na haike. Kaino hayo nang naibay lo yaduni. Ningthibi makut anido lona duna. Maimu ay kanagumba mabu tamoy sing na nuksiruri. Ay mayaw dun ihing mangamloy. Nang naibot na sing na nuksirabadi ay kiting tawbiyo. Luhong masilebasi ay magi manaktat sa lagi. Asi haiduna kamlaklami ingawda ngawzabi noktuna talayganbi mana kamlakpada maimu yam nungayzaramdi. Ningthibi nang yapama lambida sa zakro. Ay nafanam silawrake nang chalo Ningthibi. Maimuna asi hik hairakpaga Ningthibida harawna pukhawgatuna chienduna chalkre. Diliba miyam adu ingangak na yengnahawi Maimuna. Chiengkre Ningthibise chinjakro saluta. Magi nuksibiki manakta ay mana nungay laikradi yare. Isisu pa tare haywani taro ta epi nang pin taro ko ako'y pabsi yam sauna hawgalini ibotona karino itaw sip nasana pin tawri sauna bra ha aibu miyamang sida ikay nang hanpa itaw tarotli basi aisu bab tatre manga sat manare Maimuna baba amta sawbi khino luhong base ai isana yana kahenjabani nupi mayimda saibigano kura singlet Ningthibi maning thungalasi ay mana kaptu leibdo yeng mangamte baba yumda sasi hotin biri mayam pumnamag ay luhong bakay mayam su yum danbiro luhong bakay asi hayna maimusu kaptuna nupa mayunggi mising adu Maimuna magi luhong bakay da haiduna hoiraga puki singlene sawuna mana paiba yakidre somda Ningthibi sum sienu lakpana tumtin hoida laklami inempok hayma Ningthibi ya karino nang nataroklibasibo Tatom tindi magi kada laibani ne Ningthibi tomtini kada chensilakduna angawba magum madumangdu lairiba tomtinda kupang seset thaduna he ariba kaikinu nangna ay was yang wahalise ha nang mukaraba nupado asyam panglise nang ay mo nuksihayba yadabra nang inuksibatan ay nagkarang nangayaklibasi ay nang manungsiya makangariba. Ningthibi, ay siya nang bayam nungsiya. Asako'y basa, pungdok pang ngamda larakpani. Atubo, ay na nang manungsiya pungdok lagi hay nakalag pabikuptani. Nang di, lamlan ba kanaka, luhong bagi taurang loyrami. Ay luhong ba kaya, ay luhong pam tadok lamlaga. Nanang na layragi hay na laklabani. Napam na sangsarak labi ay po, laksin ba ngamloy siya. Karigi ngamloy, hauzikti, malim si layriba, miyoy pumbana. Ako'y nigi mayukta laikrabaso ay na nang usugda thadoklaroi ay ginang liengdana thamlani nasaidagi makoy anigi wari tarmasaibidu madom asum na haisay is moigi sidi kainomni na na kay Ningthibi na namang oidoi na phagi tawritudi asyeng oiramle ne magi phagida asyeng bai oiramle na madi asum na namit asidagi Ningthibi tumthingi manakta leirami Ningthibi bu mamampa na inthoraklami adubu matam kharagi tungdadi imung anidu yasinaduna Ningthibi bu lawkhatpirami asumna hauzikti Ningthibi mana pamjaba umsijaba magi manakta nungaina laikhirami khungang ama leirami khungang asi yamna ingna tapna leiba jahong ahongba amadi nungayai phana panba khungang amani mipom khudingmak thabak loina suba nomba kalami arai leita tatok tasin taunarami ayok anganba amani Laikai pukrida nupi khara phi suri makhoi masen makhoi ki pochai mangna khibado hainari ibe leina o leirang tunbi noi boy gi ngarang mapan na thamlamba khudeng ama leiramdre nia adubu noi bu unabro ha ai de adu leitabadagi yengudu phi phawba suningai leitabadagi mi gi khudeng wairaga suri bani ai de nia ontok na sauning khreda khudeng adu makhak leibasida mo rankre haiduna yamna saurami leirang tonbina Oi che, u deda. Ai gi sune, hinkol gi henchang yam mangida.
ngarang ay na hingkol chang mada mayren phajaba mapal hobani adu ay na haying lai katpagi heke khandun na thamlambani adu gadi ngasi ayuk to ay na heke haidu na changobada dilairam dremi adu bo kana na hurali banu khangdre laikai se handak sumai na pochai huran bayam thore khangdre kamai na putau doino ibe yaina o aduni noi gi sumang na bra ai gi sungarang ne ising sok tu na thamlam bal tin do mapan na thamlam bani ai su ne imung da pusilaudre adugadi ai na ngasi ayuki ising sok ke hai tu na thi bani bal tin do hek thi ba khang khidre o huran khrama le khangdre le kai se huran ba ma le horen dai di ne pochai ga mapan na thamlam ba ya ponte ibe laina aduni mapan da ka thamuran horen dai di imung da pusen du na thamo hainaraduna makhoi nupi khaisu loina mayum changnaki numidang taraduna mi pumnamak chak chanaraga tumnaki somda thopa huran ba chatna bahaiduna sem saduna ahingi matam ngairami thopana aina le kaishidagi pochei huralakli base phanadi yamese aina thabak su banomba sutan banina huran dana chara loi kaidau jaruni gi aigi hingkol sisu potna amada thabi trabanina hingkol sisu leitung akta ngairi tawrisi ngasina kanagi da huran ba changsiga aisha haina khanduna leirami ngaihak asum leiraba matung mijik miraw kholdarak traba matam oiraduna thopa huran ba chana ba haiduna thorakle asumna ahingi matam oirabanina mijik miraw khol kanam ta taramde mi loina tumna himna khrabanina pumjik chiklammi asumna thopadu asum lakpana khun leikai sida sel paibada phaucheng marang kaina hapa wata paduna leibe yum amada changlaklammi yum asige akoibada thopadu ngaihak kadai de changpham leige haidana yenglammi ngaihak leiraga maning thong adu haibet hangdoklamba thengnarami adu ubada thopadu tanyam chare khanduna maning thong du da changaktuna imong adu gi mi loina tumna khrabra haiduna yenglammi mi loina tumna khre haiba khanglabada thopadu imong dagi pochai huran bahauraklammi sana lupa yauriba upudo hangdoktuna thopana ngamgadauba sana lupa khara puraduna prap thoraktuna satki nongaladuna khullai kaidu ngarang huran ba changlambagi pauna mipum khuding loina mahi wari sarami leikai nupi amana oi betom bi nang bu ngarang khunne sigi ina khun khraba lik khrabada hainari bi mungdudagi sana lupa adai pochai sukhara huran khrai ni nangbo ta dromi ibetom bina o aduro iche ai sutari khangdrene khullai kai se handakti huran ba ma yang kanna pochai huran ba ma thori adubuni iche ai de dugi haldo yamna nuksidi nattini mabu khunchida senjau pai maran mathum lei haidana kari tawrudoino mabu lekai sigi chana ba haidana lekai gi pukhre ma tawbadasu sen lupani da hapi o hairubada sigi ni kak hapakpado adui khalluradi ai de adui hanubado suknung hengnung sidi huran baduna laklaga magi mapot maran hurali bado yam pharabani khare yam huran chanu hairi aidi magi maran mathun mayam dubu leida laira miyamda khara yen thokpada masi ga dawba nati khare yam huran chanu peli leikai je mana ho ado ibetom bi nangbo makhoi ina khun ma makhoi dagi huran bu oiragadi phaba nati ni nangbo aikhoi kari su leijadaba aikhoi ga dagi su tawraklabani ne sidani aina huran bado yam sauning libasi ina khun ba khatta dagi huralabadi phai makhoi su leita laire aikhoi dagi su yawraklabani ne yengo nahan da su awangi ije ibe leido magi khudeng da su mangi haidi khudeng da nati mangnari basi kanagi hingkhol da pan be hinchang mairian torbot khongdrum su loina huralakle tawrisi khangdre ni tawdoisi hairaduna makhoi wari sanarami asumna numit kharani haukri somda su thopadu mayumda monda nungaina isai ngangladuna chak thongli wakhal su mawon khalli thopana aina sumna lekai shidagi migi maput maran huran duna charakli base phanadi koiri ai budoina sum huran badi yadabanina numit kharani kanaraga aina huraluri ba pochingse kai duna chabaloide haira kanda oina huran bachaki asumna thopadu numidangdo chak mapuk pik thanba makhai chasilaga tomkri leikai sigi ina khunba ahal kharadi thopana sumaina pochei huran bagi pawasina makhoi kharadi ahing phawba tomdaba yawnari ahingda mikap khangthok tuna mangak naba moigi sana lupa mayam da huran kre phau haiduna mamang da phau lawnari numidang wairamni ahal kharalam bida leipong phamduna wari kana sanari ahal amana oi daw
ꯏꯇꯥꯎ ꯍꯣꯏꯕꯨ ꯍꯟꯗꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯃꯌꯥꯝꯁꯤ ꯑꯝꯇ ꯇꯥꯗ꯭ꯔꯣ? ꯏꯇꯥꯎ, ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯋꯥꯈꯜꯒꯁꯦ ꯑꯍꯤꯡꯗ ꯐꯥꯎ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯕꯅꯤꯅꯦ ꯑꯩꯁꯦ. ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯤ. ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯁꯨꯅꯤꯅꯦ. ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕꯅꯤꯅꯦ. ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯃꯦ, ꯇꯨꯝꯐꯝ ꯈꯪꯗꯦ. ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯗ. ꯍꯣ ꯑꯗꯣ ꯏꯇꯥꯎ ꯈꯣꯏ, ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯁꯤꯡꯉꯤꯍꯦ. ꯃꯥꯒꯤ ꯂꯩꯔꯛꯇ꯭ꯔ ꯃꯇꯝꯗꯇ ꯈꯛ ꯍꯨꯔꯥꯟꯕꯗꯧꯅ ꯇꯧ. ꯅꯠꯇꯦꯅꯦ. ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯎ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ. ꯃꯥ ꯌꯥꯝ ꯍꯩꯁꯤꯡꯉꯤ. ꯃꯥ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯍꯩꯁꯤꯡꯂꯤꯕꯗꯣ ꯂꯣꯏꯗꯣꯏ ꯄꯣꯠꯅꯤ. ꯌꯦꯡꯉꯨ. ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯜꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠ ꯆꯩ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ. ꯍꯣꯔꯦꯟꯗꯩꯗꯤ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯈꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ. ꯊꯣꯄꯅ ꯈꯜꯂꯤ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯗꯕ ꯇꯥꯔꯦ. ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯈꯜꯂꯒ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯆꯠꯄ ꯍꯧꯔꯒꯦ. ꯍꯥꯏꯗꯨꯅ ꯊꯣꯛꯄꯗꯨ ꯃꯊꯟꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯒ ꯇꯨꯝꯅꯈꯤ. ꯉꯁꯤꯗꯤ ꯊꯣꯛꯄꯗꯨ ꯃꯍꯧꯁꯥꯒꯨꯝ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ. ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯛꯄꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯅꯕꯒ ꯆꯠꯂꯝꯅꯤ. ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯃꯤꯟꯅꯗꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯉꯥꯛꯇ ꯁꯥꯠꯄ ꯂꯧꯕꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯒꯅꯤ. ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯗꯨꯅ ꯊꯣꯛꯄꯗꯨ ꯃꯇꯣꯝꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯒꯤ ꯃꯇꯨꯡ ꯊꯣꯛꯄꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ. ꯊꯣꯛꯄꯅ, ꯍꯩꯃ, ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔ ꯃꯥꯜꯂꯦꯗꯅ. ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯁꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯝꯃꯦꯗꯅ. ꯑꯗꯨꯅ ꯑꯩ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯗꯨꯅ ꯉꯍꯥꯟ ꯍꯨꯔꯥꯟꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯣꯛꯄꯗꯨ ꯃꯈꯣꯡ ꯊꯥꯡꯕꯒꯤ ꯃꯈꯣꯜ ꯐꯥꯎꯊꯣꯛꯍꯟꯗꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯗꯨꯒꯤ ꯃꯈꯥꯗ ꯂꯩꯈꯣꯟ ꯑꯃ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯀꯥꯗ ꯇꯨꯝꯃꯤꯕ ꯑꯍꯜꯗꯨꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯎꯄꯨꯗꯨ ꯇꯞꯅ ꯐꯛꯀꯥꯏꯗꯨꯅ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯧꯊꯣꯛꯂꯝꯃꯤ. ꯂꯣꯏꯔꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯝꯂꯤꯕ ꯑꯍꯜ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯇꯨꯅ ꯃꯃꯪꯑꯣꯏ ꯃꯍꯥꯑꯣꯏ ꯃꯥꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯃꯁꯤ ꯇꯥꯕꯗ ꯊꯣꯛꯄꯗꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤ. ꯑꯍꯜ ꯍꯅꯨꯕꯅ ꯂꯥꯎꯕꯗꯨ తాꯕꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯍꯨꯔꯥꯟꯕꯗꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ. ꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯁꯨꯝ ꯃꯅꯤꯡꯗ ꯃꯤ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯃꯥꯡꯗ ꯑꯃꯥꯡꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯗꯦ. ꯑꯗꯨꯅ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ. ꯊꯣꯛꯄꯗꯨ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ. ꯏꯁ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯖꯒꯠꯀꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯃꯥꯡꯕ ꯂꯣꯏ ꯇꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ. ꯊꯣꯛꯄ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯗ ꯑꯃꯥꯡꯁꯪꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯝꯗꯧꯔꯦꯗ. ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯦ ꯂꯥꯏꯅꯗꯤ ꯍꯦꯛ ꯍꯨꯔꯥꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯨꯅ ꯃꯅꯝ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯀꯌꯥ ꯇꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯣꯝꯗꯁꯨ ꯊꯣꯛꯄꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯊꯣꯛꯄ ꯇꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ. ꯉꯁꯤꯗꯤ ꯊꯣꯛꯄꯗꯨ ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ. ꯉꯔꯥꯡ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯄꯗꯨ ꯌꯥꯍꯧꯔꯛꯂꯤ. ꯏꯁ, ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯕꯨ ꯁꯤꯔꯝꯗꯧꯔꯦꯗꯅ. ꯏꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯝꯃꯤ. ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀ ꯏꯈꯨꯠꯁꯤꯅ ꯊꯣꯡꯉꯒ ꯆꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯉꯁꯥꯏꯒꯤ ꯑꯃꯥꯡꯕꯒꯤ ꯃꯅꯝꯗꯣ ꯀꯣꯛꯇ꯭ꯔꯤꯅꯤ. ꯑꯩꯕꯨ ꯉꯁꯥꯏ ꯏꯔꯨ ꯁꯤꯠ ナꯅ ꯂꯨꯕ ꯂꯣꯏꯔꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯉꯔꯥꯡ ꯑꯩꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯇꯩꯁꯤꯟꯈꯤꯕꯅꯤ. ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯄꯥꯛ ꯍꯦꯛ ꯀꯣꯛꯇꯦꯅꯦ. ꯍꯦꯔꯥ, ꯉꯁꯤ ꯈꯛꯄꯣ ꯍꯥꯏꯔꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯍꯦꯛꯂꯨꯗꯨꯅ ꯇꯩꯁꯤꯜꯂꯝꯃꯤ. ꯍꯣꯔꯦꯟ ꯃꯥꯏ ꯐꯈꯤꯁꯅꯤ. ꯉꯁꯤꯗꯤ ꯏꯅꯦ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯍꯥꯏꯔꯗꯨꯅ ꯊꯣꯛꯄꯗꯨ ꯏꯅꯦ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝ ꯇꯝꯅ ꯃꯥꯅ ꯉꯔꯥꯡ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ.
ꯂꯝꯕꯤꯗ ꯊꯣꯛꯄꯒ ꯊꯩꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯊꯣꯛꯄꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯁ ꯀꯔꯤꯅꯣꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯈꯤꯕꯗ ꯅꯝꯍꯧꯕ ꯃꯅꯝꯁꯤꯗꯤ ꯑꯩꯗꯤ ꯑꯣꯗꯣꯔꯦ" ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯈꯨꯝꯃꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ "ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯩꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯅꯪꯁꯨ ꯑꯣꯏꯔꯦ ꯅꯠꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯒꯤ ꯃꯅꯝꯁꯤꯕꯨ ꯏꯔꯨ ꯂꯨꯗꯕ ꯊꯥ ꯀꯌꯥ ꯐꯥꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯕ ꯃꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯥꯏꯗꯨꯗꯤ ꯃꯅꯥꯛꯇꯐꯥꯎ ꯆꯪꯅꯤꯡꯂꯝꯃꯔꯣꯏ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯛꯄꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝ ꯌꯧꯔꯝꯃꯤ꯫ ꯊꯣꯛꯄ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯖꯒꯦ ꯆꯥꯛ ꯑꯝꯇ ꯄꯤꯕꯤꯌꯨ" "ꯍꯣꯏ ꯍꯣꯏ ꯕꯨꯡꯉꯣ ꯄꯤꯔꯛꯑꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯑꯩ ꯁꯤ ꯕꯣꯔꯥꯁꯦ ꯑꯝꯇ ꯍꯧꯈꯤꯒꯦ" ꯐꯝꯃꯨ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯏꯅꯦ ꯁꯈꯤꯗꯨ ꯃꯥꯒꯤ ꯕꯣꯔꯥ ꯍꯧꯕꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯣꯏꯅꯦ" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯛꯄꯗꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ "ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒ ꯂꯨꯄꯥ ꯑꯃꯃꯝꯒꯤ ꯄꯤꯕꯤꯌꯣ" "ꯍꯣꯏ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ" "ꯊꯣꯛꯄ ꯅꯪꯒꯤ ꯆꯥꯛꯁꯦ" ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯣꯛꯄꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯄꯒꯤ ꯉꯔꯥꯡꯒꯤ ꯃꯅꯝꯗꯨ ꯑꯃꯨꯛ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯅꯝ ꯀꯣꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯇꯩꯁꯤꯜꯂꯛꯄꯗꯨꯒꯤ ꯃꯅꯝꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ "ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯁꯥꯏ ꯆꯠꯊꯣꯛꯑꯒ ꯑꯣꯕ ꯍꯧꯈꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥ" ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯅꯦ ꯁꯈꯤꯁꯨ ꯃꯅꯝꯗꯨ ꯃꯥꯁꯨ ꯐꯪꯂ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯊꯣꯛꯄ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯏꯔꯨꯖꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ" ꯊꯣꯛꯄꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯗꯕꯤꯗ "ꯏꯅꯦ ꯑꯩ ꯆꯥꯛꯀꯤ ꯁꯦꯜꯗꯨ ꯁꯤꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯒꯤꯗꯨꯁꯨ ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ" ꯍꯥꯏꯔꯝꯗꯨꯅ ꯂꯨꯄꯥ 5 ꯄꯤꯔꯝꯗꯨꯅ ꯊꯣꯛꯄꯗꯨ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯊꯣꯛꯄ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯝ ꯅꯝꯊꯤꯕꯗꯨꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯄ ꯆꯠꯈꯤꯕꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ "ꯏꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯅꯣ ꯃꯅꯝ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯗꯨꯕꯣ ꯃꯥꯕꯨ ꯊꯥ ꯀꯌꯥ ꯁꯨꯔꯕꯖꯥꯠꯅꯣ ꯏꯔꯨꯖꯗꯕ" ꯍꯥꯏꯅꯗꯨꯅ ꯅꯣꯛꯅꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ "ꯍꯣꯏ ꯐꯔꯦꯁꯦ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯃꯗꯨꯒꯤ ꯁꯦꯜꯁꯤꯗ ꯂꯩꯔꯤꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ" "ꯑꯣ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯒꯤ ꯁꯦꯜꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯃꯦꯅꯦ" "ꯌꯥꯔꯦ ꯄꯤꯔꯝꯃꯅꯨ" "ꯑꯣ ꯍꯧꯖꯤꯛꯀꯤ ꯃꯅꯝ ꯅꯝꯊꯤꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕ ꯑꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯄꯕꯨ꯫ ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯇꯨꯅ ꯏꯅꯦ ꯁꯈꯤꯗ ꯍꯥꯏꯅꯔꯨꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯝ ꯅꯝꯊꯤꯕꯗꯨꯗ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯊꯣꯛꯄꯅ ꯈꯜꯂꯤ "ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯄꯥꯝꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯥꯅꯕꯨ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯏꯅꯤ ꯑꯩꯕꯨ ꯍꯌꯦꯡꯁꯦ ꯏꯅꯦ ꯁꯈꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯍꯥꯏꯔꯨꯗꯕ ꯌꯥꯗꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯄꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯝꯃꯤ꯫ ꯊꯣꯛꯄꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯁꯅꯥ ꯀꯥꯏꯐꯝꯗ ꯂꯥꯛꯇꯨꯅ ꯀꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯦ ꯁꯈꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ ꯆꯥꯒ ꯕꯣꯔꯥꯒ ꯈꯔ ꯄꯤꯕꯤꯌꯨ" ꯍꯣꯏ ꯕꯨꯡꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯀꯥꯏꯗ ꯆꯪꯉꯨꯔꯒꯦꯕ ꯃꯅꯝ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯕꯗꯨꯕꯣ ꯊꯣꯛꯄ ꯏꯀꯥꯏꯕꯗꯤ ꯌꯥꯝ ꯏꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯅꯦ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯀꯅꯥꯝꯇ ꯏꯁꯤꯡꯗꯣ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯗꯕꯅꯤ ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯦꯛ ꯁꯦꯡꯉꯨꯔꯦꯅꯦ ꯑꯗꯨꯏ ꯃꯅꯝꯅꯤ" "ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇꯦ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯉꯥꯎꯔꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯗꯒꯩ ꯆꯠꯈ꯭ꯔꯦ" "ꯏꯅꯦ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯑꯩ ꯉꯔꯥꯡꯗꯒꯤ ꯃꯥꯇꯕꯨ ꯎꯗꯨꯅ ꯂꯩꯔꯤ ꯏꯅꯦꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯔꯗꯤ" "ꯑꯣ ꯉꯔꯥꯡꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯗꯣ ꯑꯗꯣ ꯍꯥꯏꯅꯕꯤꯌꯣ ꯍꯥꯏꯔꯗꯤ ꯅꯪꯅꯦ ꯏꯅꯦꯒꯤ ꯁꯦꯜ ꯈꯔ ꯄꯤꯕ ꯇꯥꯔꯦꯀꯣ ꯅꯨꯄꯤ ꯍꯥꯏꯕꯤꯕꯒꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯗꯁꯨ ꯃꯤꯡ ꯍꯪꯍꯧꯗ꯭ꯔꯦ" "ꯏꯅꯦ ꯑꯩ ꯊꯣꯛꯄ ꯀꯧꯖꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯅꯦꯅꯕꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯃꯛ ꯌꯥꯅꯕ ꯍꯥꯏꯅꯕꯤꯅꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯅꯦꯅ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯖꯒꯦ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫
ine sakhisu thopa se sel pai banupa oibanina thopa na pamli banupidu hairage haiduna yarami asum na hainaringai ngarangi leisabi ani do muklaklami thopa leisabi ani do ubada yamne ikairami aduga ine sakhida jaboragi seladu piramduna praprapthuna satkhi thopa sakhrabada leisabi singduna ine asibu ngarangi manam yam namthiba nupadu natro ngasidi magi manamdo kha pharamale hainaduna makhoi noklammi ho ado asigi thopa haiba nupa macha se mabukti yam phaine sel chu pai hai ado nupa sina na khoi ni gi marakta amati aingonda haibiyo hairami kamai tause ba haiduna ine sakhi noktuna hairi ine kanano mana hairi bobo aidi tali asi nupa se mathong ke acharam do mande o nang budi nati ye namana bi masak phajabi se asine thopa na pami nukse hairami se leisabi duna is ine aidi talida asibu nupa ni kaina manam inam hinam thiradana ai maga leimina baga ngamai talle haiduna yaraklamde noibu nupa si phaida haiduna themlabasu yaramde hoi hoi phari phari nangnabu yadradi ai yadra haikrage leisabi singdusu singjo bara khara leiraduna mayum hanki ainadi thopa sida yaradi bibige khanbani phabasida yadredana hairaduna bora hauri kaidagino khanghaude thopadu sat amuk laptuna ine kamai tore haina birabo yarabaine thopa yadeda o nang se pamdi ye nang ngarangi manam yam phajaidana adugi pamdi ye adui sharu nang atopa nupi mo oini yengasi ine haibigi nangi nupido nangi apambada hayu thopadu mana pamjaba nupido haibada yarakte haibaduda wakal khara nungaitana ipangpang na hairi ine khangdeda ainadi mana kai gamba yarakladi aidi magi apambada thungangi nungaina thomgi khalaga yare daine hojikti aina nupi mo apamba leirakanda hairage hairamduna thopadu mayumda chatki is kayada chamkhraba pangkhraba angang no ni thopase masia aina naga icha nupi masak phajjabi amaga puklamdabadi thopa sida pisenba yare ni khangdreda icha nupi amakhak yawbasi sunia masakse haijindana thirabanina nupa kanana su pami hairaktre adubo aisu thopase iyaoiba pami aduna thopada icha nupi ase pamhannaba tawda yadre haiduna sakhedu mathanta monda nungairami somda thopadu mayum halladuna mana pamjaba nupiduna yabiraktre haiduna wakhal yam nungaijaramde numit kharani di thopadu wakhal nungaitraduna chaba thakpasu yaramde asumna numit kharani di thopadu huranba chatlamde magi hanagi huraluba pochai singdu kaithokduna thopadu mayum phajaba ama sarami aduga nupina pamnabane haiduna mapi marol phajana se chaba haurakle leikai gi miyamna thopabu pamnaba hauraklammi leikai leisabi singna thopada pamduna leiningba macha nupi piningba kaya hauraklammi masi mayam si ubada thopadu mana pamjaba nupi ama khanduna luhonglage khalammi aduga nungaina leige khalammi nongma thopadu ine sakhegi singju pathamda lakduna bora singju sarami matam sida ine sakhegi macha nupi ama khak leibadu mamagi manakta laklammi thopadu ine sakhegi macha nupi du ubada masak thiman baduda yam talammi ine sakhegi macha nupi duna ma hinsang du kari thongo haino haina hangba laklammi oi be ma nangna chaningba me hek thongo haidami be ma yengodu asida phamliba nupa se selga pai khraba nupani asida leiragadi nang yam nungai doini nang pamri yengo ma aigi sakhuthi sida pambu pambi gadra aidi ikai jaida asumna mama macha hainaringai thopadu pothamduda koina leiningdra male chatlage haiduna sakhi haima kari no thopa nangbu chatlage hairi bro aigi ichanupini sakhangnawo sanatombi kawe thopadu ipangpangai hairi inegi ichanuppi ore ine dongna masak yam thina ai ine na kai gumba inegi ichanuppi siga koina sega hairadi aidi koiro masak khuthi siga hodong lamboi bi ngari chapu kolu bi hek maladan ai inegi ichanuppi se sugang khangna ningde he ai ki bam yawi maubada hairi ine saki sauna hairi he thopa nang na ichadagi kari heladana ichabu hodong lamboi bi chapu kolu bi male kaina haiduna mana phamliba phanduna langai phanduna thopagi khongi khomita panki
ꯊꯣꯛꯄ ꯁꯥꯎꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯦꯜꯂꯒ ꯂꯥꯎꯔꯝꯃꯤ꯫ ꯑꯣꯏꯅꯦ, ꯅꯆꯥꯅꯨꯄꯤ ꯊꯤꯌꯦꯕꯨ ꯊꯤ ꯍꯥꯏꯕꯅꯤ, ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯄꯗꯨ ꯑꯁꯨꯝ ꯑꯅꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯆꯦꯜꯂꯒ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯔꯣꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯊꯣꯛꯄꯗꯨ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯊꯣꯛꯄ ꯅꯥꯔꯗꯨꯅ "ꯏꯁ, ꯀꯔꯤꯅꯣ? ꯀꯗꯣꯝꯗꯒꯤꯅꯣ? ꯐꯥꯅ ꯊꯣꯝꯃꯛꯄꯒꯤ ꯅꯥꯔꯤꯉꯩꯁꯤꯗ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯤ, ꯅꯥꯕꯅ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ꯫ ꯁꯣꯝꯗ ꯊꯔꯣꯗꯨ ꯉꯁꯥꯏ ꯊꯣꯛꯄꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯄꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨꯗ ꯍꯤꯗꯥꯛ ꯀꯌꯥ ꯊꯣꯝꯗꯨꯅ ꯑꯅꯥꯕꯗꯨ ꯐꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯣꯛꯄꯗꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯔꯣꯕꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯃꯥꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯔꯣꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯛꯄꯗꯨ ꯅꯥꯕ ꯐꯔꯛꯇꯨꯅ ꯊꯔꯣ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯔꯣꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯛꯄ ꯊꯔꯣ ꯎꯕꯗ ꯏꯀꯥꯏꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯇꯩꯊꯪꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ "ꯍꯣ, ꯃꯇꯩꯊꯪꯕꯤ ꯀꯅꯥꯅꯣ? ꯃꯇꯩꯊꯪꯕꯤ ꯑꯅꯤꯅꯦ, ꯀꯔꯝꯕꯅꯣ ꯏꯕꯨꯡ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯛꯄ ꯏꯀꯥꯏꯅ "ꯐꯅꯦꯛ ꯉꯥꯡꯕ ꯁꯦꯠꯄꯤ ꯏꯆꯟꯑꯁꯤꯕꯨꯅꯤ. ꯑꯩꯗꯤ ꯉꯍꯥꯟ ꯅꯣꯡꯃ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯅ ꯌꯥꯔꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯕ." ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯊꯣꯛꯄꯒꯤ ꯋꯥꯇꯥꯗꯨꯗ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ꯫ "ꯍꯣꯏ ꯏꯕꯨꯡ, ꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯒꯦ, ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯒꯦ, ꯌꯥꯕꯤꯕ ꯇꯥꯔꯦ." "ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯌꯥꯖꯒꯦ." "ꯏꯕꯨꯡꯅ ꯏꯇꯥꯒꯤ ꯃꯃꯤꯡ ꯍꯪꯕꯤꯕꯗꯣ ꯊꯔꯣ ꯀꯧꯏ꯫ ꯃꯁꯤꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯇꯥ ꯊꯔꯣꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯈ꯭ꯔꯦ, ꯑꯃꯨꯛꯇ ꯂꯧꯈꯠꯄꯤꯌꯣ ꯏꯕꯨꯡ." "ꯏꯁ, ꯀꯔꯤꯅꯣꯅꯦ? ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ?" "ꯍꯣꯏ ꯍꯣꯏ ꯏꯆꯟ, ꯑꯩ ꯊꯔꯣꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯅ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕ ꯊꯣꯛꯄꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯏꯔꯥꯛꯅꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ "ꯑꯣ ꯏꯕꯨꯡ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ ꯌꯥꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯄꯗꯤ ꯀꯥꯈꯠꯂꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯔꯣꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯇꯨꯅ "ꯏꯇꯥ, ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤ ꯃꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ, ꯏꯔꯣꯏꯕꯁꯨ ꯍꯩꯇ ꯃꯥꯜꯂꯦ, ꯐꯥꯒꯤꯅꯦꯅ" ꯍꯥꯏꯔꯝꯗꯨꯅ ꯊꯔꯣꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯛꯄꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯅ ꯆꯤꯡꯈꯠꯂꯛꯂꯦ꯫ ꯊꯣꯛꯄꯅ ꯊꯔꯣꯒꯤꯗꯃꯛ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯁꯨ ꯃꯥꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯕꯤꯕꯕꯨ ꯎꯕꯗ ꯊꯔꯣꯁꯨ ꯊꯣꯛꯄꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯊꯣꯛꯄꯗꯨ ꯊꯔꯣꯅ ꯌꯥꯕꯤꯔꯛꯄꯗꯒꯤ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯊꯣꯛꯄꯅ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯁꯤꯡꯗꯨꯅ ꯊꯔꯣꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯁꯥꯕꯤꯗꯨꯅ ꯊꯔꯣꯗ ꯄꯤꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯁꯟ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯛꯄꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ "ꯑꯦ, ꯁꯟ ꯑꯃ ꯁꯖꯤꯛ ꯆꯥꯔꯤꯅꯤ. ꯁꯟꯒꯤ ꯃꯃꯩꯅ ꯀꯜꯂꯛꯄꯁꯦ ꯅꯨꯃꯤꯠꯇꯨꯃ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯕꯅꯤ" ꯈꯟꯗꯨꯅ ꯁꯟꯗꯨꯗ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯝꯕ ꯁꯥꯖꯩ ꯑꯃꯅ ꯃꯤ ꯆꯨꯝꯅ ꯁꯖꯤꯛ ꯆꯥꯖꯔꯤꯕ ꯁꯟꯗꯨꯗ ꯀꯟꯕꯗꯒꯤ ꯁꯟꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯛꯄ ꯇꯝꯅ ꯋꯥꯏꯔꯛꯏ꯫ ꯊꯣꯛꯄꯗꯣ ꯑꯗꯨ ꯎꯕꯗ ꯍꯣꯠꯇꯅ ꯆꯦꯜꯂꯤ꯫ ꯁꯟꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯊꯣꯛꯄꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯍꯨꯏꯒꯤ ꯑꯃꯥꯡꯕ ꯂꯩꯔꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯨꯗꯨꯅ ꯂꯣꯏꯅ ꯇꯩꯔꯝꯃꯤ꯫ ꯁꯟꯗꯨꯁꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯊꯣꯛꯄꯗꯨ ꯑꯁꯨꯝ ꯆꯦꯟꯕꯗ ꯁꯟꯊꯤꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯄꯗꯨ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯁꯟꯗꯨꯁꯨ ꯊꯣꯛꯄꯕꯨ ꯎꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯖꯤꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩꯈꯤ꯫ ꯊꯣꯛꯄꯁꯨ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯏꯁꯤꯡ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯏꯁꯤꯡ ꯈꯔ ꯄꯤꯔꯝꯃꯤ꯫ ꯊꯣꯛꯄꯗꯨ ꯏꯁꯤꯡꯗꯨꯅ ꯃꯃꯥꯏ ꯇꯥꯗꯨꯅ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨ ꯊꯔꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯣꯛꯄꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ "ꯊꯔꯣ, ꯑꯩ ꯅꯣꯏ ꯌꯨꯝꯅꯤ ꯈꯪꯗꯗꯧꯕꯅꯤ. ꯁꯟꯅ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯩ ꯆꯠꯂꯒꯦ. ꯑꯩ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯄꯤ ꯂꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯊꯣꯛꯄꯗꯨ ꯏꯀꯥꯏꯃꯟꯕꯗꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ "ꯏꯁ, ꯃꯥꯗꯤ ꯃꯁꯥ ꯄꯨꯝꯕ ꯁꯟꯊꯤꯅ ꯇꯩꯔꯁꯤꯐꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯄꯤꯔꯝꯃꯤꯕ꯫ ꯑꯩ ꯊꯣꯛꯄꯁꯦ ꯂꯩꯇ ꯌꯥꯗ꯭ꯔꯦ,
ꯈꯟꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤ ꯎꯕꯗ ꯊꯔꯣꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯊꯣꯄꯒ ꯊꯔꯣꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯄꯗꯨ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕꯗꯒꯤ ꯊꯔꯣꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯊꯔꯣ ꯁꯥꯎꯅ "ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯂꯨꯍꯣꯡꯂꯛꯄ ꯊꯥ ꯑꯃ ꯐꯥꯔꯛꯂꯦ, ꯅꯣꯡꯃꯇ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯎꯗꯦ, ꯃꯁꯦ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯅꯤ" ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ꯫ ꯑꯗꯨꯒ ꯍꯦꯟꯁꯥꯡꯗꯨ ꯊꯨꯝꯅ ꯆꯥꯕ ꯌꯥꯗꯕ ꯃꯈꯩ ꯌꯥꯛꯍꯟꯗꯨꯅ ꯆꯥꯛꯂꯨꯛ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯄꯗꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯗ ꯍꯦꯟꯁꯥꯡꯗꯨ ꯊꯨꯝꯅ ꯆꯥꯕ ꯌꯥꯗꯕ ꯃꯈꯩ ꯌꯥꯛꯂꯝꯕꯗꯨꯗ ꯊꯣꯄꯗꯨ ꯁꯥꯎꯅ ꯊꯔꯣꯕꯨ ꯀꯧꯔꯛꯏ꯫ "ꯊꯔꯣ, ꯊꯔꯣ, ꯅꯪ ꯀꯥꯏ ꯂꯩ? ꯊꯣꯛꯂꯣꯂꯥ! ꯍꯦꯟꯁꯥꯡ ꯑꯁꯤꯕꯨ ꯀꯔꯤꯃꯥꯏ ꯊꯣꯡꯉꯤꯅꯣ? ꯊꯨꯝꯅ ꯑꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯦ"꯫ ꯊꯔꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯉꯥꯡꯉꯤ꯫ "ꯀꯔꯤꯅꯣ ꯅꯨꯄꯥ, ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯕ? ꯊꯕꯛꯇꯨ ꯁꯨꯋꯣ, ꯑꯩ ꯍꯦꯟꯁꯥꯡ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯒꯦ"꯫ "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯗꯕꯒꯤꯅꯤꯅꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯁꯤꯗꯤ"꯫ "ꯑꯣ, ꯀꯔꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ? ꯌꯨꯝꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯌꯦꯡꯕꯤꯌꯣ, ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯕꯅꯤ, ꯁꯤꯗꯕꯨ ꯊꯕꯛ ꯀꯩꯗ ꯁꯨꯔꯤꯅꯣꯕ"꯫ ꯍꯥꯏꯅ ꯊꯔꯣꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯄ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯃꯟꯕꯗꯒꯤ ꯍꯣꯔꯦꯟꯗꯤ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯨꯝꯈꯤꯕ ꯃꯇꯝ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯊꯣꯄꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯄꯅ "ꯉꯁꯤꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯏꯅꯥꯛ ꯈꯨꯟꯕꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯥꯏꯗ ꯆꯪꯐꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯪꯐꯝ ꯊꯤꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯒꯨꯝ ꯃꯅꯤꯡꯊꯣꯡꯗ ꯂꯩꯈꯣꯟ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯑꯍꯜ ꯍꯅꯨꯕꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨ ꯌꯧꯔꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨꯗꯨ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯥꯔꯗꯨꯅ ꯂꯥꯎꯗꯕꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯗꯗꯤ ꯐꯥꯔꯒꯦ ꯈꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯤꯗ ꯊꯣꯄꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯣꯄꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯄꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯊꯣꯄꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯄꯕꯨ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯀꯌా ꯑꯃ ꯍꯨꯔꯥꯟꯕꯒꯤ ꯐꯥꯔꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯊꯣꯄ ꯑꯣꯏꯔꯝꯕꯗꯨꯗ ꯃꯌꯥꯝꯅ "ꯊꯣꯄꯥ, ꯅꯪ ꯑꯣꯏꯔꯦ! ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯏꯅꯥꯛ ꯈꯨꯜꯂꯤꯅꯦꯅ ꯇꯧꯔꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯦ? ꯂꯩꯀꯥꯏꯁꯤꯗꯒꯤ ꯍꯦꯟꯁꯥꯡ ꯀꯌꯥ ꯍꯨꯔꯥꯜꯂꯤꯕ, ꯃꯤꯒꯤ ꯈꯨꯗꯦꯡ ꯍꯨꯔꯥꯜꯂꯤꯕ ꯀꯌꯥꯁꯨ ꯅꯪꯅ ꯑꯣꯏꯔꯝꯂꯕ"꯫ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯔꯝꯃꯤ꯫ ꯐꯨꯕ ꯌꯥꯕ ꯃꯈꯩ ꯐꯨꯔꯒ ꯊꯣꯄꯗꯨ ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯤ꯫ ꯊꯔꯣ ꯃꯄꯨꯔꯣꯏꯕ ꯊꯣꯄꯕꯨ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯕꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯔꯣꯕꯨ ꯅꯨꯡꯁꯤꯗꯨꯅ "ꯅꯄꯨꯔꯣꯏꯕꯁꯦ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯨꯔꯥꯜꯍꯟꯒꯅꯨ" ꯍꯥꯏꯔꯝꯗꯨꯅ ꯊꯣꯄꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯣꯄ ꯏꯀꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ "ꯃꯥ ꯂꯥꯜꯂꯤ, ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯔꯣꯏ, ꯅꯪꯕꯨꯁꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯄ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯁꯣꯛꯈꯤꯕ ꯑꯅꯥꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯈꯟꯗꯨꯅ ꯊꯕꯛ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯄꯅ "ꯗꯥꯗꯥ, ꯑꯩꯁꯨ ꯗꯥꯗ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯎ ꯁꯨꯕ ꯌꯥꯎꯖꯒꯦ"꯫ ꯗꯥꯗꯗꯨꯅ "ꯑꯦ, ꯀꯔꯤꯅꯣ ꯊꯣꯄꯥ, ꯌꯥꯔꯣꯏꯀꯣ, ꯅꯪ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯕꯛ ꯌꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯅꯪ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣ"꯫ ꯊꯣꯄꯗꯨ ꯏꯀꯥꯏꯅ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯃꯨꯛ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯄ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯕꯛ ꯁꯨꯐꯝ ꯀꯌꯥ ꯑꯃ ꯍꯪꯂꯨꯔꯕꯁꯨ ꯃꯥꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯣꯄꯗꯨ ꯃꯥꯅ ꯉꯍꯥꯟꯋꯥꯏ ꯍꯨꯔꯥꯟꯈꯤꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯦꯝꯅ ꯐꯝꯗꯨꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯣꯏꯅ ꯇꯧꯈꯥꯏꯗꯨꯅ ꯄꯣꯠ ꯑꯣꯏꯅ ꯊꯥꯔꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯄꯗꯨ ꯏꯪꯈꯣꯜ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯦꯟꯁꯥꯡꯁꯤꯡ ꯊꯥꯗꯨꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯃꯆꯥꯎ ꯍꯥꯏꯗꯨꯅꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯊꯔꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯣꯄꯕꯨ ꯊꯥꯖꯗꯕ ꯅꯨꯡꯁꯤꯗꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯊꯣꯄꯅ "ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯔꯛꯎ"꯫ ꯊꯔꯣꯅ "ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯄꯨꯖꯔꯦ ꯄꯨꯖꯔꯦ, ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯔꯝꯃꯤ꯫ "ꯅꯨꯄꯤ,
ꯑꯩꯅ ꯁꯨꯝꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯕꯁꯦ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯁꯤ ꯃꯉꯥꯏ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨꯝꯅ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯗꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯕꯥꯅꯤ ꯑꯃꯗꯤ ꯏꯆꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ